ꯙꯅꯔꯥꯖꯀ ꯚꯤꯛꯇꯔꯒꯗꯨ ꯒ꯭ꯔꯦꯁꯤ ꯍꯣꯏꯗ ꯁꯅꯥꯅꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯨꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯇꯥꯟ ꯆꯥꯅꯅ ꯆꯥꯅꯨꯂꯦꯝꯕꯤꯁꯨ ꯒ꯭ꯔꯦꯁꯤ ꯍꯣꯏꯗ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯆꯥꯅꯨꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ "ꯅꯣꯏ ꯑꯅꯤ ꯑꯣꯏꯔꯦ ꯑꯅꯨꯗ ꯄꯥꯎ ꯆꯦꯜꯂꯛꯏꯁꯦ?" ꯚꯤꯛꯇꯔꯅ "ꯀꯨꯏꯔꯝꯕꯅꯤ ꯊꯦꯡꯅꯈꯤꯗꯕꯁꯨ, ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤꯅ ꯄꯥꯎ ꯊꯥꯖꯈꯤꯕꯅꯤ꯫ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯩꯅꯗꯦ, ꯊꯤꯅꯕꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯈ꯭ꯔꯦ." ꯒ꯭ꯔꯦꯁꯤꯅ "ꯀꯩ ꯃꯇꯥꯡꯒꯤ ꯋꯥꯅꯣ ꯃꯤꯉꯣꯟꯗ ꯄꯥꯎꯒ ꯆꯦꯜꯂꯛꯏꯁꯦ? ꯅꯠꯇꯦ ꯌꯥꯝ ꯂꯨꯕ ꯋꯥꯔꯕ?" ꯙꯅꯔꯥꯖꯅ "ꯅꯃꯥꯟꯅꯕꯤꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯏꯃꯥꯟꯅꯕꯗꯣ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯀꯣꯏꯔꯔꯣꯏꯅ ꯑꯇꯣꯞꯄꯁꯨ ꯍꯥꯟꯅ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯦ꯫ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯃꯥꯅ ꯇꯥꯟꯅꯔꯤꯁꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯂꯩꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯁꯝ ꯁꯝꯕꯤꯗ ꯅꯣꯏꯅꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ." ꯆꯥꯅꯨꯂꯦꯝꯕꯤꯅ "ꯅꯣꯏꯗ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯈꯪꯗꯦ, ꯑꯗꯣ ꯁꯅꯥꯅꯨꯒꯤ ꯃꯥꯒꯤ ꯀ꯭ꯔꯁ ꯑꯃꯗꯤ ꯂꯩꯕꯅꯤ꯫ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯁꯤꯗ ꯂꯩꯇꯦ, ꯃꯥꯁꯨ ꯃꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨꯅꯗꯤ ꯅꯨꯄꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯑꯇꯣꯞꯄ ꯑꯝꯇ ꯈꯪꯅꯅꯤꯡꯗꯦ ꯍꯥꯏꯗꯅ ꯌꯥꯗ꯭ꯔꯕꯅꯤ." ꯒ꯭ꯔꯦꯁꯤꯅ "ꯑꯩꯈꯣꯏꯅꯁꯨ ꯅꯃꯥꯟꯅꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯕꯤꯈ꯭ꯔꯣꯅ ꯍꯥꯏꯕꯅꯤ, ꯑꯗꯣ ꯃꯥꯅ ꯌꯥꯗ꯭ꯔꯦ꯫ ꯃꯥ ꯃꯁꯥꯅ ꯑꯇꯣꯞꯄ ꯈꯪꯅꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ?" ꯚꯤꯛꯇꯔꯅ "ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯀ꯭ꯔꯁꯄꯨꯗꯤ ꯑꯗꯨꯝ ꯂꯩꯐꯝ ꯊꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯄꯥꯗꯨ ꯁꯤꯗ ꯂꯩꯕꯁꯨ ꯅꯠꯇꯦ, ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯅꯠꯇꯦ꯫ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯔꯁꯨ ꯃꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯕꯗ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ?" ꯙꯅꯔꯥꯖꯅ "ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯍꯦꯅꯔꯤꯅ ꯁꯅꯥꯅꯨꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯔꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯕꯒꯤ ꯄꯪꯍꯥꯏ ꯍꯥꯏꯕ ꯃꯥꯜꯂꯦꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯆꯍꯤ ꯑꯅꯤꯔꯣꯝ ꯍꯥꯏꯔꯛꯏꯁꯦ ꯐꯥꯒꯤꯗꯤ ꯅꯠꯇ꯭ꯔꯦ꯫ ꯀꯥꯏꯅꯕ ꯀꯥꯏꯅꯗꯕ ꯍꯥꯏꯗꯨꯗꯤ ꯃꯣꯏꯅꯤ ꯈꯪꯅꯔꯒ ꯈꯪꯂꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯃꯣꯏꯅꯤ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇꯨꯅ ꯄꯥꯎ ꯐꯥꯎꯅꯍꯟꯕꯁꯤꯅꯤ." ꯆꯥꯅꯨꯂꯦꯝꯕꯤꯅ "ꯑꯍꯥꯟꯕꯗꯗꯤ ꯐꯥꯒꯤ ꯈꯔ ꯃꯥꯜꯂꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯃꯥꯟꯅꯕꯗꯨꯁꯨ ꯈꯔ ꯁꯤꯔꯤꯌꯁ ꯇꯥꯁꯤꯜꯂ ꯃꯥꯜꯂꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯈꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯁꯅꯥꯅꯨꯁꯨ ꯃꯊꯥꯕꯨꯗꯤ ꯁꯥꯔꯕꯅꯤ, ꯅꯃꯥꯟꯅꯕꯒꯤ ꯈꯜꯂꯒꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯅ ꯈꯜꯂꯤꯁꯤꯁꯨ ꯑꯔꯥꯟꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯋꯥꯛ ꯑꯄꯥ ꯁꯥꯔꯨꯕ ꯉꯝꯗꯕꯅꯤ." ꯚꯤꯛꯇꯔꯅ "ꯑꯗꯣ ꯅꯣꯏꯅ ꯌꯥꯅꯕ ꯈꯔ ꯇꯛꯁꯤꯜꯂꯗꯤ ꯌꯥꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯣ ꯅꯣꯏꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ, ꯄꯥꯎ ꯐꯥꯎꯅꯁꯤ꯫ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯈꯛ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯪꯅꯕ ꯌꯥꯏꯗꯅ." ꯚꯤꯛꯇꯔꯒꯤ ꯋꯥꯗꯨꯗ ꯆꯥꯅꯨꯂꯦꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ "ꯍꯣꯏꯅꯦ ꯌꯥꯏꯅꯦ, ꯆꯍꯤ 2ꯃꯨꯛꯇꯤ ꯑꯣꯏꯔꯝꯂꯅꯦꯕ ꯅꯣꯏ ꯑꯅꯤ ꯎꯔꯛꯏꯁꯦ꯫ ꯑꯗꯣ ꯉꯁꯤꯐꯥꯎ ꯅꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯂꯩꯐꯝꯁꯨ ꯑꯝꯇ ꯈꯪꯗꯦ, ꯁꯛ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤꯁꯦ꯫ ꯑꯩꯒꯤꯅ ꯚꯤꯛꯇꯔ ꯆꯉꯥꯡꯉꯩꯗꯒꯤꯅꯤ, ꯃꯥꯅ ꯙꯅꯔꯥꯖ, ꯃꯥꯗꯤ ꯅꯝꯕꯣꯜ ꯁ꯭ꯋꯥꯏꯗꯒꯤꯅꯤ꯫ ꯑꯃ ꯏꯃꯥꯟꯅꯕ ꯍꯦꯅꯔꯤꯗꯨꯗꯤ ꯘꯔꯤꯗꯩꯅꯤ." ꯒ꯭ꯔꯦꯁꯤꯅ "ꯑꯗꯨꯒ ꯃꯥꯗꯤ ꯁꯥꯏꯀꯜꯗ ꯁ꯭ꯀꯨꯜ ꯀꯥꯔꯛꯏꯅꯤꯅꯦ, ꯁ꯭ꯀꯨꯜꯁꯨ ꯄꯨꯟꯗꯦ, ꯃꯐꯝꯁꯨ ꯄꯨꯟꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯣꯏꯅ ꯁꯅꯥꯅꯨ ꯇꯥꯟꯅꯔꯝꯃꯤꯁꯤꯅꯤ ꯌꯥꯝ ꯉꯛꯏꯁꯦ." ꯙꯅꯔꯥꯖꯅ "ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥꯂꯣꯝꯗ ꯁ꯭ꯀꯨꯜ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯅꯣꯏꯗꯣ ꯑꯅꯨ ꯍꯣꯏꯗ ꯂꯥꯛꯄ ꯃꯥꯜꯂꯦ ꯅꯨꯃꯤꯠꯇꯣ꯫ ꯑꯩꯁꯨ ꯌꯨꯝꯁꯦ ꯅꯣꯏꯒ ꯊꯪꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯅꯣꯏꯅꯕꯨꯗꯤ ꯎꯔꯝꯗꯕꯁꯨ ꯌꯥꯏ." ꯆꯥꯅꯨꯂꯦꯝꯕꯤꯅ "ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯅꯨ ꯍꯣꯏꯗ ꯂꯥꯛꯄ, ꯅꯣꯏꯅ ꯙꯅꯔꯥꯖ ꯍꯣꯏꯗ ꯂꯥꯛꯄꯒꯤ ꯊꯦꯡꯅꯈꯤꯕꯅꯤꯅꯦ꯫ ꯌꯥꯏꯅꯦ ꯋꯥꯔꯤꯁꯦ꯫ ꯏꯁꯥ ꯈꯪꯗꯅ ꯃꯤ ꯅꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯦꯡꯁꯤꯟꯕꯤ ꯂꯩꯔꯝꯃꯤ." ꯚꯤꯛꯇꯔꯅ "ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯤꯡ ꯍꯥꯏꯈ꯭ꯔꯦ, ꯅꯣꯏꯒꯤꯁꯨ ꯍꯥꯏꯔꯛꯄ ꯌꯥꯕꯅꯤ꯫ ꯁꯅꯥꯅꯨꯕꯨꯗꯤ ꯅꯝꯕꯣꯜꯗꯒꯤꯅꯤ, ꯅꯣꯏ ꯈꯪꯂꯝꯃꯅꯤ꯫ ꯑꯩꯅ ꯒ꯭ꯔꯦꯁꯤ, ꯑꯩꯁꯨ ꯃꯥꯂꯣꯝꯗꯩꯅꯤ꯫ ꯆꯥꯅꯨꯂꯦꯝꯕꯤꯁꯤꯅ ꯁꯉꯥꯏꯄ꯭ꯔꯧꯗꯒꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯥꯏꯁ꯭ꯀꯨꯜꯗꯒꯤ ꯄꯨꯜꯂꯛꯄꯗꯨꯗ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯃꯅꯥꯛꯁꯨ ꯅꯛꯑꯦꯅ ꯅꯝꯕꯣꯜꯗ ꯇꯝꯈꯤꯕꯅꯤ." ꯙꯅꯔꯥꯖꯅ "ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯩꯈꯣꯏ ꯋꯥꯗꯤ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯅꯍꯟꯁꯦꯁꯨ ꯂꯩꯔꯤ." ꯆꯥꯅꯨꯂꯦꯝꯕꯤꯅ "ꯁꯅꯥꯅꯨꯅ ꯅꯝꯕꯔ ꯄꯤꯔꯝꯃꯦ ꯍꯥꯏꯗꯥꯏꯅꯦ? ꯃꯥꯁꯨ ꯅꯨꯄꯥꯅꯤ, ꯉꯝꯅ ꯃꯥꯏ ꯋꯥꯔꯤ ꯁꯥꯖꯔꯁꯅꯤ꯫ ꯇꯉꯥꯏ ꯐꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯄꯥꯎ ꯈꯪꯍꯜꯂꯛꯎ, ꯑꯩꯁꯨ ꯑꯉꯝꯕꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦ, ꯁꯅꯥꯅꯨꯗꯣ ꯌꯥꯅꯕ ꯋꯥꯔꯤ ꯁꯥꯔꯛꯀꯦ." ꯚꯤꯛꯇꯔꯅ "ꯑꯗꯣ ꯅꯣꯏ ꯀꯣꯂꯦꯖ ꯃꯈꯥ ꯇꯝꯊꯅꯤ ꯍꯥꯏꯅꯩ, ꯀꯥꯏꯗ ꯇꯝꯒꯦ ꯈꯜꯂꯤꯅꯣ? ꯀꯣꯂꯦꯖꯁꯨ ꯆꯞ ꯃꯥꯟꯅꯍꯜꯂꯗꯤ ꯄꯥꯎ ꯐꯥꯎꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯈꯔ ꯅꯨꯡꯉꯥꯏꯗꯅ." ꯒ꯭ꯔꯦꯁꯤꯅ "ꯑꯩꯗꯤ ꯀꯣꯂꯦꯖ ꯇꯝꯊꯔꯔꯣꯏ, ꯃꯣꯏ ꯑꯅꯤꯗꯤ ꯇꯝꯅꯤ ꯍꯥꯏꯕꯅꯤ꯫ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯕꯕꯥꯒ ꯀꯀꯥꯒꯅ DMꯗ ꯇꯝꯃꯣꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯅ DMꯗ ꯇꯝꯗꯧ ꯃꯥꯜꯂꯤ ꯃꯣꯏ ꯑꯅꯤꯁꯦ꯫ ꯑꯩꯈꯣꯏꯅꯤꯃꯛ ꯑꯥꯔꯠꯁ ꯑꯣꯟꯊꯔꯒ ꯏꯪꯂꯤꯁ ꯇꯧꯒꯦꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ꯫ ꯑꯗꯣ ꯅꯣꯏꯁꯨ ꯄꯨꯟꯅ ꯇꯝꯃꯨ, ꯀꯣꯂꯦꯖ ꯄꯨꯜꯂꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯗꯅ." ꯙꯅꯔꯥꯖꯅ "ꯀꯣꯂꯦꯖ ꯄꯨꯟꯅꯕꯅꯤ ꯑꯩꯈꯣꯏꯅ ꯍꯪꯉꯤꯁꯦ,
Henrysu education lawsin haibani. Subject manager so college campus populadi yari. Ado ekoina di yemda tamnaba question chelaga atopada mu yenglamni ko paudi phaunase. Communication gap laikhradi ekoina sili plan se kaidui. Sananu de khangalurano ekoi tamna kani haibado. Chanu lempina paudo khara phajana phaungnabiyo. Victor ga Chanu lembiga do number pinai. Victor na number lainaradi yarida. Nungdi ki pau phaungnaba yari. Ado matangbudi sadri sombu BF ka leibro. Imanabi ki hanam tasingisi aigi wari ka amtau dorakino chance hekta loksilakano matang matamna dum puzarksani. Haiduna mamanabi ani tuno I Dhanarasna. Ado number lainarabani na pau phaungnarasi. Ekoi si sakragi loisan kroko. Gracina pau sen mamasen oina koina khidana pharak tanani ko. Victor makok hotuna my vile pau ekta pisilakpasidi ekoi si kai gedoi ko. Chanu lembi nokfe tongna ekoi si sankragi loisan kroko. College anobada amuk puna thengnakisi. Haiduna mamanabi ani do nok tana wari sanaduna satkribado Victor ga Dhanaras ka nugyang hori. Dhanarasna chance lobadi nang su pachana hayen ha yai koyo ama doknarabani na ama mukhangnaba kaishu kaide. Ani du sarauna wari sana duna Dhanaras hoirom da satminakri. Somla langlen hoidani lalaibido langlen gi ka adudagi Dhanaras hoigi yum uribaduda septha thongnaudagi pardamarumdagi yengli. Nupa yengbada namikado sepanina lalaibi nokfe tongna mit sepna yengbada di yenglage na ngairini ngasigi karai sakino khangdi mapan thoklakpa udemi kanade camera masidagi thelo aduga yumdagi khan tana yengyanaba lalaibi sangsinduna langlengi nakalda phamtharaga aduna bharatra khangdi asingbagi Dhanarase yam sati phase haiba ado my number lay haidaine paudum phauna silu kaino hosikandi nupa masana ingit irang khangatradi nupini hek thausila dawni irang tawrusu sangje ingit phana pirasu khangje maisa khangna khangsinna jira natraga sukhang khangjiram tawri nangdi chance lawu yamna bhaine namdana masamakdagi number ga laweba mai mamana bado akoi sida ngausaba zani pausi mari thigatpadagi aisu chance yenglaga number silhaurini ado nuisiapu nupa koino haiba yaragatro number pina khrabani na moisu pau phongnaramani kain aisu kem khangsinadaba saraka Dhanarasda message ka thajilini ekoi se ki mateng pangbi basaraka dananya phauragi tawni ado Dhanaras ki khangnaba nupi leramadi kamai tawba masak su am phajari sini aina ngaunari basikum atai nupi nasu ngaunaramoy hainingai leiti adoirasu mase ahi oinaba aina haibi inaba lang makhal thakpa tabani is midi plan yam tawiko nangi lakse engundasu khraladi phadawni ni aigi se hana phajana akhangnakige aduga tapna nangi mu mateng pangbirake kaidorage yai bema aidi nangna tawba lo yari lalaibi thongnaududa septharga yengduna nangdi ka tonganbanina nungairamani akoi se gai rum pulabanina wari sana phamsu khangde wajib ka se lok thamjarabani ai manau phakhradi aisi babada sule tamkhidoini ekoini gi se khangdarak jingai masu dupa tu ka koinan da biyade mahaki bo koina khradi ai su tapna koi biyare dana adudi mana khanglasu akoini khangnarabanina magi su ai su khangnarabanina baba hoi dai dok na jedana nangyam singina nate plan ga sekta sasat lok thabineba lalaibi ai nangi laksidi kalakse yamna nui tamu su phai kaino nabung am leijaba kaise tarai bunati aingondagi di nangni na chance phasa phangini nang tanabu sisina phai tabagi sisina bam khangda laibi wani hayeng ai gisu leira kanda nanga tana doini ado komita tambai do yarbana ekoi school puladi aisu nang sunungai dana kakana admission tawbirani haibani ekoini rule su thangnaba puna salaga tawminarusi ko tendi usin asina lan thokre 12 tana kamai tawdino khangte exam gi thokpa laibak ta tamlamba ma mai laksani ado Dhanarasi aina sum khanbada nupi unum salam taw yam male status ka di nan alebini pura romantic ta ngaurabani
ꯅꯪꯅ ꯈꯔ ꯈꯟꯖꯤꯟꯖꯕꯒ ꯑꯃꯗꯨꯅ ꯃꯔꯣꯜ ꯑꯃ ꯏꯔꯥꯡ ꯄꯥꯝꯖꯕꯒ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ ꯃꯇꯧ ꯃꯥꯟꯗꯅ ꯗꯥꯗꯅꯔꯥꯁꯦ ꯏꯔꯥꯡ ꯈꯔ ꯇꯧꯕꯅꯤ ꯍꯧꯖꯤꯛꯁꯨ ꯒꯥꯔꯤ ꯂꯩꯕꯤꯌꯣꯅ ꯏꯔꯥꯡ ꯈꯔ ꯊꯣꯛꯄ ꯃꯥꯜꯂꯤ 12 ꯂꯣꯏꯔꯛꯂꯕꯅꯤꯅ ꯃꯤ ꯄꯥꯈꯪ ꯁꯥꯅꯤꯡ ꯇꯧꯔꯤꯅꯤ ꯑꯗꯣ ꯗꯥꯗꯅꯔꯥꯁꯣꯏꯒꯤ ꯕꯕꯥꯒ ꯃꯃꯥꯒꯗꯣ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ꯭ꯔꯣ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯄꯗꯗꯤ ꯅꯣꯡꯇꯁꯨ ꯂꯥꯛꯇꯦ ꯊꯦꯡꯁꯨ ꯊꯦꯡꯅꯗꯦ ꯃꯣꯏ ꯕꯕꯥꯗꯤ ꯑꯣꯐꯤꯁ ꯆꯠꯄꯅꯤꯅ ꯄꯥꯛ ꯂꯥꯛꯀꯟꯗꯦ ꯃꯔꯛ ꯁꯨꯇꯤꯒ ꯂꯩꯕꯗꯣ ꯑꯗꯨꯗ ꯊꯦꯡꯅꯔꯒ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯛꯇꯅꯤ ꯑꯗꯣ ꯃꯣꯏ ꯃꯥꯗꯤ ꯐꯅꯦꯛ ꯐꯤ ꯃꯆꯨ ꯁꯪꯕꯗꯣ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯇꯣꯏꯅ ꯂꯥꯛꯄꯅꯤ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝ ꯀꯟꯖꯕ ꯑꯗꯨꯒ ꯃꯆꯥ ꯁꯦꯝꯕꯗ ꯁꯦꯜ ꯊꯥꯗꯕꯗ ꯂꯣꯏ ꯆꯠꯂꯤꯅꯤ ꯇꯧꯕꯗꯤ ꯃꯣꯏ ꯕꯥꯅ ꯌꯨ ꯈꯔ ꯊꯛꯄꯅꯤꯅ ꯀꯣꯟꯅꯔꯝꯃꯣꯏ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ 3ꯒ ꯑꯣꯏꯔꯦ ꯃꯆꯦ ꯑꯍꯨꯝ ꯃꯆꯜ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯁꯥꯏꯁꯤꯗꯤ ꯋꯥꯖꯔꯝꯃꯅꯤ ꯑꯩꯈꯣꯏꯒ ꯌꯧꯈ꯭ꯔꯦꯅꯦ ꯋꯥꯔꯤꯁꯦ ꯍꯥ ꯑꯗꯨ ꯂꯩꯕꯤ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯗꯨꯝ ꯁꯥꯟꯅꯖꯧ ꯑꯩꯒ ꯇꯧꯔꯒ ꯈꯪꯅꯅꯕ ꯁꯤꯟꯕꯅꯤꯁꯦ ꯈꯪꯍꯜꯂꯛꯀꯅꯨꯀꯣ ꯑꯩꯈꯣꯏꯅꯤ ꯇꯤꯟꯅꯩ ꯈꯪꯉꯁꯨ ꯌꯥꯝ ꯇꯜꯂꯦꯕ ꯃꯣꯏ ꯃꯥꯗꯣ ꯈꯔ ꯁꯥꯊꯤꯕꯅꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯤꯒꯟꯈ꯭ꯔꯦ ꯐꯅ ꯏꯁꯧ ꯂꯥꯡꯉꯁꯨ ꯃꯆꯤꯟ ꯈꯔ ꯀꯟꯖꯔꯁꯨ ꯃꯤ ꯍꯥꯠꯂꯨꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩ ꯀꯩꯝ ꯃꯋꯥ ꯂꯧꯗꯦ ꯑꯁꯤꯒꯨꯝꯕ ꯏꯅꯦꯝꯄꯣꯛꯁꯤꯅꯤ ꯑꯁꯤꯅꯤ ꯊꯦꯡꯅꯒꯦꯅ ꯉꯥꯏꯔꯤꯁꯦ ꯑꯩꯅ ꯍꯌꯦꯡ ꯂꯩꯃꯤꯟꯅꯕꯗ ꯃꯥꯒ ꯂꯩꯃꯤꯟꯅꯗꯧꯁꯨ ꯅꯠꯇꯕꯁꯤꯕꯨ ꯀꯩꯝ ꯈꯟꯗꯦ ꯑꯩ ꯋꯥꯗꯤ ꯗꯥꯗꯅꯔꯥꯁꯅ ꯌꯥꯔꯛꯄꯁꯤ ꯈꯛꯇꯅꯤ ꯋꯥꯈꯜꯒꯥꯗꯤ ꯑꯔꯣꯏꯕꯤꯗꯅꯤꯅꯦ ꯁꯥꯒꯠꯂꯤꯁꯤ ꯍꯥ ꯍꯌꯦꯡ ꯅꯪꯅ ꯁꯤꯗ ꯃꯧꯒ ꯑꯣꯏꯔꯛꯂꯗꯤ ꯑꯩꯗꯤ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯄꯥꯟꯖꯈꯤꯅꯤ ꯏꯃꯥꯕꯣꯛꯈꯣꯏꯅ ꯅꯃꯥꯟꯅꯕꯤ ꯑꯗꯨ ꯑꯗꯥꯅ ꯉꯥꯡꯅꯕꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏ ꯂꯂꯩꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯥꯒꯤ ꯇꯧꯅꯤ ꯏꯕꯦꯝꯃ ꯑꯩꯕꯨ ꯃꯤꯒ ꯑꯣꯟꯁꯤꯟꯅ ꯎꯁꯤꯟꯅꯗꯅ ꯈꯠꯅꯒꯟꯕꯤ ꯇꯥꯍꯟꯒꯅꯨ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯊꯟꯇꯅꯤ ꯈꯪꯉꯕꯣ 이님 이구 야는 ꯆꯠꯇꯧꯔꯤ ꯍꯌꯦꯡ ꯅꯣꯏꯗꯒ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯑꯩꯁꯦ ꯌꯥꯝ ꯐꯕꯒꯤ ꯋꯥꯔꯤ ꯉꯛꯇ ꯇꯥꯍꯜꯂꯒꯦꯁꯦ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯗꯣꯂꯥꯟꯗꯣ ꯌꯥꯝ ꯋꯥꯡꯃꯟꯈ꯭ꯔꯦ ꯅꯤꯡꯈꯥꯏꯔꯗꯤ ꯅꯈ꯭ꯋꯥꯡꯂꯪ ꯅꯈꯣꯡꯂꯝꯃ ꯇꯦꯛꯄ ꯁꯣꯏꯔꯣꯏꯗꯧꯔꯤ ꯐꯥꯒꯤ ꯇꯧꯅꯤ ꯏꯕꯦꯝꯃ ꯅꯪꯅ ꯁꯨꯝ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯁꯨꯝ ꯍꯥꯏꯕꯤꯕꯅꯤ ꯂꯂꯩꯕꯤ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯉꯤ ꯍꯟꯗꯛꯇꯤ ꯙꯅꯔꯥꯖꯇꯨ ꯕꯤꯛꯇꯔꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯁꯨꯃꯥꯡꯗ ꯆꯠꯂꯤꯕꯗꯨ ꯎꯏ ꯂꯂꯩꯕꯤꯅ ꯙꯅꯔꯥꯖꯁꯦ ꯀꯩꯅꯣꯝꯃ ꯃꯃꯥꯟꯅꯕꯒ ꯆꯠꯂꯨ ꯃꯥꯜꯂꯦ ꯀꯥꯏꯗꯅꯣꯃ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯑꯦꯅꯦ ꯑꯩꯅ ꯂꯥꯛꯄ ꯈꯔ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ ꯊꯣꯛꯈꯤꯕ ꯎꯍꯧꯗꯦ ꯈꯜꯂꯦꯕ ꯃꯥꯏꯁꯦ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯝꯗꯧ ꯃꯥꯜꯂꯦ ꯃꯨꯠꯀꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯅꯤ ꯃꯥꯅ ꯃꯃꯥꯟꯅꯕꯒ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯂꯥꯡꯂꯦꯟꯁꯨ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯂꯩꯕꯤꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯀꯥꯏꯅꯈꯤꯕ ꯉꯥꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯝꯐꯨꯗ ꯈꯪꯅꯁꯤꯟꯕ ꯑꯃ ꯇꯧꯔꯣ ꯑꯩꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯍꯥꯏꯕꯨ ꯙꯅꯔꯥꯖꯁꯦ ꯀꯔꯥꯏꯗ ꯆꯠꯂꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯁꯤ ꯈꯛꯇꯅꯤꯀꯣ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯡꯅꯥꯎꯗ ꯙꯅꯔꯥꯖꯄꯨ ꯌꯦꯡꯂꯤ ꯂꯂꯩꯕꯤꯗꯤ ꯂꯥꯡꯂꯦꯟꯅ ꯉꯥꯡꯂꯤꯕꯗꯨ ꯐꯖꯅ ꯇꯥꯗꯕ ꯃꯈꯩ ꯙꯅꯔꯥꯖꯀꯤ ꯅꯣꯛꯃꯤꯕ ꯃꯤꯅꯣꯛꯇꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯍꯦꯅꯔꯤꯁꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗ ꯉꯁꯤꯗꯤ ꯃꯥ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯁꯅꯥꯅꯨꯗ ꯃꯦꯁꯦꯖ ꯊꯥꯔꯤ ꯊꯕꯛꯄꯨꯗꯤ ꯆꯤꯜꯂꯝꯅꯤ ꯈꯪꯏ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯕꯨ ꯄꯣꯊꯥꯔꯝꯃꯣꯏ ꯑꯗꯣ ꯅꯪ ꯁꯪꯂꯀꯥꯟꯗ ꯃꯦꯁꯦꯖꯁꯦ ꯍꯟꯕꯤꯍꯜꯂꯧꯀꯣ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯒꯤ ꯅꯣꯏꯗꯤ ꯂꯥꯛꯄꯤꯗ꯭ꯔꯕꯅꯤ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯟꯅꯁꯤꯀꯣ ꯍꯦꯅꯔꯤꯒꯤ ꯃꯦꯁꯦꯖꯇꯨ ꯄꯥꯔꯒ ꯁꯅꯥꯅꯨ ꯔꯤꯄ꯭ꯂꯥꯏ ꯁꯠꯍꯜꯂꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯀꯥꯟꯗ ꯐꯖꯅ ꯊꯥꯅꯔꯁꯤ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯤ ꯑꯁꯨꯝꯅ ꯍꯦꯅꯔꯤ ꯁꯅꯥꯅꯨꯕꯨ ꯉꯥꯏꯅ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯦꯜꯂꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡꯗꯅꯤ ꯁꯅꯥꯅꯨ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯣꯟ ꯄꯥꯏꯈꯠꯂꯒ ꯍꯦꯅꯔꯤꯗ ꯇꯦꯛꯁ ꯑꯃ ꯊꯥꯖꯤꯜꯂꯤ ꯉꯁꯤ ꯂꯥꯛꯇꯕꯁꯤꯒꯨꯝ ꯅꯨꯡꯇꯤꯒꯤꯁꯨ ꯂꯥꯛꯀꯅꯨꯀꯣ ꯑꯩ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯂꯥꯛꯇꯤ ꯂꯥꯛꯀꯅꯨ ꯍꯥꯟꯅꯗꯒꯤ ꯉꯥꯏꯗꯨ ꯂꯩꯔꯝꯕ ꯍꯦꯅꯔꯤꯗꯨ ꯃꯦꯁꯦꯖ ꯁꯤꯟ ꯁꯠ ꯇꯧꯔꯒ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯏ ꯃꯦꯁꯦꯖ ꯈꯛꯇꯅ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯔꯛ ꯀꯣꯜꯁꯨ ꯇꯧꯁꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯔꯁꯨ ꯇꯧꯁꯤ ꯑꯃꯨꯛꯁꯨ ꯁꯛ ꯎꯅꯕ ꯌꯥꯏꯅ ꯑꯗꯨꯗ ꯀꯣꯟꯅ ꯈꯟꯅꯁꯤ ꯍꯧꯖꯤꯛꯅ ꯃꯦꯁꯦꯖ ꯑꯩꯅ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯂꯤꯁꯤꯒ ꯅꯪꯅ ꯃꯦꯁꯦꯖꯇ ꯉꯥꯎ ꯂꯩꯔꯤ ꯑꯗꯣ ꯅꯍꯥꯟ ꯊꯦꯡꯅꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯨ ꯊꯦꯡꯅꯔꯗꯤ ꯏꯃꯥꯟꯅꯕꯅꯤ ꯈꯨꯝꯃꯨꯀꯣ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯅꯩ ꯀꯥꯏꯁꯦ ꯅꯣꯏ ꯏꯃꯨꯡꯗ ꯈꯪꯅꯗꯕ꯭ꯔꯣ ꯍꯥꯏꯗꯤ ꯆꯠꯅꯩꯁꯦ ꯈꯪꯗꯕ꯭ꯔꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤ ꯈꯪꯅꯩ ꯍꯥꯏꯕꯗ ꯅꯪꯅ ꯇꯨꯛ ꯌꯥꯝ ꯀꯤꯔꯤꯗꯨꯅ ꯀꯩꯒꯤ ꯀꯤꯕ ꯅꯠꯇꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯥꯈꯤꯕꯁꯨ ꯂꯩꯇꯦ ꯅꯪꯒꯤ ꯀ꯭ꯔꯁꯇꯣ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯐꯖꯕ ꯀꯌꯥꯝ ꯍꯦꯟꯒꯦ ꯅꯪ ꯃꯥꯏ ꯋꯥꯔꯤ ꯑꯝꯇ ꯍꯪꯉꯛꯀꯅꯨ ꯃꯥꯅ ꯃꯥꯒꯤ ꯊꯣꯛꯄ ꯅꯪꯅ ꯅꯪꯒꯤ ꯊꯣꯛꯄ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯁ꯭ꯇꯦꯟ ꯕꯥꯏꯅꯤ ꯀꯥꯏꯅꯅꯤꯡꯕ ꯃꯇꯝꯗ ꯀꯥꯏꯅꯕ ꯌꯥꯏ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯁꯨ ꯊꯕꯛ ꯆꯤꯜꯂꯦꯅ ꯂꯩꯊꯣꯛꯄ ꯌꯥꯏ ꯑꯗꯣ ꯅꯨꯄꯥꯗꯨꯗꯗꯤ ꯅꯪ ꯃꯇꯝ ꯁꯪꯒꯗꯣꯏ ꯅꯠꯇ꯭ꯔꯣ
ꯑꯩꯒ ꯃꯥꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯟꯅꯗꯦ ꯈꯦꯠꯅꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯁꯨꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯔꯝꯃꯒ ꯑꯗꯨꯝ ꯇꯣꯛꯈꯤꯗꯧꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯤꯁꯦ ꯌꯥꯝꯅꯁꯨ ꯃꯃꯜ ꯂꯩꯇꯅ ꯈꯟꯒꯅꯨ ꯅꯪꯅ ꯐꯥꯒꯤꯅꯦ ꯈꯜꯂꯁꯨ ꯑꯩꯗꯤ ꯌꯥꯝ ꯃꯒꯨꯟ ꯂꯩꯅ ꯈꯜꯂꯤ ꯁꯦꯡꯅ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯁꯟꯕꯤ ꯅꯪꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯑꯦꯛꯁꯇꯣ ꯀꯥꯎꯈꯤꯕꯁꯨ ꯉꯝꯂꯣꯏ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯕ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛ ꯑꯣꯏꯍꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯣꯏ ꯅꯪꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯅꯃꯥꯟꯅꯕ ꯃꯌꯥꯝ ꯁꯤꯟꯅꯩ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯦ ꯈꯟꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯅꯤ ꯃꯇꯝꯗꯨꯗꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯇꯝ ꯈꯔꯗꯤ ꯈꯪꯃꯤꯟꯅꯈꯤꯁꯤ ꯅꯪꯒꯤ ꯀ꯭ꯔꯁꯇꯣ ꯍꯧꯖꯤꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯈꯤ ꯍꯥꯏꯗꯥꯏꯅꯦ ꯃꯥ ꯊꯣꯛꯂꯛꯑꯗꯤ ꯑꯩꯁꯨ ꯅꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯑꯩꯈꯣꯏꯅꯤꯅ ꯈꯪꯅꯔꯤꯕ ꯃꯅꯨꯡꯁꯤꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯁꯤ ꯀꯣꯏꯅꯔꯤꯅꯤ ꯈꯪꯅꯔꯤꯅꯤ ꯍꯥꯏꯔꯒ ꯃꯃꯜ ꯂꯩꯇꯅ ꯃꯇꯝ ꯂꯦꯟꯕꯒꯤꯅꯤ ꯈꯜꯂꯒ ꯀꯣꯏꯅꯕꯁꯨ ꯄꯥꯝꯗꯦ ꯑꯩ ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯒꯅꯤ ꯈꯪꯗꯦ ꯃꯤꯅ ꯍꯥꯏꯕꯁꯨ ꯇꯥꯗꯦ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯤ ꯑꯅꯝ ꯀꯟꯃꯟꯕꯗꯨꯗꯅꯤ ꯑꯩꯅ ꯃꯦꯁꯦꯁ ꯊꯥꯔꯛꯏꯁꯤ ꯅꯠꯇ꯭ꯔꯗꯤ ꯊꯥꯔꯝꯃꯣꯏ ꯑꯗꯨꯒ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯥꯛꯂꯅꯨ ꯂꯩꯀꯥꯏ ꯃꯤꯅ ꯋꯥ ꯉꯥꯡꯅꯕ ꯍꯧꯔꯕꯅꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯄꯁꯦ ꯌꯥꯗꯦꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯩꯕ꯭ꯔꯣ ꯂꯥꯎꯊꯣꯛꯄ ꯂꯥꯎꯊꯣꯛꯇꯕꯒꯤ ꯋꯥ ꯅꯠꯇꯦ ꯐꯖꯐꯝ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯊꯥꯏꯅꯗꯧꯅ ꯊꯕꯛ ꯂꯩꯇꯕꯒꯨꯝ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯈꯣꯡꯅꯥꯡꯈꯣꯡꯗꯨꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯗꯣ ꯐꯖꯐꯝ ꯂꯩꯇꯦ ꯅꯪꯅ ꯅꯃꯥꯏ ꯊꯥꯖꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏ ꯈꯪꯉꯕ ꯅꯪꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯥꯗꯨꯅ ꯈꯪꯈꯤꯕꯩꯔꯣ ꯅꯪꯅ ꯄꯥꯈꯠꯂꯤꯗꯨꯅ ꯀꯅꯥꯝ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯂꯩꯀꯥꯏ ꯍꯥꯏꯕ ꯂꯩꯇꯦ ꯅꯣꯏ ꯌꯨꯝ ꯍꯥꯏꯕ ꯂꯩꯇꯦ ꯆꯪꯉꯛꯄꯁꯨ ꯉꯝꯗꯦ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯊꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯨꯝꯃꯨ ꯍꯥꯏꯔꯒ ꯁꯅꯥꯅꯨꯗꯣ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯦ ꯑꯁꯦꯡꯕꯒꯤꯗꯤ ꯂꯂꯩꯕꯤꯒ ꯃꯥꯒ ꯀꯥ ꯄꯨꯟꯕꯅꯤꯅ ꯂꯂꯩꯕꯤꯅ ꯃꯥꯏ ꯃꯑꯣꯡꯗꯣ ꯆꯤꯡꯅꯈꯤꯅꯤ ꯈꯟꯕꯒꯤꯅꯤ ꯁꯣꯝꯗ ꯍꯦꯅꯔꯤꯁꯨ ꯔꯤꯄ꯭ꯂꯥꯏ ꯁꯠꯍꯜꯂꯤ ꯉꯁꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯉꯥꯏꯔꯒ ꯇꯨꯝꯃꯨ ꯀꯥꯏꯅ ꯑꯣꯐꯂꯥꯏꯟꯒ ꯆꯠꯈꯤꯗꯅ ꯈꯛꯅꯤꯅ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯁ ꯊꯥꯔꯤꯕꯗꯨ ꯗꯦꯂꯤꯚꯔ ꯇꯧꯈ꯭ꯔꯁꯨ ꯁꯤꯟ ꯇꯧꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨꯃꯛ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯦ ꯍꯦꯅꯔꯤꯗꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯂꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯁꯅꯥꯅꯨ ꯍꯣꯏꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯁꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯒ꯭ꯔꯦꯁꯤꯗꯨ ꯆꯪꯈꯤꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯒ ꯁꯅꯥꯅꯨꯒꯁꯨ ꯃꯈꯣꯏꯗ ꯂꯥꯛꯇꯨꯅ ꯄꯨꯜꯂꯤ ꯍꯌꯦꯡ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯨꯏꯅ ꯅꯣꯏꯒ ꯄꯨꯜꯂꯒ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯏꯊꯟꯗ ꯇꯣꯉꯥꯟꯅ ꯇꯥꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯁꯅꯥꯅꯨꯅ ꯑꯐꯥꯎꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯊꯣꯛꯂꯛꯑꯣ ꯉꯥꯏꯔꯝꯒꯦ ꯑꯇꯩ ꯃꯇꯝꯗ ꯆꯪꯗ꯭ꯔꯁꯨ ꯅꯨꯃꯤꯗꯥꯡꯗꯗꯤ ꯒ꯭ꯔꯨꯞ ꯆꯥꯠꯇ ꯃꯦꯁꯦꯁ ꯊꯥꯅꯁꯤ ꯀꯩꯅꯣ ꯆꯅꯨꯂꯦꯝꯕꯤꯅ ꯅꯝꯕꯔ ꯂꯩꯅꯗꯕꯁꯨ ꯅꯠꯇꯦ ꯁꯤꯗ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯈꯠꯇ ꯈꯟꯖꯤꯜꯂꯤ ꯅꯠꯇꯦ ꯅꯪꯅ ꯃꯨꯝꯕꯥꯏ ꯆꯠꯈ꯭ꯔꯦ ꯀꯥꯏꯅꯒ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯀꯥꯏꯅꯔꯗ꯭ꯔꯕ ꯅꯍꯥꯟꯈꯩꯗꯤ ꯀꯩꯁꯨ ꯌꯥꯝ ꯈꯜꯂꯨꯗꯕꯅꯤ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯒꯤ ꯅꯣꯏ ꯑꯅꯤꯁꯤꯗ ꯂꯥꯛꯄꯁꯤ ꯎꯔꯒ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯉꯁꯤ ꯄꯨꯜꯂꯤꯁꯤꯅ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯄꯨꯟꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯅꯣꯏ ꯑꯅꯤꯗꯤ ꯄꯨꯟꯅ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯃꯨꯛ ꯄꯨꯟꯕ ꯐꯪꯂꯔꯣꯏ ꯑꯩꯁꯨ ꯅꯣꯏꯒ ꯄꯨꯟꯅ ꯀꯣꯂꯦꯖꯀ ꯀꯥꯃꯤꯟꯅꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯕꯗꯣ ꯄꯥꯝꯃꯤ ꯁꯅꯥꯅꯨꯅ ꯃꯇꯝꯅ ꯑꯍꯣꯡꯕ ꯄꯨꯔꯛꯂꯤꯕꯁꯦ ꯉꯁꯤ ꯊꯦꯡꯅꯅꯤ ꯍꯌꯦꯡ ꯀꯥꯏꯅꯅꯤ ꯆꯅꯨꯂꯦꯝꯕꯤ ꯑꯩꯈꯣꯏꯅꯤꯁꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯈꯔ ꯂꯩꯔꯒ ꯂꯥꯞꯅꯔꯛꯀꯅꯤ ꯅꯪꯁꯨ ꯑꯥꯗ ꯑꯅꯧꯕ ꯅꯃꯥꯟꯅꯕꯤꯃꯨꯛ ꯊꯦꯡꯅꯔꯒ ꯃꯣꯏꯒ ꯄꯨꯟꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯨ ꯀꯥꯎꯈ꯭ꯔꯅꯤ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯅꯣꯏ ꯀꯥꯎꯗꯣꯏꯅꯣ ꯆꯅꯨꯂꯦꯝꯕꯤꯅ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯍꯦ ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯒꯜꯂꯤ ꯁꯅꯥꯅꯨꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯠꯇꯦ ꯐꯣꯟ ꯅꯝꯕꯔ ꯂꯩꯅꯔꯤꯁꯤꯗꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯄꯦꯔꯤ ꯄꯦꯔꯤꯒ ꯇꯧꯔꯛꯑꯗꯅ ꯌꯥꯝ ꯄꯛꯆꯗꯦ ꯍꯥꯏꯕ ꯃꯁꯛꯇꯨꯒ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯆꯅꯨꯂꯦꯝꯕꯤꯒ ꯁꯅꯥꯅꯨꯒꯁꯨ ꯍꯌꯦꯡ ꯒ꯭ꯔꯦꯁꯤꯅ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯒ꯭ꯔꯦꯁꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯁꯤꯗ ꯃꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯎꯠꯂꯨꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯎꯠꯊꯣꯛꯇ꯭ꯔꯤꯕꯅꯤ ꯁꯅꯥꯅꯨꯅ ꯂꯥꯏꯔꯤꯛ ꯇꯝ ꯂꯣꯏꯔꯛꯄꯗ ꯉꯥꯎꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ ꯑꯩꯗꯤ 12 ꯂꯣꯏꯕꯒ ꯊꯕꯛ ꯑꯃ ꯇꯧꯅꯕꯒꯤ ꯄ꯭ꯂꯥꯟ ꯈꯔ ꯁꯤꯟꯖꯔꯝꯗꯧꯅꯤ
Chanu Lembina. Graduation la master ama loisilakanda thabaki wada kana sebema. Ai hauzik bisona karambano moidana karambano khandokpada ngauri. Chanu Lembi gi waduda Gracie ga sananu goda noi. Chanu Lembi di mamaga mapaga na karaki na yui. Ayamba matamda mama na su Chanu Lembi bo imungi thabak kaya tawhande. Adumak na su Chanu Lembi na kaisu khangzada leiribani. Sananu na aina sak thongbado khara tamba horo hairidana. Sakhong khara to ina sangadi nang khangadongni. College kadara kansida kem khangde hairadi namaidu kaizatro. Uti thong bahiradi chai sang thong bahi basing haidaine. Aidi uti thong bahire kaino. Gracie hoine kangsoida pung hawai hanobado maru macha macha khoktoklaga hapeba. Haiduna makhoi ahumdu phagi dongnaduna nokminai. Gracie hairi. Ado sanano aina zalamdai sida aina gonda request amdi tawningbani. Nangni yargadabadi mate. Cycle da hek lakpa hero saba nupaduga khangnaro haining loiramnine. Hoi mani nang yaradi nupaduga khangnaro sum ai mai matawdo yam nungaite. Chanu Lembina message thanabadagi noide lakhidra haidaine paudo khara phasana phongnabiyo. Mi mamai da green ka makhai nang sena zarido nungsidro. Ai maga paudi phongnaridana madam khradum wari sanaba haiduni. Ai sauzikan ithani thanda leibagi maga wari khara sanabi bagi wani. Ho adumaina nya madam khara pau phongnau haiba. Gracie adu sanano aina gonda kainom suangi nangi crush to kanano masak taktrasu maming phawdi haiba yaina. Class 11 karakpadagini nangna nangi crush layen hairise ado nomda su ude masak su khangde maming su khangde nade nangsu mayamda YouTube ki wari mayamgi hero singda crush thamira haiba. Sanano Chanu Lembi da haipet yenglaga Gracie da yengduna nupado aina class 9 karingaida ukibadagi ngasipaw asengmo oina ukidri. Nupado gaiga paudi phongnakre. Mana soibadi nungsizaba mali. Aikhoidagidi senior khara oi. Ado masak maming tudi khona khango. Mado akhoina college loira matung soidan tholakani. Matamduda ma ai khangnaraga nungsinase. Hausigidi matang sadri. Aisu angang oi hairamani. Gracie ado mana atopa mo koiramadi kamai tawpa. Nate mana sida thoraklaga mana nungsinazabin nupi lei hairadi nangdi kamai tawtaba. Family masen su khangnabanina ma kaisu selwida. Ai mabu thasai. Adumakna mana engona chatlamdai da piramba magi photo ga gari ga do ngasi phawba aina seksina thamlibani. Siwase akhoina piklingei dagi hauna hainarakle hai. Aisu gyandi tade. Adubu chumlamgani di khali. Gracie yam taningna kay hainarino haise. Mana ise kolaga kanamdan lawba yaroina kapi mamana zanglasu babana zanglasu ai thengba yaroi haidana yam kapi hai. Piklingai dagi akoi anise yam sanaminare aina sahi ahum mana sahi taret harakpa matamdudagi hauna mama sana aiga maga hayeng saruba kanda luhongbiyona hai hai. Adudagi hauna ngasi phawba mana soiga luhongani hai. Ainasu magi thazabado manghandana adumak lengdan thamningi. Gracie nokfe tongna nangi warise yam nungsi sengna nupadunasu nangbu nungsibu oisano. Chanu Lembina ado hausik phawgidi ma tholakpasu nate matam khara nupa manuga pau phongnabada nangonda kai haige. Asukuina aina mabu lajaduna thamlibase aina kai haningde ma lakpa soidna ngaigani. Ma masamakna aigona propose tawrakpuduni aina ngairisi. Maraksida ai kanagumba lamlanba mataga pau phongnaningde wari sananingde. Gracie aigidi request ni nangnamtang yabiba yabani sanano. Yamlabada chahi amamukta oirasu maga pau phongnabiyo. Atai henba ai kaisu haizaroi. Hoi nangi crush to magi su khale. Adubo hausik nangi nangta lairibasigi su khale. Chanu Lembi ga Gracie ga naharibu wa mayamsida sananu de khanpham khangtri. Tasengbagidi makhoi ani na hairakli basisu sananu hoigi leikaida henarina nuntigi laktuna yetlaribadu koknaba pambai thirakpani. Adubu ma sasinaba mawongki oina madam kharagi nupaduga khangnabadi pamne.
ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯁꯅꯥꯅꯣ ꯅꯨꯄꯥꯗꯨꯒ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯕꯗꯨꯅ ꯂꯥꯞꯊꯣꯛꯅꯕ ꯉꯝꯅꯕꯒꯤ ꯎꯄꯥꯏꯁꯨ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯐꯣꯟꯗꯅꯤ ꯂꯦꯝꯕꯤꯅ 이bungo ꯆꯧꯕ ꯅꯠꯇꯦ ꯅꯪꯕꯨ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯄꯥꯅ 5,000 ꯊꯥꯈꯤꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯒ ꯉꯁꯤ ꯄꯩꯁꯥ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯗꯨꯗ ꯂꯩꯔꯒ ꯄꯩꯁꯥꯁꯦ ꯄꯪꯁꯤꯗ ꯁꯤꯖꯤꯟꯅꯕ꯭ꯔꯥꯏꯕ ꯆꯪꯈꯣꯟꯕꯅ ꯑꯩꯒꯤ ꯐꯣꯟꯁꯦ ꯅꯍꯥꯟ ꯐ꯭ꯂꯣꯔꯗ ꯑꯣꯟꯊꯗꯅ ꯗꯤꯁꯄ꯭ꯂꯦꯁꯤ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯏꯁꯤꯁꯨ ꯆꯦꯃꯥꯡ ꯃꯥꯡꯂꯒꯅꯤ ꯌꯥꯝ ꯋꯥꯅ ꯇꯧꯔꯛꯏꯁꯤ ꯕꯕꯥꯗ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯉꯥꯡꯉꯛꯀꯅꯤꯅ ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯛꯏꯁꯤꯅꯤ ꯐꯣꯟꯗꯨꯅ ꯀꯩꯗꯧꯕꯗ ꯀꯥꯏꯍꯜꯂꯤꯕꯅꯣ ꯅꯪꯕꯨ ꯍꯥ ꯑꯩꯅ ꯂꯣꯟꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯊꯥꯏꯌꯦꯅ ꯅꯄꯥꯅ ꯉꯥꯡꯕꯗ ꯑꯩꯁꯦ ꯌꯥꯗ꯭ꯔꯕꯅꯤ ꯑꯩꯅ ꯁꯤꯗ ꯐꯠꯇꯕ ꯇꯧꯕꯁꯨ ꯅꯠꯇꯦ ꯏꯃꯥꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯕꯕꯥꯗ ꯄꯩꯁꯥ ꯇꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯉꯥꯡꯉꯦꯕ ꯅꯠꯇꯦ ꯑꯩꯕꯨ ꯁꯤꯗ ꯂꯩꯔꯒ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯕꯤ ꯑꯗꯨꯝ ꯇꯨꯃꯤ ꯂꯩꯁꯤꯜꯂꯣ ꯍꯥꯏꯔꯣ ꯌꯥꯔꯦꯁꯦ ꯏꯃꯥ ꯄꯩꯁꯥ ꯊꯥꯔꯛꯑꯒꯦ ꯑꯩ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯣ ꯄꯩꯁꯥꯕꯨ ꯀꯌꯥꯅꯣ ꯅꯪꯒꯤ ꯀꯌꯥ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯤꯅꯣ ꯆꯪꯈꯣꯟꯕꯅ ꯍꯪꯆꯤꯠꯇꯣ ꯅꯃꯧ ꯅꯨꯄꯤꯒꯤ ꯕꯥꯔꯗꯦꯁꯨ ꯇꯥꯏ ꯀꯩꯅꯣꯝ ꯄꯤꯖꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯄꯩꯁꯥꯗꯣ 7K ꯃꯨꯛ ꯊꯥꯔꯛꯑꯣ 마스두다 낭가 부나 콜레스 담미나 바나트로 파리 바르데니나 kainum 사미나트라디 누가이라로이 이마 paisa도 카피라게 아도 낭가도 레이라가 ngau시나가 누고이 마이봉어 시다 이산나 마롤라마 낭나도 레이라가 니사 시지나람니던 레이라바니 아이디네 낭나도다가 레이라가 와클세 레이타폼 칸데고 낭나 파타바 타박 떠람마디 이마디 망제레 이봉어 낭기 한 따고 아시바오 ꯑꯩꯅ ꯏꯃꯥꯒ ꯕꯕꯥꯒ ꯃꯥꯏ ꯁꯣꯛꯅꯕ ꯊꯕꯛ ꯅꯣꯝꯇ ꯇꯧꯕ ꯌꯥꯎꯔꯛꯇ꯭ꯔꯤ ꯌꯥꯎꯁꯨ ꯌꯥꯎꯔꯣꯏ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥꯒ ꯕꯕꯥꯒꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯉꯥꯛꯇꯅꯤ ꯏꯃꯥꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯕꯕꯥꯒ ꯏꯃꯥꯒꯒꯤ ꯃꯤꯠꯌꯦꯡ ꯋꯥꯡꯕ ꯂꯥꯅ ꯀꯝꯗꯧꯅ ꯂꯩꯒꯗꯣꯏꯅꯣ ꯃꯁꯥꯒꯤ ꯋꯥꯗꯨꯗ ꯂꯦꯝꯕꯤꯁꯨ ꯇꯦꯊꯔꯗꯨꯅ ꯏꯁꯥꯕꯨ ꯊꯥꯖꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯨꯄꯥꯁꯨ ꯅꯊꯟꯇ ꯌꯥꯎꯕꯅꯤ ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯅꯪꯅ ꯀꯣꯛꯍꯜꯂꯥꯏꯍꯟꯅꯤ ꯅꯪꯕꯨ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯒꯤ 이마나 파하닝드나 하이버니네 마마 마빠 오이바 이코이나 파미세 이사식나 미렉딘두나 마색 톡바 미 아무무 오이바두니 미나 마사누 파시야 아다 탐크라가 ngausinaraga thorakli haibu wahido imana taningdene adugumamda ainongta togina khankhib leite khansu khaloi isan sune DM college da mingsan birure mai mamana bi sananuga punna taminarani adubu anudi Mumbai da medical tamniedana sankri adugine isalna mathwaise inung nungai tadana kaplibani luna sana piklingai dagi tinarakpaduda lapthoknarani haibaduda mabukning nusiribasani napaga igana themjin birini adu ngangdusu kharaseksi lukoima mawong ama iman madana irang yam tawbani ngang sakpada ahalamada gele advice piraktoiba tawthorakpadana haikanatri napana ngang sakpa khara tawbadagi irangdi tawjeda 마수 하이베이 와니 에코이나냐 사우신 신나리바니 콜레스 가레 갸안 따라머니 가이나 헥타 프리 타바나테 낭 수망가이리 이산 수망가이리 에코이기 미터디 앙앙 사다우나 동 칼리바니 아두나냐 노이부 세나바 노이바 퍼 미오헨 바이바시 나빠가 이게 빠마니냐 오이베이마 폰 떨어보 구딩기 어디와도 하이문다나 따닝더범 역시리 아이나 fattabα tawni 하이바수 나답 아이나 khara toina paisa khara haiganbasida khara hanganbasida 이마나 뻥싱데 싱나라 말이 아이보 yumda leringaidasu sumaidum tawba natraba nasadi khutta paisa wat painade mingona nonjaraga sammin thakminabado pamsida tawbani imaga babaga leiraga aina sida kaidobagi bikhyari nibadong leidoino misu awana tanaraba ngaktani migi mating pangduna sammin thakminabaduni nasana pam isagi makul mama aina sapsana khangi aduna wu isada singnaba kaisu leita ꯅꯪꯅ ꯄꯥꯝꯖꯕ ꯃꯐꯝꯗ ꯅꯥꯏꯅ ꯁꯤꯡꯇꯝꯍꯟꯕ ꯉꯝꯂꯤꯕꯁꯤꯅꯤ ꯑꯗꯨꯅꯦ ꯑꯗꯣ ꯕꯕꯥꯁꯨ ꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇꯦ ꯌꯥꯔꯗꯤ ꯏꯃꯥꯁꯨ ꯏꯆꯟꯁꯨ ꯄꯨꯟꯅ ꯁꯤꯗ ꯂꯥꯛꯄ ꯌꯥꯕꯅꯤ ꯅꯆꯥꯅ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯅꯣ ꯍꯥꯏꯕꯗꯣ ꯅꯣꯏꯁꯨ ꯈꯪꯅꯕ ꯂꯥꯛꯀꯅꯤ ꯀꯩꯗꯧꯕꯒꯤ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣꯏꯗꯧꯔꯤꯕꯅꯣ ꯁꯣꯝꯗ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯈꯔ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯑꯩꯁꯨꯅꯦ ꯏꯆꯥꯕꯨ ꯌꯥꯝ ꯎꯅꯤꯡꯂꯤꯕꯅꯤ ꯐꯣꯟꯁꯤꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯄꯦꯟꯗꯤꯌꯦ Napana yadrasu isa leikhoini soida lakani mama hoi lam daida engon disu pau piro sidasu matam khra leiraga koiba langba yaina kanade thabaka langthomaga silao sahi ani hum leiradi nasasu tolop sarni
ima hoigi ningbusu thungan mangamadoi masagi waduda lembi penseraduna hoini ado aina nangonda paisa thadoise napadadi khanghaloi nangsu yari khai napada paisa hairunu tangai phadaba college ki hostel gi do hayo sumaina awat apartment ho min sing dawdu dinya imana thoke adugane imana hanjin su hairisi ngausina bayade nahi de pukning sangu ko hoima ado e class lei thambagi aduga paisa tharakpadu di kaunu ko hoi thamo imana gi paisa to tharage call du kaklaba matung lembina masanupa ge account da paisa ka pikre nasidi henarina sananu da direct call tawsili nungtigi sananu hoigi lekai da satuna sananu bu sangsaba senasaba madi masak matau yenge phangjabanina henarina su sananu gi khonjel ta da bu sukoi re haiduna call tawre sananu kolak dibudu oktuna hello kai lerege kai lerege kai aina nangonda call tawrpuse mi atopana tawrpagi mongda ngai du kai nate maram leitradi phone gase tawrpa yadabra kai haidunu khangdabaini wari sana phamse irei tabadongna tawi phare ai wadu nganglake nangna adum tuminta nangi khumpham thu pakum tho adum khumo aina nangi mingse nungshina janbi haina kaujabani nangsu hara hara khumdo batam khragi oina nangi aning mapambudugo ngaimina bo oina aina khriget patare nang nei bo haina de habisu khangi hoi aina wanda first tawbani harisu yare aina namdana tasani yaningda aiga paw phawnare nang soidunu warorungani sauninglamani haiba ai khangi pressure se khara yamkhre mayamna haibagi matung ina aisu nanga paw phawnari basini matung adugumu wado hairakanu chumna dum wari saro hoini aibudi ikai khangdabanina nangna fana thina nganglasu seirasu kem khanbidabi paw dum phaurukanida ado nangdi yumda phi saba khaknatana angang tuition su tawmale angang masa yam thole phai matam manghandabi paisa ka talido aidi mangla bangang gyan minta dabi pangle le sini hoini nangna haidrasu madumudi khangi adunabu migile kaida laklaga lepangamini anamdi phasana kan masani ko nangse haina tanabasu yadi kasi nanga paw phawnari sisu nangna sida toina lakpagi ikai mandana upai leitabagi paw phawnari bani aisu noina nawnu pitholakpadu da chance lawraga nangi number lahobani nahan mo amalawani adudi noi mana pairi nangdi kanadagi akhoi magi number lawrino khangnaradi chaini aina saduisi nupi ama oina nupa koibada cheirakkadoisi kanana no moina sexina mi kanamta uhandana thamboirabadi phab adusunati aduga kishu khangjajiba lanjajaba ingonda leisa tamli bilerang urubadagi nganglakadoini ne nang kanan lekai koyoge nongta nayumda phazan leiginadi khande amadamo koisa satan leirido adunani henry nokfet tawna khoi mahoidi nupi koyu sitani harisi nahansu nupi kaya koiragena hanglambani khoi momoirabadi leirangda ngangmu mahausani leirangna leisa tamlakpada ngawreidoba khoi mukana su leite nangna satlambagi aigi mit yengi wangda leiramdabagi nangi napada ngangbai wani kaino sahitya aroibininya akoida kemta khangzalaksade nungsibada lupuba nungsibada ngawraba halake nungsibada lupada nungsibada ngawraba awaba oirasu nungaitaba oirasu thamoyona manu khutna sanglaba kandadi kanagi punsida tajiba khangjiba wareng sairengi sahitjani jimbasida mathanta type tawtuisi nang soyengwai nungsibada odi satlakanda thirakpa sahitya yengo nasapaw khangjaroi aina khangloidabado nangna khangbirini ne ha nangdi aina senarisidi nangna soigadaba nangna khangdaba nangna udaba nangona soirakadaba thengnarakadaw mayamdo aina hana khangdoklaga ngakthoktoiba khanglabra nang adum ngamjaro ai nangon sinadana mari yetnaba ngamloi asengba hairabudi aina ngamtabani ngamjaro hai ngami hayo hoi ado thamage nangdi na thausinjabani horen numidam chakadokpa loirakana message taro tumningasu paum deramo ai nangna message tharakpa ngairamduini hoi tharke thamage ko sananu na hamna koldo satkai sananu wakhalda ma aibu kayam koina aigonda yetkidoino khangte asuk yamna hainadana wari sananingdaba misiga punsi supa leimina wairabadi haidi loirene wakhaldo khallaga phone do nagalda thamkiduna
ꯃꯁꯥꯒꯤ ꯃꯊꯧꯗ ꯋꯥꯌꯣꯟꯁꯤꯟꯗꯨꯅ ꯇꯧꯈ꯭ꯔꯦ꯫ ꯒ꯭ꯔꯦꯁꯤꯅ ꯃꯨꯝꯕꯥꯏꯗ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯆꯅꯨꯂꯦꯝꯕꯤꯒ ꯁꯅꯥꯅꯨꯒꯗꯨ ꯄꯨꯟꯅ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯕ ꯂꯥꯛꯃꯤꯟꯅꯩ꯫ ꯆꯅꯨꯂꯦꯝꯕꯤꯅ "ꯑꯅꯨꯗꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ꯫ ꯃꯥ ꯌꯥꯎꯗꯕꯁꯦ ꯀꯩꯅꯣꯝꯃ ꯌꯥꯝ ꯍꯥꯡꯕꯗꯧ ꯇꯧꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯗꯤ ꯐꯗꯧꯕ꯫ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯥꯃꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯤꯅꯤ꯫ ꯍꯌꯦꯡ ꯀꯣꯟꯅ ꯃꯥꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯊꯦꯡꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯉꯝꯂꯨꯅꯤ? ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯥꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯀꯣꯜꯒ ꯇꯧꯔꯛꯂꯒ ꯀꯞꯄꯛꯏ꯫ ꯑꯩꯁꯨ ꯃꯥꯏ ꯃꯑꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯅ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯀꯞꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯩꯉꯣꯟꯗꯁꯨ ꯀꯣꯜ ꯇꯧꯔꯝꯕꯅꯤ, ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯪꯁꯨ ꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯨ, ꯑꯩꯁꯨ ꯊꯦꯝꯖꯤꯟꯒꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯅꯧꯕ ꯃꯃꯥꯟꯅꯕꯤ ꯊꯦꯡꯅꯈ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯄꯥꯛꯅ ꯐꯪꯉꯔꯣꯏ꯫ ꯑꯗꯣ ꯀꯣꯂꯦꯖꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯐꯪꯖꯔꯤꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤꯀꯣ꯫ ꯑꯩꯗꯤ ꯁꯤꯠ ꯐꯪꯂꯔꯣꯏꯗ꯭ꯔꯅ ꯌꯥꯝ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯦꯗꯃꯤꯁꯟ ꯇꯧꯔꯕꯅꯤꯅ ꯀꯩꯝ ꯈꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯗ ꯅꯠꯇꯦ, ꯑꯩꯁꯨꯅꯤ꯫ ꯁꯤꯗ ꯇꯝꯕ ꯐꯪꯗ꯭ꯔꯗꯤ ꯖꯤꯄꯤꯗ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯣ ꯇꯥꯟ ꯌꯥꯝ ꯆꯥꯈ꯭ꯔꯦ꯫ ꯁꯤꯗ ꯈꯜꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅꯤꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯅꯤ꯫ ꯑꯗꯣ ꯕꯖꯥꯔꯗꯒꯤ ꯐꯅꯦꯛ ꯂꯩꯈꯤꯁꯤꯀꯣ꯫ ꯐꯅꯦꯛꯇꯣ ꯃꯄꯥꯟ ꯋꯥꯏꯠꯅ ꯆꯦꯟꯕ ꯀꯥꯏꯅꯒ ꯍꯥꯏꯍꯧꯕꯅꯦꯕ꯫ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯕ ꯅꯨꯃꯤꯠꯇꯨꯗꯤ ꯈꯔ ꯐꯖꯅ ꯄꯣꯁ ꯇꯥꯅ ꯀꯦꯊꯒꯦ꯫ ꯑꯝꯇꯪ ꯅꯩꯊꯒꯦꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤ꯫ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯅꯨꯄꯥ ꯐꯪꯗ꯭ꯔꯁꯨ ꯀꯣꯂꯦꯖꯇ ꯊꯦꯡꯅꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯈꯔ ꯇꯣꯏꯅ ꯆꯪꯗꯅ ꯈꯨꯗꯤꯒꯗꯣ ꯈꯔ ꯊꯤꯖꯤꯟꯗ ꯌꯥꯗ꯭ꯔꯦ꯫ ꯅꯃꯥꯟꯅꯕꯤꯁꯦ ꯅꯨꯄꯥ ꯐꯪꯗ꯭ꯔꯤ ꯏꯃꯥꯟꯅꯕꯤ꯫ ꯁꯅꯥꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥꯗꯣ ꯅꯪ ꯑꯣꯏꯅ ꯈꯪꯅꯔꯣ꯫ ꯅꯪꯅꯁꯨ ꯃꯥꯗꯣ ꯌꯥꯝ ꯐꯕ ꯃꯥꯜꯂꯤ, ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯑꯦꯅ ꯍꯥꯏꯗꯥꯏꯅꯦ꯫ ꯑꯩꯗꯤ ꯍꯩꯅꯗ꯭ꯔꯤ, ꯅꯪ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯣ꯫ ꯆꯅꯨꯂꯦꯝꯕꯤ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ "ꯏꯁ ꯋꯥꯊꯤ ꯇꯧꯔꯛꯀꯅꯨꯀꯣ, ꯌꯥꯝ ꯍꯩꯅꯗꯦ꯫ ꯐꯅ ꯐꯖꯔꯁꯨ ꯅꯨꯄꯥ ꯐꯅ ꯊꯣꯛꯂꯁꯨ ꯏꯃꯥꯟꯅꯕꯤꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯄ ꯅꯨꯄꯥꯗꯨꯒ ꯑꯩ ꯍꯦꯛꯇ ꯈꯪꯅꯒꯗꯕ ꯅꯠꯇꯦ꯫ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯅꯨꯄꯥ ꯃꯨꯟꯕꯤ, ꯅꯨꯄꯥꯗ ꯆꯣꯞꯄ ꯃꯤ ꯌꯥꯝ ꯃꯥꯟꯈꯤꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤꯗꯅ꯫ ꯍꯣꯏꯅꯦ, ꯂꯥꯛꯄ ꯑꯣꯏꯁꯅꯨ꯫ ꯑꯩꯒꯤ ꯕꯣꯔꯗꯒꯤ ꯕꯣꯔ ꯑꯆꯧꯕ ꯑꯃ ꯐꯪꯖꯔꯣꯏ ꯏꯕꯦꯝꯃ꯫ ꯑꯗꯣ ꯑꯩ ꯁꯦꯡꯅ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ꯫ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯧꯀꯣ꯫ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯔꯝꯒꯦ? ꯅꯪ ꯋꯥꯈꯜꯗꯣ ꯈꯔ ꯈꯟꯊꯧꯀꯣ꯫ ꯑꯗꯨꯏ ꯈꯜꯂꯒꯅꯤ ꯑꯩꯅ ꯃꯊꯥ ꯁꯥꯅ ꯄꯥꯎ ꯐꯥꯎꯅꯅꯤꯡꯗ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤ꯫ ꯀꯣꯟꯅꯒꯤꯗꯤ ꯈꯪꯗꯦ, ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯅꯨꯄꯥꯗꯣ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯌꯨ ꯌꯥꯗ꯭ꯔꯦ ꯑꯩ꯫ ꯅꯨꯡꯁꯤꯅ ꯈꯜꯂꯗꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ, ꯃꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯑꯣꯏꯔꯛꯀꯗꯣꯏꯁꯦ꯫ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗ ꯇꯧꯔꯤꯅꯤ, ꯍꯩꯅꯗꯕ, ꯅꯨꯡꯁꯤꯗꯕ ꯍꯥꯟꯅ ꯈꯜꯂꯨꯕꯒꯤ ꯅꯁꯥꯗꯨ ꯁꯨꯔꯒ ꯂꯩꯔꯤꯅꯤ꯫ ꯅꯨꯄꯥ ꯑꯝꯇꯒ ꯃꯦꯁꯦꯁꯀ ꯊꯥꯅꯔꯛꯇꯕꯅꯤꯅ ꯈꯔꯗꯤ ꯍꯩꯅꯗꯦ꯫ ꯑꯗꯣ ꯈꯪꯗꯦ, ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯂꯕꯗꯤ ꯈꯟꯅ ꯀꯤꯖꯕꯒꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯥꯕꯨ ꯄꯥꯎ ꯐꯥꯎꯔꯛꯄ꯭ꯔꯅꯦ? ꯐꯥꯎꯔꯛꯑꯦ ꯑꯗꯨꯕꯨꯗꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯄꯒ ꯐꯣꯟ ꯉꯥꯏꯍꯥꯛ ꯄꯥꯏꯕꯗꯣ, ꯑꯗꯨꯗ ꯃꯤꯅꯠ 30 ꯃꯨꯛꯇꯤ ꯂꯦꯞꯇꯕꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯗꯩ ꯃꯇꯝꯗꯗꯤ ꯑꯩꯅ ꯃꯇꯝ ꯀꯌꯥ ꯄꯤꯗꯕꯅꯤꯅ ꯀꯩꯁꯨ ꯁꯥꯟꯅꯗꯦ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤꯉꯩ ꯇꯨꯡꯗꯒꯤ ꯍꯦꯟꯅꯔꯤꯅ "ꯑꯩꯅ ꯅꯣꯏ ꯃꯥꯜꯂꯦ ꯈꯜꯂꯤꯅꯤ"꯫ ꯅꯨꯄꯤꯅꯤꯗꯨ ꯏꯈꯪ ꯈꯪꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯦꯅꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯀꯦꯟꯇꯤꯟꯗꯔ ꯍꯣꯇꯦꯜꯗꯔ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕꯨ꯫ ꯆꯅꯨꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ "ꯅꯪꯁꯨ ꯁꯤꯗ ꯇꯝꯗꯣꯏꯔꯣ? ꯀꯩꯅꯣ ꯃꯃꯤꯒꯤ ꯇꯥꯏꯞꯇ ꯃꯇꯨꯡ ꯀꯨꯏꯅ ꯏꯟꯅꯕ ꯍꯧꯔꯕ꯭ꯔꯥꯃꯤ?" ꯆꯅꯨꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯁꯅꯥꯅꯨꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨꯗ ꯈꯨꯖꯤꯟꯅ ꯁꯤꯛꯏ꯫ "ꯌꯥꯔꯅꯤ, ꯑꯩꯈꯣꯏ ꯀꯩꯝ ꯆꯥꯔꯣꯏꯌꯦ, ꯆꯠꯈ꯭ꯔꯒꯦ, ꯅꯪ ꯆꯥꯎꯔꯣ꯫ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯁꯨ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤꯃ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯅ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ꯫ ꯅꯃꯥꯟꯅꯕꯤꯁꯨ ꯌꯥꯎꯔꯤ, ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯤꯡꯅꯕ꯭ꯔꯣ? ꯑꯩꯕꯨ ꯊꯥꯖꯗꯕꯩ ꯋꯥꯔꯕ?" ꯆꯅꯨꯂꯦꯝꯕꯤꯅ "ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯣꯂꯦꯖꯁꯤꯗ ꯇꯝꯃꯤꯟꯅꯔꯗꯣꯏꯅꯤꯅ ꯃꯇꯨꯡ ꯊꯦꯡꯅꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯂꯩꯔꯤꯌꯦ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ
ꯄꯣꯠꯁꯦ ꯈꯔ ꯂꯩꯒꯗꯕ ꯈꯔ ꯂꯩꯕ ꯑꯗꯨꯅ ꯐꯔꯛ ꯇꯥꯗꯧꯔꯦ ꯍꯣꯏꯅꯦ ꯅꯣꯏꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩꯅ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ ꯑꯗꯣ ꯅꯣꯏꯁꯨ ꯑꯦꯗꯃꯤꯁꯟ ꯇꯧꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯀꯣꯂꯦꯖꯁꯤꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅ ꯇꯥꯕꯅꯤꯅꯦ ꯁꯅꯥꯅꯨꯅ ꯍꯣꯏ ꯊꯦꯡꯅꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦꯀꯣ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯅꯨꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯆꯤꯡꯗꯨꯅ ꯑꯣꯇꯣꯗ ꯀꯥꯈꯠꯃꯤꯟꯅꯈ꯭ꯔꯦ ꯍꯦꯟꯅꯔꯤꯗꯤ ꯁꯅꯥꯅꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯍꯧꯔꯤ ꯆꯅꯨꯂꯦꯝꯕꯤꯅ ꯑꯁꯪꯕꯩ ꯋꯥꯔꯤ ꯁꯥꯟꯅꯔꯨꯅꯨ ꯍꯥꯏꯗꯨꯅꯤ ꯒ꯭ꯌꯥꯟꯒ ꯇꯥꯍꯧꯗꯦ ꯀꯔꯣꯝꯗꯒꯤ ꯆꯪꯉꯛꯏꯅꯣꯒ ꯑꯝꯇ ꯈꯪꯍꯧꯗꯦꯃꯤ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕꯁꯤꯐꯥꯎ ꯇꯜꯂꯀꯥꯟꯁꯤꯗ ꯀꯣꯂꯦꯖ ꯑꯃꯨꯛ ꯄꯨꯟꯗꯧꯔ ꯃꯥꯜꯂꯦ ꯃꯥꯗꯤ ꯑꯥꯔꯠꯁ ꯂꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯥꯏꯅꯦ ꯑꯃꯨꯛ ꯄꯨꯜꯂꯅꯤꯅꯦ ꯆꯅꯨꯂꯦꯝꯕꯤ ꯀꯩꯝ ꯈꯪꯖꯗꯕ ꯁꯥꯔꯒ ꯍꯣꯏꯅꯦ ꯃꯥꯁꯨ ꯑꯥꯔꯠꯁ ꯂꯧꯈꯤꯕꯅꯤ उपाय लेते चही अहम थेंगनरगा मतम खरदी पुन ताबनिने नंगी क्रस्तुसु चही अहम मरी लेरगा थोलक्तोइनिना कैसुबुदि कायदेब्रा खली कानदि नोई क्रस्तुगा अदुम थुंगनदों लेरबनिना माय वखल खर काक्थोक्लगा हौसिकिदुगा मतम खर लोइनरो अदुदनि ऐनि याम तंदौरिसि नुपानेना ऐ तुम कोइन इनरगा लेब्रा कैन ऐने तम कॉलेज द फाव मा तमसिले सुमाइना पुलमनि खंगमदि तलसुतना साइंस तुम लौजरमदौनि यारे बेम कशु खलुरनु थोबा मा मै लक्जरसनि हाइदुना नेदो वरी साना सानादुना बाजार यौखिबा खंगौदे मफमदुदा फना कुइना फनेका खोंगुका लेरी सोमना बोबीदो ममानब अमगा पुन्ना कॉलेज द मिंग चनबा लाकपनि मासु सनानु होइगा पुन्ना तमिननिंगे हाइद्रो लाकपनि उसिना सिना सिदा सिट फंगबसिमदि नुगाइ एडमिशन से तौसिंख्रबनिना ग्यान खर ताय बोबीगी ममानब रोसना नंगना सनानुगा पुन्ना तमिननबा पांबगीदमक्ता मानसे तमख्रेदा नंगसु एकता मिंग चनसिनबनिने हा ऐदि मागी ममीनि ममी अमा ओइना माबु कराइदा करिदा सोहिगदगे हाइदना यंगसिनजबा खक्तनि नोइ लेकाइ मसेंगा ओइरे नंगसु नथमोइदा लरिदो कोकाइदोखिबा याबनि सही तरा हेना वाना खांगलगा लाइदुबो नते नंगु वाद्रिब्राबा माना नुगाइबदुनि ऐनि यंगनिबसि ऐगि वाइ खरना मागी मथमोइ सोम नुगाइखिदबदो ऐ पामदे वन साइडेड लबसे बेरा खर कागनमनिको अखोई वादी नंगु नुंसिरदी मतम चारिङै साइट फोंदोखौ मीना कोइख्रगा निंगमदा लेदु सरपदि थमोइ मैसा लांगु फनबा होटनबा ताबनि ऐना ऐगी थमोइ योइबो वरोसे हाइरु मतमदा माना याइ हाइबिरक्लबदि फै अदु नत्रदुना यादे हाइरक्लबदि ऐ करि ओइनि तंबा ngamba नते ऐना माबु नुंसिबसे फागी नते हाइबा ऐ बंगोना खंगनबा पामि नंगसु नुपादि थोकअनदे नते नुंसि हाइबसिबु कयाम लुगे सत हाइरगा मसान यारि यारक्तिदो खंदोकपन फट्रो मागी खंगनज मी लेरमसु नंग हंदोखिबा यारि माना नंग नुंसिदि पाम हाइरगलसु स्टेप अमा कुमथौबा याइदना नंगना सीरियस ओसिलगलदि माइ खंगनबा लेइ नत्रगा नंगी प्रपोजल तो एक्सेप्ट तौनिंग हाइरगलगा काइगदबा थमोइदुदि मेंसिन खरा वाना थोकनिने एखोइ अनिगी मरक्ता लेरिबा ममी सामिबा मयekse सिकक्तनि लेहनिंग मम्मी सिने मयेक सेंगना मयेक लाना लेख्रबदि थमोइसिना पेनगदोरिनि अदुबो मरीसिना तत्खिबा थोक्लगदि वहौगदोइसे हेखक्तनि अदुना इमागी पाखुमतो ताबु याम किजै नुपा मोइरसो मदुगी वाहंगदुदि हंगबदा यामना लुना थोइ नुंगसि हाइबो वाहिसे यामना तेलबसो पागे हाइदोकपा ngamdana चिनबासिदा नुंग कयाना नसिनख्रबगुम कांथोकपा ngamde रोशन नोकफेट तौना नंगी साहित्य सिदि नैने नंगी फनबा हाइबिबनि नंगना तले हाइरबनिना ऐना कइबो हाइरुनि अखोइना हाइबिरगेसु यादे नंगना तौरिबा नंगसे पांगसु याम पांगमन खित्रे बोक्सिंगदना मरोलमा हैथोइ सिंथोइरिबा मिसिंगसे नंगा चटमिनबा किरबा ngaktani सानबगा नुंसिबगदि खेनैदा फनैसा फरसु मी फुनबा किद्रसु नुंसिबगी मतंगसिददि याम सोले ऐ नंगना सुमना लुमिङै नरोलदगी मना सख्रदि तक्सी सोनजौनिदा मधु थोक्तनबनि ऐना माबु कुपना यिंगसिंदुना सेनजरिसे ऐ माना वाफमदा ताबदो यिंगनिंगदे मादी सुबा नोंबा याम कंजबनि मथौ मसक खंबि इंगतपि नुपिनि माइ मुंगसिदबु ऐना कइदोबगी नुसिरोइदुनो अदो नंगा फुनरुइ हाइबा नुपादुदि कमाइ तौख्रे नते माना मुग चांस लक्सिलमदि कमाइ तौबा नुपादो तोइना एखोइ लेकाइदे लाकपा माले थाइनदि खोंनांग खोंदा याम तोइना लेपमदि अदो सनानुना थिना सखिबदगी लाकपा तला माले हौसि फाउगिदि लाकपा उखित्रे ऐना सोमदा इरांग माबु सेनरिङै अतोपना मित्येंग कारण चलंबा यारोइदा
ꯇꯨꯃꯤ ꯂꯩꯁꯤꯟꯈꯤꯕ ꯐꯩ ꯂꯨꯅ ꯄꯥꯎ ꯐꯥꯎꯅꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯔꯣꯏ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯐꯣꯡꯗꯣꯛꯍꯧꯕꯗꯤ ꯐꯩꯗ ꯚꯥꯏ ꯕꯣꯕꯤ ꯃꯀꯣꯛꯇ ꯅꯣꯝꯂꯒ ꯑꯩ ꯇꯟꯖꯥ ꯌꯦꯡꯂꯒꯦ ꯃꯥꯒ ꯑꯩꯒ ꯀꯣꯂꯦꯖꯁꯨ ꯄꯨꯜꯂꯅꯤ ꯁꯕꯖꯦꯛꯁꯨ ꯃꯥꯟꯅꯗꯧꯔꯕꯅꯤꯅ ꯑꯩ ꯆꯥꯟꯁ ꯑꯃ ꯌꯦꯡꯂꯒꯦ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯅ ꯅꯪꯅ ꯃꯥꯕꯨ ꯁꯦꯟꯅꯕ ꯌꯦꯡꯁꯤꯟꯕꯤꯕ ꯃꯌꯥꯝꯗꯣ ꯃꯥꯁꯨ ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯃꯗꯤ ꯈꯪꯂꯝꯒꯅꯤꯗ ꯃꯥꯁꯨ ꯃꯤꯅꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯤ ꯑꯃꯒꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯗ ꯑꯩꯁꯦ ꯂꯩꯀꯥꯏ ꯂꯥꯂꯨꯡꯕꯅ ꯍꯥꯏꯅꯈꯤꯗ꯭ꯔꯅꯁꯨ ꯄꯥꯈꯠꯄ ꯃꯥ ꯃꯁꯥꯅ ꯌꯥꯔꯛꯂꯕꯗꯤ ꯐꯩ ꯑꯇꯩꯅꯁꯨ ꯈꯪꯅꯔꯛꯂꯒ ꯁꯟꯗꯣꯛꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯅꯤꯡꯉꯝꯍꯧꯔꯣꯏ ꯂꯩꯀꯥꯏꯒꯤꯅ ꯁꯨꯡ ꯅꯃꯥꯟꯅꯕꯤꯅꯤ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯉꯥꯡꯅꯕ ꯉꯥꯡꯅꯗꯕ ꯀꯅꯥꯝ ꯀꯩ ꯃꯊꯧ ꯇꯥꯗꯦ ꯅꯨꯡꯁꯤꯔꯗꯤ ꯈꯔꯁꯨ ꯈꯥꯡꯕ ꯀꯟꯕ ꯇꯥꯕ ꯅꯠꯇꯦ ꯅꯣꯏ ꯂꯩꯀꯥꯏ ꯃꯤꯅ ꯂꯩꯀꯥꯏ ꯃꯁꯦꯟꯅꯤ ꯂꯩꯀꯥꯏ ꯂꯥꯂꯨꯡꯕ ꯍꯥꯏꯔꯛꯑꯦꯅ ꯅꯪꯕꯨ ꯁꯅꯥꯅꯨꯗꯨ ꯀꯥꯏꯅꯕ ꯉꯝꯒꯗ꯭ꯔꯥꯕ ꯀꯥꯏꯅꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯄꯜꯂꯛꯀꯅꯨ ꯑꯩ ꯇꯥꯕ ꯌꯥꯝ ꯋꯥꯏ ꯁꯦꯡꯅ ꯑꯩ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯥꯁꯦ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯦ ꯑꯩꯗꯒꯤ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯃꯥꯅꯗꯤ ꯆꯨꯝꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯁꯦ ꯐꯣꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯈꯟꯕꯗꯅꯤ ꯀꯤꯖꯔꯤꯁꯤ ꯑꯗꯣ ꯆꯥꯟꯁ ꯑꯃꯗꯤ ꯂꯩ ꯑꯩꯈꯣꯏꯅꯤꯅ ꯅꯛꯁꯤꯟꯅ ꯂꯣꯏꯅꯔꯛꯂꯕꯗꯤ ꯃꯥꯁꯨ ꯅꯪꯒꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯌꯥꯏꯅ ꯁꯥ ꯀꯩ ꯍꯥꯏꯅꯔꯁꯨ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅꯔꯤꯕꯅꯤ ꯀꯩ ꯀꯔꯝꯕ ꯆꯥꯟꯁꯅ ꯑꯩꯅ ꯐꯪꯗꯧꯔꯤꯁꯤꯅ ꯀꯣꯂꯦꯖ ꯄꯨꯜꯂꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯅꯣꯏꯅꯤ ꯂꯥꯛꯃꯤꯟꯅꯕ ꯌꯥꯔꯅꯤ ꯀꯩꯅꯣ ꯅꯪꯁꯨ ꯀꯥꯟꯅꯗꯦ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯕꯕꯥꯗ ꯍꯥꯏꯔꯒ ꯂꯩꯍꯜꯂꯨ ꯑꯩꯁꯨ ꯏꯁꯥꯒꯤ ꯒꯥꯔꯤ ꯑꯃ ꯂꯩꯅꯕ ꯇꯧꯔꯤ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯁꯅꯥꯅꯨꯗꯣ ꯀꯣꯂꯦꯖ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯅꯪꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗꯨꯗ ꯇꯣꯡꯍꯟ ꯌꯥꯏꯗꯅ ꯑꯗꯨꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯂꯅꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯐꯣꯡꯐꯝꯁꯨ ꯌꯥꯝ ꯃꯇꯝ ꯂꯩꯔꯦ ꯀꯩꯅꯣ ꯁꯕꯖꯦꯛꯁꯨ ꯃꯥꯟꯅꯔꯕꯅꯤꯅ ꯅꯣꯠꯁꯀꯨꯝꯕ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯔꯁꯨ ꯆꯥꯟꯁ ꯂꯧꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯃꯁꯨ ꯇꯧꯕ ꯌꯥꯔꯦꯗꯅ ꯕꯣꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ ꯃꯇꯥꯡ ꯆꯥꯔꯗꯤ ꯃꯥꯏ ꯅꯝꯕꯔ ꯂꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅ ꯐꯩꯗ ꯑꯗꯣ ꯒꯥꯔꯤꯒꯤ ꯋꯥꯗꯨꯗꯤ ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯈꯤꯕ ꯀꯨꯏꯔꯕꯅꯤ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯤꯉꯩ ꯁꯣꯏꯗꯅꯗꯤ ꯂꯩꯔꯅꯤꯗ ꯑꯗꯩꯗꯤ ꯃꯅꯤꯡꯗ ꯍꯥꯞꯇꯅ ꯅꯔꯦꯡꯖꯨꯝꯗꯨꯗꯒ ꯇꯅꯔꯨꯕꯤ ꯈꯨꯠꯁꯥꯗꯨꯅꯒ ꯄꯥꯏꯔꯒ ꯅꯣꯛꯃꯤ ꯋꯥꯔꯤꯒ ꯁꯥꯟꯅꯔꯒ ꯀꯣꯂꯦꯖ ꯀꯥꯔꯣ ꯐꯔꯦ ꯑꯦꯗꯃꯤꯁꯟꯁꯨ ꯇꯧ ꯂꯣꯏꯔꯕꯅꯤꯅ ꯍꯜꯂꯁꯤ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯕꯗꯨꯗꯤ ꯃꯥꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅꯤꯅ ꯍꯥꯟꯅ ꯂꯥꯛꯂꯒ ꯉꯥꯏꯔꯁꯤ ꯑꯩꯅ ꯁꯤꯗ ꯇꯝꯃꯤ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯪꯂꯝꯒꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏꯁꯨ ꯆꯥꯟꯁ ꯈꯔ ꯂꯧꯕ ꯇꯥꯕꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯀꯣꯂꯦꯖꯇꯒꯤ ꯊꯣꯔꯛꯂꯒ ꯌꯨꯝꯂꯣꯝꯗ ꯍꯥꯏꯊꯔꯛꯏ ꯃꯆꯦꯅ ꯃꯥ ꯎꯈ꯭ꯔꯅꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯐꯣꯟꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯂꯣꯟꯅ ꯐꯣꯟ ꯃꯦꯠꯄ ꯎꯕꯗꯨꯗ ꯂꯂꯩꯕꯤꯁꯨ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯆꯦ ꯅꯪꯕꯨ ꯅꯨꯄꯥꯒ ꯂꯣꯟꯅ ꯀꯣꯏꯅꯔꯕꯣ ꯐꯣꯟꯒ ꯇꯨꯃꯤꯟ ꯃꯦꯠꯂꯤꯗꯨꯕꯣ ꯃꯅꯥꯎꯅꯨꯄꯤꯅ ꯆꯤꯡꯅꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯁꯅꯥꯅꯨꯅ ꯀꯥꯏꯗ ꯅꯨꯄꯥꯅꯣ ꯅꯪꯗꯨꯝ ꯅꯨꯄꯥ ꯀꯣꯏꯔꯝꯃꯅꯤ ꯅꯨꯃꯤꯗꯥꯡ ꯅꯌꯥ ꯈꯤꯒꯠꯂꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯤ ꯂꯪꯂꯅ ꯑꯩꯈꯣꯏꯅꯤ ꯐꯥꯒꯤ ꯇꯧꯅꯕꯒꯤ ꯅꯣꯛꯄꯩꯅꯤ ꯀꯩꯅꯣ ꯐꯣꯟ ꯄꯥꯏꯔꯒ ꯅꯣꯛꯏꯁꯦ ꯃꯔꯝ ꯂꯩꯕꯩ ꯑꯩ ꯈꯪ ꯅꯠꯇꯦ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯤꯁꯦ ꯁ꯭ꯀꯨꯜꯗꯣ ꯆꯥꯡ ꯅꯥꯏꯅ ꯐꯖꯅ ꯑꯗꯨꯝ ꯀꯥꯎ ꯂꯪꯂꯦꯟꯁꯨ ꯕꯁꯇ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯍꯥꯏꯗꯥꯏꯅꯦ ꯁ꯭ꯀꯨꯜꯗꯒꯤ ꯀꯝꯄ꯭ꯂꯦꯟꯒ ꯂꯥꯛꯍꯟꯒꯅꯨꯀꯣ ꯑꯩꯈꯣꯏꯗꯤ 11 ꯀꯥꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯕꯗꯣ ꯊꯥꯏꯅꯗꯧꯅ ꯀꯩꯁꯨ ꯈꯠꯇ꯭ꯔꯦ ꯑꯗꯨꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯅꯦ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯥ ꯑꯃ ꯅꯍꯥꯟꯃꯨꯛ ꯆꯦꯒ ꯎꯅꯔꯝꯕꯗꯣ ꯃꯥꯗꯣ ꯑꯩꯅ ꯇꯣꯏꯅ ꯎꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯄꯩꯔꯥ ꯃꯥꯅ ꯂꯥꯛꯇꯕꯩꯔꯥ ꯎꯕꯨꯗꯤ ꯎꯗ꯭ꯔꯦ ꯂꯂꯩꯕꯤꯁꯨ ꯊꯑꯣꯏꯒꯤ ꯃꯆꯦꯗ ꯋꯥꯍꯪꯁꯤ ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯖꯤꯜꯂꯛꯏ ꯁꯅꯥꯅ ꯋꯥꯈꯜꯗ ꯃꯗꯨꯏ ꯅꯨꯄꯥꯗꯨꯅ ꯑꯩꯁꯦ ꯑꯁꯨꯛ ꯋꯥꯍꯜꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯥꯎꯕꯤꯅꯒ ꯈꯪꯈ꯭ꯔꯖꯥꯠꯂꯣ ꯑꯁ ꯃꯥꯅ ꯂꯩꯀꯥꯏꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯕꯅꯤꯅ ꯃꯤ ꯂꯣꯏꯅ ꯈꯪꯂꯤꯅꯦꯕꯁꯦ ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯥꯁꯦ ꯁꯤꯗ ꯂꯥꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯣꯞꯄ ꯅꯪꯂꯅꯤ ꯃꯆꯦꯅ ꯈꯨꯝꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯂꯂꯩꯕꯤꯅ ꯇꯧꯕꯗꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯕꯅꯤꯅ ꯃꯥꯁꯨ ꯃꯔꯝ ꯑꯃꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤ ꯁ꯭ꯋꯥꯏꯗ ꯃꯃꯥꯟꯅꯕ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯗꯥ ꯕꯣꯕꯤꯒ ꯅꯪꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯕꯅꯤꯅ ꯑꯗꯨꯏ ꯅꯨꯄꯥꯗꯨꯁꯨ ꯗꯥ ꯕꯣꯕꯤꯒ ꯈꯪꯅꯔꯝꯅꯤ ꯑꯣ ꯃꯣꯏ ꯃꯃꯥꯟꯅꯕ ꯃꯁꯦꯟ ꯑꯣꯏꯕꯒꯤ ꯑꯣꯏꯔꯝꯅꯤꯗ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄ ꯎꯔꯤꯗꯣ ꯃꯅꯥꯎꯄꯤꯒꯤ ꯋꯥꯗꯨꯗ ꯁꯅꯥꯅꯨꯁꯨ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯅꯪꯅ ꯃꯤꯗꯨ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔ ꯂꯩꯗꯨꯅ ꯀꯩꯅꯣ ꯃꯤꯁꯨ ꯃꯤꯒꯤ ꯊꯣꯛꯄ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯨ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯈꯤꯗꯦ ꯍꯥꯏꯗꯤ ꯃꯤ ꯑꯣꯏꯅ ꯄꯥꯟꯅꯔꯒ ꯂꯩ ꯑꯗꯨꯁꯦ ꯅꯣꯏ ꯑꯦꯗꯃꯤꯁꯟ ꯇꯧꯔꯕꯅꯤꯅ ꯅꯣꯏꯁꯨ ꯀꯥꯕ ꯍꯧꯔꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯏꯂꯚꯦꯟꯁꯦ ꯌꯥꯝ ꯀꯥꯅꯤꯡꯂꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯇꯤꯒꯤ ꯀꯥꯅꯤꯡꯉꯤ ꯂꯪꯂꯟ ꯑꯩꯈꯣꯏꯅꯤ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯤꯁꯨ ꯃꯌꯥꯝ ꯈꯪꯅꯔꯤ
ꯂꯨꯁꯦ ꯅꯪꯗꯤ ꯑꯣꯇꯣꯗ ꯑꯗꯨꯝ ꯅꯊꯟꯗ ꯆꯠꯇꯥꯕꯅꯤꯅꯦ ꯁꯤꯁꯇꯔ ꯅꯨꯂꯦꯝꯕꯤꯁꯨ ꯑꯩꯈꯣꯏꯒ ꯂꯝ ꯅꯛꯅꯕ ꯅꯠꯇꯕꯅꯤꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯅꯪꯁꯨ ꯉꯥꯡꯗ ꯂꯩꯔꯅꯨ ꯇꯨꯝꯗꯣꯏ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯇꯨꯝꯕ ꯌꯥꯔꯦ ꯍꯌꯦꯡꯅ ꯍꯧꯗꯣꯛꯅꯕꯗ ꯂꯟꯖꯥꯎ ꯑꯃ ꯊꯣꯛꯅꯔꯅꯤ ꯉꯟꯇꯥ ꯇꯨꯝꯕ ꯍꯩꯅꯗ꯭ꯔꯤ ꯄꯨꯡ ꯕꯥꯔꯣ ꯇꯥꯗ꯭ꯔꯗꯤ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯐꯅ ꯊꯦꯡ ꯍꯧꯒꯠꯂꯁꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯈꯣꯠꯄꯗꯨꯗꯤ ꯅꯪꯅꯕ ꯍꯧꯒꯠꯄꯤꯔꯛꯄꯅꯤ ꯅꯪꯁꯨ ꯀꯣꯂꯦꯖ ꯆꯠꯂꯗꯤ ꯑꯩꯁꯨ ꯉꯟꯅ ꯍꯧꯒꯠꯄꯤꯔꯛꯑꯒꯦ ꯂꯩꯕꯤꯗꯨ ꯐꯝ ꯀꯟꯊꯣꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯊꯈ꯭ꯔꯦ ꯁꯅꯥꯅꯁꯨ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯃꯥꯁꯨ ꯍꯤꯞꯊꯩ ꯍꯦꯅꯔꯤꯅ ꯀꯣꯂꯦꯖꯁꯨ ꯄꯨꯟꯗꯧꯔꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯎꯅ ꯌꯥꯔꯦꯅꯦ ꯑꯩꯁꯦ ꯂꯥꯏꯕꯛꯇꯤ ꯐꯗꯤ ꯐꯕꯖꯥꯠꯅꯤ ꯀꯣꯂꯦꯖꯁꯨ ꯄꯨꯟꯗꯧꯔꯦ ꯅꯨꯡꯇꯤꯒꯤꯁꯨ ꯎꯕ ꯐꯪꯂꯅꯤ ꯐꯪꯂꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤꯗꯣ ꯃꯣꯏꯁꯨ ꯇꯝꯗꯣꯏꯅꯤ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯕꯅꯤꯅ ꯃꯣꯏꯅꯤꯒ ꯅꯪꯒꯁꯨ ꯈꯪꯅꯕ ꯌꯥꯔꯦ ꯑꯗꯣ ꯑꯩꯕꯨꯗꯤ ꯅꯪꯒ ꯊꯦꯡꯅꯔꯅꯤ ꯎꯅꯔꯅꯤ ꯈꯟꯕꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯪꯕꯨꯗꯤ ꯍꯩꯅꯔꯝꯃꯣꯏ ꯈꯪꯉꯤ ꯑꯩꯅ ꯀꯩꯕꯨ ꯈꯜꯂꯨꯗꯣꯏꯅꯣ ꯑꯗꯨꯝ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯅꯪꯗꯤ ꯀꯩ ꯁꯕꯖꯦꯛꯅꯣ ꯏꯖꯨꯀꯦꯁꯟꯅꯤ ꯅꯪꯗꯤ ꯁꯅꯥꯅ ꯋꯥꯈꯜꯗ ꯑꯗꯩ ꯃꯥꯟꯅꯔꯁꯨ ꯁꯕꯖꯦꯛ ꯃꯥꯟꯅꯔꯝꯗ꯭ꯔꯤꯁꯦ ꯌꯥꯝ ꯐꯔꯦ ꯁꯕꯖꯦꯛꯀ ꯃꯥꯟꯅꯔꯝꯃꯗꯤ ꯑꯩ ꯃꯊꯥ ꯁꯥꯕꯗ ꯀꯣꯂꯦꯖꯀ ꯆꯠꯅꯤꯡꯉꯝꯃꯔꯣꯏꯗꯕꯅꯤ ꯑꯩꯗꯤ ꯅꯣꯏ ꯁꯥꯏꯟꯁ ꯂꯧꯔꯛꯄꯅꯤꯅ ꯁꯥꯏꯟꯁ ꯑꯗꯨꯝ ꯂꯧꯈꯤꯗ꯭ꯔꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯃꯤꯔ ꯏꯁꯣꯔꯅ ꯏꯟꯁꯤ ꯂꯩꯔ ꯗꯥꯎ ꯌꯥꯏꯔꯝꯗꯤ ꯇꯧꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯔꯦ ꯅꯪꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕꯁꯨ ꯌꯦꯡꯁꯤꯟꯕꯁꯨ ꯌꯥꯔꯅꯤ ꯑꯗꯣ ꯅꯣꯏꯅ ꯆꯦꯟꯅꯧꯗꯤ ꯑꯅꯤꯈꯛꯇꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯪꯅ ꯑꯍꯜ ꯑꯩꯅ ꯑꯍꯜꯅꯤ ꯅꯍꯥꯟ ꯊꯦꯡꯅꯕꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯁꯨ ꯑꯅꯤꯈꯛꯇꯅꯤ ꯅꯣꯏꯅ ꯅꯨꯄꯤ ꯑꯅꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯅꯤ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯑꯍꯜꯅꯤ ꯑꯍꯜꯒ ꯑꯗꯣ ꯅꯨꯡꯇꯤꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯅꯪ ꯁꯤꯗ ꯑꯁꯦꯡꯕꯩ ꯂꯥꯛꯀꯅꯨꯀꯣ ꯅꯪꯅ ꯁꯤ ꯂꯥꯛꯄꯗꯣ ꯃꯤ ꯈꯪꯅ ꯎꯅꯕ ꯌꯥꯎꯕ ꯃꯥꯜꯂꯤ ꯌꯥꯝ ꯍꯪꯂꯛꯏ ꯑꯩꯕꯨ ꯕꯨꯠꯁꯨ ꯅꯠꯇꯦ ꯂꯥꯏꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯤꯅ ꯎꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯁꯨ ꯈꯪꯅꯔꯦ ꯐꯣꯟꯗꯁꯨ ꯄꯥꯎ ꯐꯥꯎꯅꯔꯕꯅꯤꯅ ꯀꯩꯁꯨ ꯂꯥꯛꯑꯔꯣꯏꯗ ꯅꯪꯅꯇꯕꯨ ꯃꯦꯁꯦꯁꯀꯥꯁꯦ ꯑꯗꯨꯝ ꯍꯟꯕꯤꯔꯛꯑꯣ ꯄꯥꯎ ꯐꯥꯎꯅꯔꯗꯤ ꯑꯩꯒꯤꯁꯨ ꯂꯥꯛꯄꯤꯔꯣꯏ ꯏꯕꯦꯝꯃ ꯍꯣꯏ ꯑꯩ ꯃꯦꯁꯦꯁꯄꯨꯗꯤ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯑꯗꯨꯗꯤ ꯉꯁꯥꯏ ꯎꯅꯔꯤꯗꯨꯗꯒꯤ ꯍꯞꯇꯥ ꯑꯃꯅꯤꯃꯨꯛ ꯂꯩꯔꯒ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗ ꯑꯃꯨꯛ ꯅꯪꯅ ꯁꯛꯇꯨ ꯎ ꯇꯥꯕꯅꯤꯅꯦ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯒꯤ ꯐꯣꯇꯣꯁꯤ ꯌꯦꯡꯂꯒ ꯃꯇꯝ ꯂꯦꯟꯕ ꯍꯥꯏꯗꯨꯅꯤ ꯃꯥꯏ ꯐꯣꯇꯣ ꯄꯜꯂꯛꯄꯗꯨꯗ ꯁꯅꯥꯅꯨ ꯄꯥꯈꯠꯅ ꯏꯁ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯑꯩꯒꯤ ꯐꯣꯇꯣ ꯀꯅꯥꯏꯗꯒꯤ ꯂꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯐꯣꯟꯗꯒꯤ ꯂꯣꯟꯅ ꯀꯥꯞꯄꯤꯔꯣ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯦ ꯂꯣꯟꯅ ꯂꯧꯕꯁꯨ ꯅꯠꯇꯦ ꯃꯤꯉꯣꯟꯗꯒꯤ ꯍꯥꯏꯔꯒ ꯂꯧꯕꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯆꯞꯀꯤ ꯗꯤꯄꯤꯁꯦ ꯅꯪ ꯐꯣꯇꯣ ꯅꯠꯇ꯭ꯔꯣ ꯁꯅꯥꯅꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯑꯣꯍꯣ ꯐꯔꯦ ꯑꯩ ꯇꯨꯝꯃꯒꯦ ꯇꯨꯝꯃꯣ ꯍꯌꯦꯡ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯀꯣꯜ ꯇꯧꯔꯝꯃꯣ ꯃꯤꯀꯞ ꯊꯣꯛꯄꯗ ꯅꯪꯒꯤ ꯃꯦꯁꯦꯖ ꯑꯣꯏꯔꯁꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯩꯔꯝꯕꯁꯦ ꯗꯥꯎ ꯌꯥꯕꯗꯧꯅ ꯋꯥꯈꯜꯒꯁꯦ ꯌꯥꯡꯕꯗꯧꯅ ꯇꯧꯏ ꯑꯗꯨꯅ ꯅꯪꯒꯤ ꯍꯧꯒꯠꯄꯒ ꯃꯦꯁꯦꯖ ꯊꯥꯔꯝꯃꯣꯕ ꯀꯣ ꯁꯅꯥꯅꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯒ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯦ ꯅꯥꯀꯜꯗ ꯍꯤꯞꯂꯤꯕꯤ ꯃꯅꯥꯎꯅꯨꯄꯤ ꯂꯂꯩꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯅ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯍꯦꯅꯔꯤ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯙꯅꯔꯥꯖꯅ ꯁꯅꯥꯅꯨꯒ ꯅꯪꯒ ꯄꯥꯎꯗꯤ ꯐꯖꯅ ꯐꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯈꯔ ꯇꯧꯁꯤꯜꯂꯒ ꯅꯝꯕꯔꯗꯨꯁꯨ ꯅꯝꯗꯅ ꯂꯧꯔꯒ ꯍꯦꯛꯇ ꯉꯝꯖꯕꯤ ꯎꯄꯥꯏ ꯊꯤꯔꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯤꯅꯦ ꯍꯥ ꯍꯣꯏ ꯅꯝꯗꯅ ꯄꯥꯎꯕꯨꯗꯤ ꯐꯥꯎꯅꯔꯦ ꯍꯥꯏꯕꯨ ꯃꯥ ꯃꯁꯥꯅꯁꯨ ꯑꯩꯕꯨꯗꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯍꯜꯂꯛꯀꯅꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯥ ꯃꯁꯥꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯍꯟꯗꯣꯏꯅꯤ ꯑꯗꯣ ꯅꯪꯕꯨ ꯃꯥꯏ ꯃꯅꯥꯎꯅꯨꯄꯤꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯃꯔꯛꯇ ꯐꯥꯎꯔꯤ ꯑꯩꯅ ꯐꯥꯎꯕꯗꯤ ꯅꯠꯇꯦꯗ ꯃꯥꯅ ꯐꯥꯎꯔꯛꯄꯅꯤ ꯑꯩꯅ ꯁ꯭ꯇꯦꯇꯁ ꯊꯝꯕꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯏ ꯁꯅꯥꯅꯨꯒꯤ ꯃꯔꯝꯗꯗꯤ ꯀꯩꯁꯨ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗ꯭ꯔꯦꯗ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯍꯥꯏꯗꯨꯅꯤ ꯚꯤꯛꯇꯔꯅ ꯁꯅꯥꯅꯨꯒ ꯍꯦꯅꯔꯤꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒ ꯃꯅꯥꯎꯅꯨꯄꯤꯗꯨꯒ ꯅꯪꯒ ꯑꯃꯨꯛ ꯀꯣꯏꯅ ꯂꯩꯔꯝꯅꯤꯀꯣ ꯃꯤ ꯑꯉꯥꯡꯗꯨꯗ ꯑꯩꯅ ꯀꯩꯗꯧꯗꯣꯏꯅꯣ ꯆꯝꯅ ꯃꯥꯁꯨ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯖꯔꯛꯏꯅꯤ ꯑꯩꯁꯨ ꯃꯥꯁꯦ ꯏꯆꯜꯒꯨꯝꯅ ꯈꯜꯂꯤ ꯃꯥꯁꯨ ꯃꯥꯏ ꯁꯪꯁꯥꯔ ꯑꯃꯗꯅꯤ ꯂꯩꯖꯔꯤꯁꯤ ꯍꯦꯅꯔꯤꯅ
ꯃꯥꯅ ꯋꯥꯔꯤꯁꯦ ꯈꯔꯗꯤ ꯈꯪꯈ꯭ꯔꯕꯅꯤꯅ ꯅꯥꯊꯩꯔꯒ ꯆꯦꯟꯕꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯂꯅꯤ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯉꯥꯡꯗꯣ ꯅꯪꯅ ꯈꯔ ꯐꯅ ꯋꯥꯔꯤ ꯁꯥꯅꯧ ꯑꯗꯣ ꯅꯪꯁꯨ ꯃꯅꯥꯎꯅꯨꯄꯤꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯗꯤ ꯁꯅꯥꯅꯨꯒꯤ ꯁꯕꯖꯦꯛꯇꯣ ꯀꯩ ꯂꯧꯒꯦꯅ ꯍꯪꯕꯤꯔꯛ ꯌꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯕꯖꯦꯛꯁꯨ ꯃꯥꯟꯅꯗ꯭ꯔꯦꯗꯅ ꯍꯥꯟꯅ ꯍꯪꯕꯤꯔꯝꯗ꯭ꯔꯕꯅꯤꯅ ꯙꯅꯔꯥꯖꯅ ꯁꯕꯖꯦꯛ ꯃꯥꯟꯅꯗ꯭ꯔꯁꯨ ꯀꯣꯂꯦꯖ ꯄꯨꯜꯂꯤ ꯌꯥꯔꯦ ꯀꯩꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯚꯤꯛꯇꯔꯅ ꯅꯣꯏꯅꯤꯒꯤ ꯒꯥꯔꯤ ꯂꯩꯕꯅꯤꯅ ꯑꯩꯁꯦ ꯅꯣꯏꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯒ ꯆꯠꯇꯥꯝꯅꯤꯅꯦ ꯑꯗꯨꯗꯤ ꯍꯣꯏꯅꯦ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅꯤ ꯂꯝ ꯅꯛꯅꯔꯕꯅꯤꯅ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯅꯪ ꯂꯧꯕ ꯌꯥꯏꯅꯤ ꯍꯦꯅꯔꯤꯅ ꯑꯩꯗꯤ ꯀꯣꯂꯦꯖꯁꯦ ꯌꯥꯝ ꯊꯨꯅ ꯀꯥꯅꯤꯡꯉꯤ ꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯀꯦꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯀꯣꯂꯦꯖꯇ ꯎꯅꯕꯗꯣ ꯅꯠꯇ꯭ꯔꯗꯤ ꯎꯅ ꯌꯥꯗꯕꯩ ꯃꯑꯣꯡꯅꯤ ꯚꯤꯛꯇꯔꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕꯗꯣ ꯃꯁꯥꯅ ꯌꯥꯅꯤꯡꯗ ꯇꯧꯔꯤꯅꯤ ꯀꯔꯥꯏꯗꯒꯤ ꯑꯩꯈꯣꯏꯒ ꯀꯣꯏꯅꯕ ꯅꯨꯄꯤꯁꯤꯗꯤꯕꯀꯣ ꯄꯤꯖꯥ ꯆꯥꯅꯤꯡꯉꯤ ꯃꯣꯃꯣ ꯂꯩꯕꯤꯌꯨ ꯀꯣꯏꯕ ꯆꯠꯂꯨꯁꯤꯅ ꯋꯥꯏ ꯆꯥꯏꯔꯦ ꯑꯩꯁꯨ ꯑꯗꯨꯗꯩ ꯇꯟꯗꯅ ꯒꯥꯔꯤꯒ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯤꯁꯤ ꯙꯅꯔꯥꯖꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯖꯕ ꯏꯊꯛ ꯏꯔꯥꯡꯒ ꯀꯩꯝ ꯌꯥꯎꯖꯗꯕ ꯃꯤꯒ ꯃꯥꯟꯗ꯭ꯔꯥ ꯃꯥꯏ ꯍꯨꯋꯥꯏꯁꯦ ꯅꯣꯏ ꯕꯥꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯂꯩꯕ ꯌꯥꯗꯦꯅ ꯒꯥꯔꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯣ ꯌꯥꯔꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯒꯨꯜ ꯈꯪꯗꯕ ꯃꯤꯗ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯁꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯂꯣꯏꯅ ꯈꯪꯕ ꯑꯩꯈꯣꯏꯗꯗꯤ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯤꯅꯤꯕꯣ ꯅꯨꯄꯤ ꯑꯃ ꯑꯅꯤ ꯀꯣꯏꯖꯕ ꯅꯣꯏꯅ ꯅꯨꯄꯤ ꯃꯌꯥꯝꯅ ꯇꯥꯟꯅꯔꯛꯄꯒꯤ ꯋꯥꯔꯤꯁꯦ ꯈꯪꯗꯧ ꯅꯠꯇꯦ ꯅꯪꯁꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯈꯪꯉꯕ ꯅꯒꯨꯜ ꯈꯪꯉꯤ ꯍꯦꯅꯔꯤꯅ ꯅꯣꯏ ꯁꯤꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯎꯅ ꯌꯥꯗꯦ ꯍꯦꯛꯇ ꯈꯠꯅꯗꯣꯏꯒ ꯃꯔꯩ ꯌꯦꯠꯅꯗꯣꯏꯒ ꯇꯧ ꯂꯩ ꯅꯠꯇꯦ ꯈꯠꯅ ꯆꯩꯅꯕꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯅꯤꯗ ꯙꯅꯔꯥꯖꯅ ꯀꯩꯝ ꯇꯧꯗ꯭ꯔꯁꯨꯅꯦ ꯃꯁꯛ ꯑꯊꯤꯕꯁꯤ ꯎꯔꯒ ꯄꯪꯈꯠꯇ ꯈꯠꯅꯅꯤꯡꯕ ꯑꯗꯨꯅꯅꯤ ꯚꯤꯛꯇꯔꯅ ꯑꯩꯅ ꯈꯔ ꯐꯖꯕꯁꯤꯗ ꯅꯪꯅ ꯌꯥꯝ ꯊꯤꯅ ꯆꯥꯛꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯗ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯃꯁꯦ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦ ꯁꯛ ꯐꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯌꯥꯔꯦ ꯁꯥꯎꯔꯅꯨ ꯅꯪꯁꯨ ꯑꯔꯦꯝꯅ ꯁꯥꯎꯔꯒ ꯇꯦꯟꯁꯟ ꯂꯩꯅꯕꯅꯤ ꯍꯣꯏꯅꯦ ꯅꯪꯗꯤ ꯅꯇꯨ ꯑꯅꯧꯕ ꯑꯃ ꯀꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯂꯦꯟꯐꯝꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯔꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯕꯨ ꯃꯔꯝ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯈꯠꯅꯕ ꯌꯥꯝ ꯍꯧꯖꯅꯤꯡꯉꯦꯕ ꯍꯥ ꯍꯦꯅꯔꯤꯅ ꯀꯔꯝꯕ ꯅꯨꯄꯤꯃꯨꯛ ꯀꯣꯏꯗꯧꯔꯦ ꯚꯤꯛꯇꯔ ꯏꯕꯨꯡꯉꯣ ꯁꯅꯥꯅꯨꯒꯤ ꯃꯃꯥꯟꯅꯕꯤ ꯆꯅꯨ ꯂꯦꯝꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯌꯥꯝ ꯀꯟꯅ ꯄꯥꯝꯃꯤꯅ ꯇꯧ ꯂꯩꯔꯝꯅꯦ ꯃꯁꯤ ꯑꯩꯒꯤ ꯑꯝꯇ ꯉꯥꯡꯅꯕꯤꯌꯨꯗꯤ ꯁꯤ ꯈꯥꯡꯒ ꯌꯥꯗꯦ ꯑꯗꯨꯒ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯁꯤꯜꯂꯛꯏ ꯁꯤꯒꯤ ꯃꯔꯝ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯝꯃꯤꯖꯥꯅꯤꯅꯦ ꯍꯥ ꯑꯗꯣ ꯅꯨꯄꯤꯗꯨꯕꯨ ꯅꯪꯒ ꯇꯣꯛꯅꯔꯕꯣ ꯅꯠꯇꯦ ꯀꯥꯏꯅꯔꯕ꯭ꯔꯕ ꯚꯤꯛꯇꯔꯅ ꯆꯍꯤ 2 ꯁꯨꯔꯦ ꯀꯩꯅꯣ ꯈꯪꯅꯔꯛꯏꯁꯦ ꯃꯥꯁꯨ ꯃꯥꯏ ꯑꯄꯥꯝꯕ ꯑꯩꯁꯨ ꯑꯩ ꯑꯄꯥꯝꯕ ꯑꯩꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯅ ꯀꯣꯏꯈꯤꯕ ꯅꯠꯇꯦ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯈꯔ ꯀꯨꯏꯅ ꯀꯣꯏꯅꯔꯛꯂꯕꯅꯤꯅ ꯌꯥꯔꯦ ꯀꯩꯅꯣ ꯃꯥꯁꯨ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯃ ꯂꯩꯔ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯦ ꯑꯩꯁꯨ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯩꯅ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯦꯅ ꯑꯗꯨꯒꯤ ꯀꯥꯏꯅꯗꯧꯒꯤ ꯊꯔꯥꯛ ꯌꯥꯜꯂꯕꯅꯤ ꯌꯥꯏꯅꯦ ꯅꯪ ꯋꯥꯗꯨꯁꯨ ꯍꯥ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯍꯦꯛꯇ ꯇꯧꯕꯤꯅꯤꯅꯦ ꯇꯧ ꯅꯪ ꯈꯨꯁꯤ ꯇꯧꯀꯣ ꯚꯤꯛꯇꯔꯅ ꯅꯪꯁꯨ ꯍꯧꯖꯤꯛ ꯁꯅꯥꯅꯨꯒ ꯈꯪꯅꯔꯤꯗꯣ ꯁꯣꯏ ꯀꯥꯏꯅꯔꯗꯧꯅꯤ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯦ ꯃꯇꯝ ꯈꯔꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯔꯛꯄꯗꯨꯗ ꯅꯪꯅꯒ ꯁꯤꯔꯤꯌꯁ ꯇꯥꯁꯤꯜꯂꯛꯏꯅꯤꯅꯦ ꯑꯩꯗꯤ ꯊꯥꯕꯨ ꯊꯥꯖꯗꯦꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯗꯦꯕꯤꯅꯥꯒꯤ ꯋꯥꯈꯜꯁꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯁꯅꯥꯅꯨꯒꯤ ꯋꯥꯈꯜꯗ ꯄꯨꯝꯅꯃꯛ ꯂꯨꯞꯄꯕꯅꯦꯕ ꯃꯁꯤ ꯃꯥꯅ ꯑꯩꯕꯨ ꯅꯥꯊꯩꯔꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯗꯨ ꯄꯨꯁꯜꯂꯛꯈꯤꯅꯤ ꯑꯩꯁꯨ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯃꯇꯝ ꯈꯔ ꯈꯪꯅꯁꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯁꯦꯡꯅ ꯑꯩ ꯁꯅꯥꯅꯨꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏ ꯌꯨꯝꯗꯨꯗ ꯃꯣꯏ ꯕꯥꯒ ꯃꯃꯥꯒꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯏ ꯍꯣꯏ ꯊꯕꯛꯄꯨꯗꯤ ꯅꯨꯄꯤ ꯑꯌꯥꯝꯕ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯂꯣꯏꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯏꯁꯨ ꯈꯪꯗꯦ ꯑꯩ ꯁꯅꯥꯅꯨꯁꯤ ꯀꯥꯏꯗꯅꯣꯃ ꯅꯨꯡꯁꯤꯕ ꯌꯧꯔꯛꯏ ꯙꯅꯔꯥꯖꯅ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕꯒꯤ ꯋꯥꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯦ ꯅꯣꯏ ꯑꯅꯤꯅ ꯍꯥꯏꯗꯤ ꯊꯃꯣꯏ ꯑꯅꯤꯗꯨꯅ ꯌꯥꯅꯔꯒ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕ ꯑꯗꯨꯝ ꯇꯧꯖꯀꯣ ꯚꯤꯛꯇꯔꯅ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤꯗ ꯂꯩ ꯃꯔꯨ ꯑꯣꯏꯅ ꯅꯪꯒꯤ ꯈꯨꯠꯇ ꯂꯩ ꯅꯪꯅ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯅꯪꯒꯤ ꯅꯔꯥꯜꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯥꯁꯨ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯁꯤꯗꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯤ ꯑꯗꯣ ꯁꯅꯥꯅꯨꯗꯤ ꯃꯤ ꯈꯔ ꯂꯨꯏ ꯆꯅꯨ ꯂꯦꯝꯕꯤ ꯍꯣꯏ ꯃꯃꯥꯟꯅꯕꯤ ꯑꯇꯩꯗ ꯋꯥꯂꯣꯠꯄꯁꯨ ꯌꯥꯎꯕꯅꯤ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯀꯟꯗꯕꯤ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯟꯗꯕꯤ ꯑꯃꯨꯛ ꯇꯧꯕꯅꯤ ꯑꯩꯁꯨ ꯃꯥꯏ ꯃꯔꯝꯗꯗꯤ ꯐꯖꯅ ꯈꯪꯗꯦꯗ ꯆꯅꯨ ꯂꯦꯝꯕꯤꯅ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯆꯥꯎꯔꯥꯛꯄꯝ ꯈꯪꯕꯅꯤ ꯍꯦꯅꯔꯤꯅ ꯃꯥꯒꯩꯒ ꯄꯥꯎ ꯐꯥꯎꯅꯔꯤ ꯃꯇꯝꯁꯤꯗ ꯃꯥꯅ ꯀꯔꯤ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯑꯣꯏꯔꯛꯀꯦꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯖꯕ ꯃꯑꯣꯡꯗ ꯃꯥꯕꯨ ꯁꯦꯟꯅꯅꯤ
ꯃꯥꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯂꯥꯜꯂꯒ ꯆꯦꯟꯈꯤꯕ ꯉꯝꯗꯣꯏꯅꯣ? ꯍꯣꯏꯅꯦ, ꯑꯗꯨꯅ ꯀꯣꯟꯅ ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯨ. ꯅꯨꯄꯤꯒꯤ ꯋꯥꯔꯤꯁꯤ ꯅꯠꯇꯕ ꯑꯃ ꯁꯥꯟꯅꯁꯤ. ꯑꯩ ꯀꯣꯛ ꯆꯥꯛꯂꯛꯀꯗꯧꯔꯤ. ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯀꯣꯂꯦꯖ ꯀꯥꯕꯒꯤ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯩ. ꯃꯈꯥꯗ ꯔꯣꯃꯥꯅꯁꯨ ꯃꯁꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯂꯥꯛꯂꯤꯕꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯤꯜ ꯂꯥꯡꯂꯤ. ꯍꯦꯅꯔꯤꯅꯗꯤ ꯁꯅꯥꯅꯨꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯅꯨꯡꯁꯤꯔꯤ. ꯑꯗꯨꯕꯨ ꯁꯅꯥꯅꯨꯅꯗꯤ ꯍꯦꯅꯔꯤꯅ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯂꯤꯕꯁꯤ ꯃꯇꯝ ꯈꯔꯒꯤꯅꯤ, ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯂꯥꯏꯕꯒ ꯁꯅꯥꯊꯣꯏꯒꯗꯣ ꯊꯕꯛ ꯁꯨꯅ ꯁꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯂꯥꯏꯕꯅ, ꯅꯥꯎꯕꯤꯗꯣ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯦ, ꯇ꯭ꯌꯨꯁꯟꯁꯨ ꯆꯠꯀꯦꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯔꯤꯅꯣꯅꯦ? ꯁꯅꯥꯊꯣꯏꯅ, ꯁ꯭ꯀꯨꯜꯒꯤꯗꯤ ꯖꯤꯇꯦꯟꯒ ꯑꯅꯤꯇꯥꯒꯅ ꯍꯣꯠꯅꯔꯛꯑꯒꯦ ꯍꯥꯏꯕꯅꯤꯅ ꯇ꯭ꯌꯨꯁꯟꯗꯨꯅ ꯑꯩꯈꯣꯏꯅꯤꯅ ꯉꯝꯅꯕ ꯍꯣꯠꯅ ꯇꯥꯔꯦꯗꯅ. ꯑꯩꯈꯣꯏꯅꯤꯅ ꯃꯊꯥ ꯁꯥꯕꯗ ꯏꯆꯥ ꯁꯅꯥꯁꯨ ꯍꯦꯛ ꯁꯦꯟꯅꯔꯦ ꯇꯧꯔꯤꯁꯦ. ꯃꯥꯁꯨ ꯀꯣꯂꯦꯖ ꯀꯥꯒꯗꯕꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯃꯤ ꯁꯪꯗꯕ ꯌꯥꯗꯦ. ꯑꯉꯥꯡꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯑꯃꯨꯛ ꯍꯣꯠꯅ, ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯑꯃꯨꯛ ꯄꯨ, ꯐꯤ ꯑꯃꯨꯛ ꯁꯥ, ꯑꯉꯥꯡ ꯇꯨꯏꯁꯟ ꯑꯃꯨꯛ ꯇꯧꯕꯗꯣ ꯋꯥꯔꯝꯒꯅꯤ. ꯅꯥꯎꯕꯤꯅ ꯃꯔꯣꯜ ꯑꯃ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯗꯦꯗꯣ. ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯃꯅꯤ ꯁꯤꯗ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯐꯠꯆꯤꯜꯂꯛꯇꯕꯁꯤꯗ ꯏꯆꯥꯁꯦ ꯃꯊꯥ ꯁꯥꯍꯜꯂꯤ ꯇꯧꯔꯤꯁꯦ. ꯃꯥꯏ ꯀꯣꯂꯦꯖꯇꯨꯅ ꯆꯠꯂꯕꯗꯤ ꯑꯩꯁꯨ ꯐꯤꯁꯥꯀꯣꯟꯗꯣ ꯐꯤ ꯐꯅꯦꯛ ꯈꯔ ꯁꯥꯕ ꯇꯥꯕꯅꯤ. ꯇ꯭ꯌꯨꯁꯟꯗꯨꯗꯤ ꯅꯣꯂꯦꯖ ꯂꯩꯅꯅꯕ, ꯃꯁꯥꯒꯤ ꯈ꯭ꯔꯣꯁ ꯑꯣꯏꯖꯅꯅꯕ ꯇꯧꯖꯔꯁꯅꯨ. ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯗꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯑꯩꯅ ꯍꯣꯠꯅ ꯌꯥꯔꯦꯗꯅ. ꯃꯥꯁꯨꯅꯦ ꯅꯥꯎꯕꯤꯒ ꯉꯥꯡꯅꯒꯗꯕꯒꯤ ꯁꯔꯨꯛ ꯍꯥꯏꯗꯅ ꯃꯊꯟꯇ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯕꯅꯤ ꯇꯧꯔꯤꯁꯦ. ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯑꯩꯈꯣꯏꯅ ꯐꯤꯕꯝ ꯈꯔ ꯐꯠꯇꯕꯁꯤꯗ ꯏꯆꯥꯁꯤꯡꯁꯦ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯍꯧꯖꯤꯛꯄꯨꯗꯤ ꯁꯅꯥꯁꯨ ꯀꯣꯂꯦꯖ ꯀꯥꯒꯗꯧꯔꯕꯅꯤꯅ ꯄꯩꯁా ꯆꯪꯕꯒꯤ ꯆꯥꯡꯁꯤ ꯅꯦꯝꯂꯅꯤ. ꯃꯥꯒꯤ ꯍꯥꯏꯕꯨ ꯆꯍꯤꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ, ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯒ ꯑꯣꯇꯣ ꯚꯔꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯃꯉꯥꯏꯔꯦ. ꯅꯥꯎꯕꯤꯒꯤꯗꯤ ꯐꯤ ꯊꯤꯕ ꯈꯣꯠꯄ, ꯂꯥꯏꯔꯤꯛ ꯕꯣꯏ ꯀꯣꯂꯣꯝꯅꯆꯤꯡꯕ ꯂꯩꯗꯣꯏꯅꯤ. ꯄꯩꯁా ꯆꯪꯕꯒꯤ ꯊꯕꯛꯁꯤꯅ ꯖꯤꯇꯦꯟ ꯍꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯔꯕꯅꯤನ ꯈꯔꯗꯤ ꯐꯔꯅꯤ. ꯃꯣꯏꯗ ꯉꯥꯛꯇ ꯊꯣꯛꯄꯁꯨ ꯆꯨꯝꯗꯦꯗ. ꯃꯣꯏꯅ ꯋꯥꯅꯁꯨ ꯅꯣꯝꯗꯨꯅ ꯇꯧꯔꯤꯕꯗꯣ ꯃꯣꯏꯒꯤꯁꯨ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯖꯅꯤ. ꯇꯧꯕꯗꯤ ꯏꯆꯥꯁꯤꯡꯁꯦ ꯃꯣꯏꯒꯤꯁꯨ ꯃꯆꯥꯅꯤ. ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯗꯣ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯇꯧꯖꯔꯤꯅꯤ. ꯈꯪꯗꯦꯗ, ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯦ ꯀꯌꯥ ꯑꯃꯅ ꯃꯁꯥ ꯌꯥꯝꯃꯟꯗꯅ ꯋꯥꯅꯔꯤꯕ, ꯀꯌꯥ ꯑꯃꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕꯒꯤ ꯂꯥꯏꯐꯝ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯖꯕ. ꯃꯁꯤꯗꯒꯤ ꯅꯥꯊꯩꯔꯒ ꯑꯉꯥꯡ ꯍꯨꯟꯗꯣꯛꯂꯝꯃꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯁꯤꯅꯤꯅꯦ. ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ. ꯏꯆꯥꯁꯤ ꯖꯤꯇꯦꯟꯒꯤꯁꯨ ꯃꯆꯥꯅꯤ. ꯃꯁꯤꯗ ꯅꯨꯄꯤ ꯅꯣꯏꯒꯤꯅꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯗꯣ ꯇꯧꯔꯛꯀꯅꯨ. ꯖꯤꯇꯦꯟ ꯂꯩꯔꯝꯕꯒꯤ ꯑꯩꯈꯣꯏꯅꯁꯨ ꯏꯆꯥ ꯑꯅꯤꯁꯦ ꯃꯌꯥꯝ ꯃꯤꯔꯛ ꯇꯤꯜꯍꯟꯗꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕ ꯉꯝꯂꯤꯕꯁꯤꯅꯤ. ꯃꯈꯣꯏꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯑꯅꯤꯁꯨꯕ ꯃꯃꯥ ꯃꯄꯥꯅꯤ. ꯃꯈꯣꯏꯅꯁꯨ ꯏꯆꯥ ꯑꯅꯤꯕꯨ ꯃꯁꯥꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ. ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯣꯏꯗꯕꯅꯤ. ꯑꯩꯁꯨ ꯀꯩꯁꯨ ꯍꯥꯏꯖꯗꯦꯗ, ꯁꯨꯝ ꯋꯥꯔꯤꯒꯤ ꯋꯥꯅꯤ. ꯃꯣꯏ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯏꯃꯥꯟ ꯃꯥꯟꯅꯔꯕꯁꯤꯗ ꯀꯔꯤꯕꯨ ꯍꯥꯏꯔꯣꯏꯗꯧꯔꯤꯅꯣ? ꯍꯧꯖꯤꯛꯇꯕꯨ ꯐꯥꯝꯁꯤꯡꯁꯦ ꯌꯦꯡꯁꯤꯟꯅꯅꯕ ꯍꯥꯏꯗꯅ ꯁꯤꯗ ꯂꯩꯈꯤꯕꯒꯤ ꯋꯥꯅꯤ. ꯑꯉꯥꯡ ꯑꯅꯤꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯖꯤꯇꯦꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯤꯅꯤ. ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯀꯌꯥ ꯑꯃ ꯑꯅꯤꯇꯥꯅ ꯇꯧꯕꯤꯔꯤꯕ. ꯖꯤꯇꯦꯟꯅ ꯍꯣꯠꯅꯕꯤꯔꯤ ꯃꯌꯥꯝꯁꯦ ꯀꯅꯥꯝꯇꯅ ꯂꯥꯛꯂꯒ ꯇꯧꯕꯤꯒꯗꯕ ꯅꯠꯇꯦ. ꯑꯣ, ꯑꯗꯨ ꯃꯌꯥꯝꯗꯣ ꯅꯀꯣꯛ ꯃꯅꯨꯡꯗ ꯍꯟꯖꯤꯟꯗꯨꯅ ꯊꯝꯃꯨ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯁꯥꯟꯇꯤ ꯂꯩꯕ, ꯏꯪ ꯇꯞꯄ, ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯃꯈꯣꯏꯅ ꯇꯧꯕꯤꯔꯛꯈꯤ ꯃꯌꯥꯝꯗꯨꯕꯨ ꯀꯥꯎꯔꯒ ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ ꯑꯃꯒꯤꯗꯃꯛ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯀꯗꯕ ꯅꯠꯇꯦ. ꯑꯗꯨ ꯃꯣꯏꯕ, ꯅꯥꯎꯕꯤꯗꯣ ꯈꯔ ꯉꯥꯡꯆꯩꯗꯅ ꯇꯧꯕꯤꯌꯨꯀꯣ. ꯑꯩꯅ ꯉꯥꯡꯕ ꯈꯛꯇꯅ ꯌꯥꯕ ꯅꯠꯇꯦ. ꯃꯄꯥ ꯅꯪꯅꯁꯨ ꯏꯔꯥꯡ ꯐꯂꯥꯡ ꯌꯥꯎꯗꯅꯕ ꯋꯥꯔꯤꯗꯣ ꯈꯔ ꯁꯥꯎ. ꯑꯩꯗꯤꯅꯦ ꯏꯁꯥꯁꯦ ꯏꯄꯥ ꯄꯥꯈꯠꯂꯤ. ꯈꯠꯂꯤ ꯆꯦꯟꯊꯣꯛꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦꯅꯦ. ꯃꯗꯨ ꯌꯥꯕ ꯅꯠꯇꯦ. ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯅꯨꯄꯥ ꯅꯍꯥ ꯈꯪꯅꯗꯅ ꯏꯔꯥꯡ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ. ꯑꯩ ꯃꯥꯒ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯒꯦ. ꯈꯪꯗꯦ ꯇꯧꯔꯤꯁꯦ, ꯏꯆꯥ ꯑꯅꯤꯗꯣ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯑꯃꯠꯇ ꯁꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ. ꯊꯕꯛꯅ ꯊꯕꯛ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯩ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯇꯧꯒꯦ. ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯤ. ꯁꯅꯥꯊꯣꯏꯒ ꯂꯥꯏꯕꯒꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯔꯒ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕꯅꯤ. ꯑꯗꯨꯕꯨ ꯊꯕꯛꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯆꯥꯁꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕ ꯉꯝꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯛꯏ. ꯃꯔꯝ ꯑꯗꯨꯗꯒꯤꯅꯤ ꯖꯤꯇꯦꯟꯒ ꯑꯅꯤꯇꯥꯒꯅꯁꯨ ꯃꯆꯥ ꯑꯅꯤꯕꯨ ꯆꯥꯎꯁꯦꯟ ꯁꯦꯟꯅꯗꯨꯅ
ꯃꯇꯩꯃꯒ ꯃꯌꯥꯝꯕꯒꯗ ꯑꯉꯥꯡꯁꯤꯡꯕꯨ ꯀꯨꯞꯅ ꯁꯦꯟꯅꯅꯕ ꯇꯠꯇꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯁꯅꯥꯅꯨꯅ ꯑꯅꯨꯗꯣ ꯑꯩꯈꯣꯏꯅꯤ ꯀꯥꯎꯈ꯭ꯔꯕ ꯀꯩꯅꯣ? ꯄꯥꯎꯒ ꯀꯩꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦꯅꯦ꯫ ꯅꯪꯕꯨ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ? ꯐꯥꯎꯅꯗꯦꯗ, ꯑꯩꯈꯣꯏꯅꯤ ꯐꯥꯎ ꯅꯪꯅ ꯀꯣꯜ ꯇꯧꯔꯨꯕꯒꯤ ꯄꯥꯎ ꯐꯥꯎꯅꯔꯤꯅꯤ꯫ ꯅꯠꯇꯦ, ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤ ꯅꯍꯥꯟ ꯆꯠꯃꯤꯟꯅꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯩꯝ ꯍꯥꯏꯔꯛꯇꯦꯃꯤ ꯅꯪꯁꯨ꯫ ꯑꯗꯣ ꯅꯪ ꯅꯨꯄꯥ ꯀꯣꯏꯅꯔꯕꯣ? ꯅꯪ ꯍꯟꯗꯛ ꯃꯔꯛ ꯌꯥꯝ ꯕꯤꯖꯤ ꯑꯣꯏꯕꯗꯧꯅ ꯇꯧꯋꯦ꯫ ꯆꯅꯨ ꯂꯦꯝꯕꯤꯅ ꯑꯩꯈꯣꯏꯗꯤ 24 hours ꯑꯦꯚꯥꯏꯂꯦꯕꯜꯅꯦ ꯏꯕꯦꯝꯃ꯫ ꯀꯣꯟ ꯈꯔ ꯐꯦꯡ, ꯑꯗꯒꯤ ꯊꯕꯛ ꯂꯩꯇꯦꯗ, ꯑꯗꯨꯅ FBꯗ ꯃꯤꯝ ꯁꯤꯌꯔ ꯈꯔ ꯇꯧ, ꯏꯟꯁꯇꯥꯗ ꯔꯤꯜꯁ ꯈꯔ ꯊꯥꯒꯠꯇꯧ ꯂꯩ, ꯋꯥꯆꯞꯀꯥꯗꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯪꯗ꯭ꯔꯕꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯦꯁꯦꯖ ꯊꯥꯅꯕꯒꯤ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯆꯪꯕꯩ ꯋꯥꯅꯤ꯫ ꯀꯣꯂꯦꯖ ꯀꯥꯔꯒ ꯑꯃꯗꯨꯝ ꯌꯦꯡ ꯌꯥꯕ꯭ꯔꯅ ꯌꯦꯡꯒꯦ꯫ ꯍꯣꯏꯅꯦ, ꯅꯪꯗꯤ ꯀꯣꯂꯦꯖꯇꯒꯤ ꯐꯖꯕ ꯃꯈꯜꯅꯤꯅ ꯃꯨꯛꯇ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯑꯩꯒ ꯄꯨꯜꯂꯗꯤ ꯈꯗꯤ ꯈꯠꯂꯛꯀꯅꯨꯀꯣ꯫ ꯃꯤꯅꯒ ꯌꯥꯝ ꯉꯥꯡꯅꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦꯕ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯒꯤ ꯃꯃꯤ ꯀꯣꯊꯣꯛꯂꯒ ꯍꯥꯞꯆꯤꯟꯕ ꯉꯝꯅꯔꯀꯥꯟꯁꯤꯗ ꯑꯩꯅꯒ ꯈꯠꯂꯤꯅꯦ ꯀꯥꯏꯅ ꯇꯧꯔꯤꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯅꯪꯁꯨ ꯀꯣꯂꯦꯖ ꯀꯥꯔꯗꯤ ꯃꯤ ꯃꯈꯜ ꯃꯈꯜ ꯊꯦꯡꯅꯔꯅꯤ꯫ ꯃꯗꯨꯗ ꯅꯃꯥꯟꯅꯕꯤꯁꯦ ꯀꯌꯥꯝ ꯂꯦꯝꯃꯤ ꯀꯌꯥꯝ ꯐꯩꯗꯣ ꯈꯪꯂꯛꯀꯅꯤ꯫ ꯑꯅꯨꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯀꯣꯂꯦꯖ ꯀꯥꯃꯤꯟꯅꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯌꯦꯡꯉꯣ꯫ ꯃꯍꯥꯗꯤꯌꯥꯗ ꯂꯩꯈꯤꯕꯗꯒꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯀꯩꯅꯣ ꯀꯩꯝꯇꯒ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯈꯔ ꯂꯩꯔꯒ ꯅꯪꯁꯨ ꯑꯩ ꯀꯥꯎꯈꯤꯕ ꯈꯪꯄꯣꯟꯇꯦ꯫ ꯑꯩꯁꯨꯅꯦ, ꯅꯪꯒ ꯄꯨꯟꯅꯕ ꯍꯥꯏꯗꯅ ꯕꯕꯥꯗꯒ ꯋꯥꯅ ꯍꯥꯏꯅꯖꯔꯒ ꯇꯝꯂꯤꯕꯅꯤ ꯈꯪꯉꯕ꯫ ꯑꯩꯅ ꯅꯪ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯤꯒ ꯇꯤꯟꯅꯈꯤꯅꯤ ꯀꯥꯏꯗꯨꯗꯤ ꯈꯜꯂꯨꯔꯅꯨ꯫ ꯍꯣꯏ, ꯇꯤꯟꯅꯈꯤꯕ ꯂꯣꯏꯅꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯒ ꯅꯪ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯗꯨꯃꯗꯤ ꯏꯝꯄꯣꯁꯤꯕꯜ꯫ ꯑꯅꯨ ꯑꯩꯈꯣꯏ ꯍꯨꯝꯅ ꯇꯤꯟꯅꯔꯛꯂꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯃꯇꯝꯅ ꯁꯨꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯉꯁꯤꯅ ꯑꯅꯨꯒ ꯂꯥꯞꯅꯈ꯭ꯔꯦ, ꯍꯌꯦꯡꯅ ꯅꯪ ꯑꯩ ꯑꯃꯨꯛ ꯂꯥꯞꯅꯔꯛꯀꯗ꯭ꯔꯥ ꯈꯟꯖꯤꯜꯂꯛꯏ꯫ ꯑꯩꯅ ꯁꯣꯝꯗ ꯃꯨꯠ ꯅꯨꯡꯉꯥꯏꯔꯤ, ꯑꯗꯨꯒ ꯅꯪꯅ ꯁꯦꯠ ꯑꯣꯏꯁꯤꯜꯂꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯏꯕꯦꯝꯃ, ꯅꯪ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ, ꯌꯥꯔꯣꯏꯀꯣ? ꯈꯔꯁꯨ ꯄꯦꯟꯊꯣꯛꯄ ꯍꯔꯥꯎꯕ ꯇꯝꯃꯨ꯫ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯐꯪꯅꯕ ꯇꯥꯟꯅꯗ꯭ꯔꯕꯁꯨ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯨꯡꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯣ ꯑꯩꯒ ꯅꯨꯄꯥꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯅꯥꯎꯕꯤꯅ ꯈꯔ ꯆꯤꯡꯅꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯃꯥꯅꯒ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯂꯝꯕꯒ ꯑꯩꯅ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯦꯡꯅꯈꯤꯕꯗꯨꯒ ꯋꯥꯈꯜ ꯈꯔꯗꯤ ꯈꯟꯕ ꯃꯥꯜꯂꯤ꯫ ꯃꯤꯅꯥꯎꯕꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ ꯀꯩꯅꯣ꯫ ꯃꯥ ꯈꯪꯂꯁꯨ ꯈꯪꯗ꯭ꯔꯁꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯃꯥꯁꯨ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏꯔꯝꯗꯣꯏꯅꯤ꯫ ꯃꯥꯗꯤ ꯏꯔꯥꯡ ꯈꯔ ꯇꯧꯖꯕꯅꯤ, ꯅꯨꯄꯥ ꯑꯃ ꯑꯅꯤ ꯀꯣꯏꯔꯕꯅꯤ꯫ ꯃꯃꯥꯅ ꯈꯔ ꯉꯥꯡꯕꯅꯤ, ꯑꯩꯅꯁꯨ ꯈꯔ ꯆꯩꯗꯅ ꯇꯧꯕꯅꯤ꯫ ꯑꯗꯣ ꯍꯟꯗꯛ ꯑꯩꯅ ꯑꯃ ꯈꯪꯅꯕꯁꯤꯗ ꯃꯥ ꯁꯣꯏꯗꯅ ꯆꯤꯡꯅꯔꯝꯒꯅꯤ꯫ ꯅꯪ ꯀꯣꯂꯦꯖ ꯀꯥꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯄꯥꯈꯠꯃꯟꯈ꯭ꯔꯦ꯫ ꯀꯣꯂꯦꯖ ꯀꯥꯔꯁꯤꯐꯥꯎ ꯅꯨꯄꯥꯒ ꯈꯪꯅꯩ ꯍꯥꯏꯕꯒꯤ ꯏꯀꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯑꯩꯅ ꯁꯣꯝꯗ ꯅꯨꯄꯥ ꯑꯝꯇꯪꯗꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯗꯤꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯄꯥꯎ ꯐꯥꯎꯅꯔꯤꯁꯦ ꯅꯪꯒ ꯈꯪꯅꯔꯣꯅ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯃꯤꯗꯤ ꯄꯥꯎ ꯐꯥꯎꯅꯔꯒ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯂꯤ, ꯑꯩꯗꯤ ꯍꯩꯅꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯉꯥꯡꯗꯨꯅ ꯂꯩ, ꯀꯣꯟꯅ ꯃꯥꯏ ꯅꯨꯡꯁꯤꯖꯔꯛꯁꯅꯤ꯫ ꯅꯪ ꯗꯨꯝ ꯆꯦꯛꯁꯤꯜꯂꯣ ꯏꯕꯦꯝꯃ꯫ ꯅꯄꯨꯟꯁꯤꯗꯨꯗ ꯅꯨꯄꯥ ꯑꯝꯇ ꯈꯪꯅꯔꯛꯇ꯭ꯔꯕꯅꯤꯅ ꯑꯃ ꯈꯪꯅꯔꯒ ꯄꯥꯎ ꯐꯥꯎꯅꯕꯗ ꯖꯔ ꯖꯔ ꯅꯨꯡꯁꯤꯊꯣꯛꯈꯤꯅꯤ꯫ ꯑꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯤꯁꯤꯁꯨ ꯗꯟꯗꯤꯅꯤ ꯑꯩꯅ ꯇꯧꯔꯤꯁꯤ꯫ ꯌꯥꯔꯦ, ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯊꯣꯛꯂꯕ ꯃꯥꯏ ꯂꯥꯛꯆꯔꯁꯅꯤ꯫ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ, ꯃꯈꯥꯗ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯔꯛꯑꯦꯕ ꯀꯣ꯫ ꯀꯩꯅꯣ ꯉꯁꯤꯗꯤ ꯆꯥꯛ ꯊꯦꯡꯉꯤꯅ? ꯑꯩꯗꯤ ꯅꯪ ꯆꯥꯛ ꯇꯣꯛꯑꯝꯃꯅꯤꯅ ꯈꯜꯂꯒ꯫ ꯕꯕꯥꯗꯣ ꯃꯃꯥꯟꯅꯕ ꯑꯃꯒꯤꯗ ꯆꯪꯂꯨꯕ, ꯑꯗꯨꯅ ꯊꯦꯡꯅ ꯍꯜꯂꯛꯏ꯫ ꯑꯗꯨ ꯊꯝꯃꯦ, ꯀꯣꯂꯦꯖ ꯀꯥꯔꯀꯥꯟꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ꯫ ꯍꯥꯏꯔꯒ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ꯫ ꯁꯅꯥꯅꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯋꯥꯈꯜꯗ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯏꯁꯥꯅ ꯚꯥꯞ ꯇꯥꯖꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯩ ꯃꯥꯒꯤ ꯃꯑꯣꯡ ꯌꯦꯡꯂꯒ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯕ ꯇꯥꯕꯅꯤ꯫ ꯅꯥꯎꯕꯤꯅ ꯆꯤꯡꯅꯔꯤꯕꯁꯤꯁꯨ ꯑꯩꯅ ꯀꯣꯛꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯀꯣꯛꯆꯥꯛ ꯄꯥꯏꯅ ꯁꯦꯐ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯗꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟꯗꯨꯗ ꯏꯈꯪ ꯈꯪꯅ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ꯫ ꯄꯥꯎꯒꯁꯦ ꯑꯩꯅ ꯐꯥꯎꯔꯛꯇ꯭ꯔꯗꯤ ꯐꯥꯎꯕ ꯌꯥꯗꯕꯤꯔꯕ? ꯊꯥꯔꯛꯂꯤ ꯃꯦꯁꯦꯖꯇꯨꯗ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯑꯩꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯤꯡꯗꯦ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯤꯕ꯫ ꯏ ꯀꯥꯔꯛꯇꯅ ꯅꯝꯕꯔ ꯂꯣꯏ ꯕ꯭ꯂꯣꯛ ꯊꯝꯈꯤꯅꯤꯀꯣ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ꯫ ꯑꯩꯁꯨ ꯊꯥꯔꯛꯀꯦ ꯇꯧꯕꯅꯤ, ꯅꯪꯅ ꯍꯟꯈ꯭ꯔꯦ꯫ ꯋꯥꯍꯪ ꯂꯩꯔꯤꯈꯩ ꯄꯥꯎꯈꯨꯝꯁꯨ ꯋꯥꯠꯇꯦꯗꯨꯅꯤꯅꯦ ꯅꯪ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯅꯃꯥꯟꯅꯕꯤ ꯑꯅꯤꯁꯨꯗꯥꯏꯅꯦ, ꯃꯣꯏꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯁꯨꯝ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯅꯤꯅ ꯑꯩꯅ ꯈꯪꯖꯤꯟꯕ ꯊꯤꯖꯤꯟꯕ ꯌꯥꯏꯗꯅ꯫
ꯑꯩꯒ ꯅꯍꯥꯟ ꯀꯣꯂꯦꯖꯇ ꯂꯥꯛꯃꯤꯟꯅꯕꯗꯨꯅ ꯆꯅꯨꯂꯦꯝꯕꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯒ꯭ꯔꯦꯁꯤ. ꯑꯣ, ꯃꯣꯏꯗꯤ ꯃꯣꯏꯒꯤ ꯈꯪꯅꯖꯕ ꯂꯩꯔꯝꯃꯅꯤꯅꯦ. ꯅꯪꯒꯤꯕꯨꯗꯤ ꯑꯩꯅ ꯕꯨꯛ ꯇꯧꯁꯤꯜꯂꯕꯅꯤ. ꯀꯅꯥꯝꯇꯅ ꯍꯥꯟꯅ ꯌꯦꯡꯕꯒ ꯌꯥꯕ ꯅꯠꯇꯦ. ꯅꯪ ꯑꯩ ꯂꯣꯏꯅꯔꯤ ꯃꯇꯝ ꯈꯔꯁꯤꯗ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯦꯅꯤ XYZ ꯑꯝꯇꯅ ꯈꯨꯠ ꯊꯤꯡꯖꯤꯟꯐꯝ ꯊꯣꯛꯇꯦ. ꯍꯣꯏ ꯈꯛꯇꯅ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ. ꯑꯩꯅ ꯅꯪꯁꯦ ꯀꯨꯞꯅ ꯀꯣꯏꯁꯤꯟ ꯁꯦꯟꯅꯒꯗꯧꯔꯤꯅꯤ. ꯑꯗꯣ ꯀꯣꯂꯦꯖ ꯀꯥꯔꯀꯥꯟꯗ ꯐꯖꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ. ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯍꯩꯅꯗꯕ꯭ꯔꯣ? ꯃꯤꯅꯠ 5 ꯐꯥꯎꯕꯒꯤ ꯃꯇꯝꯗꯤ ꯄꯤꯕꯤꯕ ꯌꯥꯕꯅꯤ. ꯑꯗꯨꯕꯨ ꯐꯔꯦ, ꯅꯪ ꯇꯨꯝꯃꯒꯦ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡ ꯀꯣꯂꯦꯖꯇ ꯊꯦꯡꯅꯔꯁꯤ. ꯃꯦꯁꯦꯖꯇꯨ ꯁꯤꯟ ꯇꯧꯔꯝꯂꯒ ꯁꯅꯥꯅꯨꯁꯨ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ. ꯁꯣꯝꯗ ꯍꯦꯅꯔꯤꯗꯤ ꯁꯅꯥꯅꯨꯒ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯕ ꯐꯪꯗꯕꯗꯨꯗ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯔꯤ. ꯉꯁꯤꯗꯤ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯕ ꯍꯧꯕꯅꯦ ꯍꯥꯏꯗꯅ ꯁꯅꯥꯅꯨꯒ ꯆꯅꯨꯂꯦꯝꯕꯤꯒꯗꯨ ꯌꯥꯝ ꯅꯥꯟꯅ ꯀꯦꯔꯒ ꯂꯥꯛꯏ. ꯁꯅꯥꯅꯨꯅ, ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯕ ꯍꯧꯕ ꯅꯨꯃꯤꯠꯅꯤ. ꯈꯔ ꯉꯟꯅ ꯆꯠꯆꯒꯦ ꯇꯧꯕꯁꯦ ꯅꯪꯅꯃꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯕꯗꯒꯤ ꯂꯣꯏꯔꯦꯕ. ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯗꯨꯕꯨ ꯌꯥꯔꯦ, ꯅꯪꯁꯨꯅꯦ ꯋꯥꯗꯣ ꯉꯥꯡꯉꯥꯅꯨ. ꯃꯤ ꯀꯣꯂꯦꯖ ꯀꯥꯕꯗ ꯀꯦꯊꯔꯒ ꯂꯥꯛꯅꯔꯤꯁꯦ ꯎꯔꯦꯗꯅ. ꯀꯦꯔꯒ ꯂꯥꯛꯂꯤꯕ ꯀꯥꯡꯕꯨꯁꯦ ꯍꯞꯇꯥ ꯑꯃꯅꯤ ꯂꯩꯔꯒ ꯃꯁꯨꯝ ꯇꯥꯕ ꯍꯧꯔꯗꯣꯏꯅꯤ. ꯀꯣꯂꯦꯖ ꯂꯥꯛꯄꯕꯨ ꯂꯨꯍꯣꯡꯕ ꯆꯠꯄꯁꯤ ꯃꯉꯥꯏꯔꯦꯅꯦ. ꯅꯪꯒꯨꯝꯕ ꯉꯥꯛꯇ ꯇꯝꯃꯛꯇꯅ ꯃꯥꯡꯂꯕꯅꯤ. ꯑꯁ, ꯅꯪꯁꯨꯅꯦ ꯁꯥꯎꯔꯨꯅꯨ ꯌꯥꯔꯦ. ꯑꯩꯗꯣ ꯌꯥꯝ ꯉꯟꯅꯗꯤ ꯂꯣꯏꯁꯤꯟꯖꯕꯅꯤ, ꯑꯗꯣ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤꯕ. ꯍꯣ, ꯅꯪꯅ ꯀꯦꯕꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ. ꯕꯖꯥꯔꯗꯨꯗ ꯄꯨꯡ 1 ꯍꯦꯟꯅ ꯂꯦꯞꯂꯒ ꯅꯪ ꯂꯥꯛꯄ ꯉꯥꯏꯗꯨꯅꯤ ꯁꯥꯎꯅꯤꯡꯉꯤꯁꯤ. ꯅꯠꯇꯦ, ꯅꯪꯕꯨ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗꯒꯤ ꯅꯠꯇ꯭ꯔꯣ ꯂꯣꯏꯁꯤꯜꯂꯦꯅ ꯍꯥꯏꯗꯣ? ꯑꯗꯨꯒ ꯌꯦꯡꯉꯣꯕ. ꯆꯅꯨꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯕꯨ ꯐꯝꯈ꯭ꯔꯗꯤ ꯁꯨꯛꯍꯧ ꯍꯧꯒꯠꯅꯤꯡꯗꯦ ꯈꯪꯂꯕ꯭ꯔꯣ? ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯀꯦꯔꯛꯄꯒꯤ ꯉꯥꯡꯁꯤꯟꯅꯔꯒ ꯁꯥꯎꯁꯤꯟꯅꯔꯒ ꯀꯦꯔꯛꯏꯁꯤꯗꯤ. ꯇꯧꯕꯗꯤ ꯍꯤꯔꯣꯗꯣ ꯁꯤꯗ ꯇꯝꯂꯕꯅꯤꯅ ꯀꯦꯅꯤꯡ ꯇꯥꯕꯅꯤ. ꯅꯪꯗꯤ ꯁꯤꯠꯂꯕꯤꯅꯤ. ꯅꯪꯗꯤ ꯑꯃ ꯐꯪꯂꯕꯅꯤꯅ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯦ. ꯅꯠꯇꯦ, ꯅꯪ ꯅꯣꯡꯃꯇ ꯅꯃꯥꯟꯅꯕꯤꯒꯤ ꯈꯟꯕꯤꯕ꯭ꯔꯕ? ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯁꯥꯕꯤ ꯑꯣꯏꯗꯅ ꯅꯨꯄꯥ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯉꯤꯅꯤ. ꯅꯃꯥꯟꯅꯕꯤꯁꯦ ꯅꯨꯄꯥ ꯐꯪꯗ꯭ꯔꯦ ꯁꯤꯠꯇ꯭ꯔꯦ ꯈꯪꯂꯕꯗꯤ ꯅꯪꯁꯨ ꯀꯩꯅꯣ ꯑꯐꯕ ꯑꯃ ꯈꯜꯂꯒ ꯁꯦꯝꯕꯤꯕ ꯌꯥꯕꯅꯦꯕ. ꯅꯠꯇꯦ, ꯑꯩꯁꯦ ꯅꯨꯄꯥ ꯂꯂꯣꯟꯕꯤꯔꯣ? ꯅꯪꯒꯤ ꯅꯨꯄꯥ ꯑꯐꯕ ꯈꯜꯂꯒ ꯄꯤꯕ ꯉꯝꯅꯤ ꯈꯜꯂꯤꯔꯕ ꯑꯩꯁꯦ? ꯅꯪꯅ ꯄꯤꯕ ꯉꯝꯂꯣꯏ ꯈꯪꯕꯗꯩꯅꯤ ꯑꯩꯅ ꯃꯈꯜꯒꯤ ꯂꯥꯡꯊꯥꯏꯁꯦ. ꯑꯩ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯅꯨꯄꯥ ꯐꯕ ꯃꯁꯛꯀ ꯌꯥꯝ ꯐꯖꯕ ꯑꯃ ꯀꯣꯏꯗꯕ ꯌꯥꯗꯕꯅꯤ. ꯀꯣꯏꯔꯣ, ꯑꯩ ꯕꯣꯔꯗꯒꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯣ ꯂꯣꯏ ꯍꯦꯛ ꯊꯨꯡꯖꯔꯣꯏ ꯏꯕꯦꯝꯃ. ꯑꯗꯣ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡꯗꯗꯤ ꯊꯦꯡꯂꯛꯀꯅꯨꯀꯣ. ꯃꯇꯨꯡꯗꯗꯤ ꯀꯩꯁꯨ ꯊꯦꯡꯂꯔꯣꯏ ꯏꯕꯦꯝꯃ. ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯗ ꯇꯧꯔꯤꯅꯤ. ꯑꯗꯣ ꯀꯣꯂꯦꯖꯁꯤꯗ ꯑꯩꯈꯣꯏꯅꯤꯈꯛ ꯇꯝꯗꯣꯔꯤꯁꯦ. ꯅꯠꯇꯦ, ꯏꯕꯥꯅꯤꯈꯛ ꯑꯗꯨꯝ ꯇꯥꯗꯣꯔꯕꯕ ꯇꯧꯔꯤꯁꯦ. ꯈꯪꯅꯕꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯗꯤ ꯕꯤꯠ ꯂꯩꯗꯧ ꯃꯥꯟꯗꯦꯗ. ꯃꯤ ꯑꯇꯣꯞꯄ ꯈꯪꯅꯕ ꯈꯪꯅꯗꯕ ꯀꯩꯝ ꯈꯟꯗꯦ. ꯑꯩꯈꯣꯏꯅꯤ ꯄꯨꯜꯂꯒ ꯂꯣꯏꯔꯦ. ꯑꯇꯩꯗꯤ ꯊꯦꯡꯅꯔꯒ ꯑꯗꯨꯝ ꯈꯪꯅꯔꯛꯇꯧ ꯂꯩꯔꯤ. ꯑꯗꯣ ꯍꯤꯔꯣꯗꯨꯁꯨ ꯃꯃꯥꯟꯅꯕꯅꯤꯗꯨꯁꯨ ꯁꯤꯗ ꯇꯝꯃꯤꯗꯨꯗꯤ ꯃꯣꯏꯁꯨ ꯇꯝꯕꯅꯤꯅ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ. ꯁꯕꯖꯦꯛ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦ. ꯑꯗꯣ ꯀꯦꯝꯄꯁ ꯄꯨꯜꯂꯕꯅꯤꯅ ꯌꯥꯔꯦ ꯀꯩꯅꯣ. ꯑꯁ, ꯑꯗꯨꯃꯥꯏ ꯌꯥꯝ ꯍꯥꯏꯅꯨ. ꯑꯩ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯌꯥꯝ ꯍꯩꯅꯗꯦ. ꯀꯣꯂꯦꯖꯁꯤꯗ ꯃꯥꯁꯨ ꯇꯝꯃꯤꯀꯣ. ꯃꯥꯒ ꯊꯦꯡꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯝꯃꯤꯅꯦ. ꯏꯁ, ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ? ꯅꯨꯡꯁꯤꯕꯤꯒꯤ ꯀꯣꯏꯅꯁꯤ ꯑꯗꯨ ꯈꯛꯇꯅꯦ ꯍꯥꯏꯔꯤꯗꯣ. ꯑꯇꯩ ꯅꯪꯉꯣꯟꯗ ꯀꯔꯤꯝ ꯍꯥꯏꯕ ꯅꯠꯇꯦ ꯀꯩꯅꯣ. ꯑꯗꯣ ꯅꯣꯏ ꯑꯅꯤ ꯄꯥꯎꯗꯤ ꯐꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯄꯥꯎꯕꯨꯗꯤ ꯐꯥꯎꯅꯩ. ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯂꯕꯗꯤ ꯃꯌꯥꯝꯃꯛꯇ ꯆꯣꯞꯄꯛꯀꯅꯤ ꯈꯟꯗꯅ ꯐꯥꯎꯅꯔꯤꯕ ꯍꯥꯏꯗꯨꯅꯤ. ꯑꯩꯗꯤ ꯃꯥꯁꯦ ꯍꯩꯅꯧ ꯍꯥꯏꯕ ꯌꯥꯗꯦ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ. ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯂꯦꯟꯕꯅꯤ ꯈꯟꯅ ꯎꯄꯥꯏ ꯂꯩꯇ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯦ ꯑꯩꯒꯤꯁꯦ. ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯪꯃꯤꯟꯅꯔꯛꯄꯗꯨꯗ ꯂꯥꯞꯇꯛꯅ ꯕꯣꯕꯤꯒ ꯃꯃꯥꯟꯅꯕ ꯔꯣꯁꯟꯒ ꯂꯦꯞꯇꯨꯅ ꯁꯅꯥꯅꯨ ꯍꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ. ꯕꯣꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯋꯥꯅ ꯉꯥꯏꯖꯔꯛꯄꯒꯤ ꯋꯥꯖꯃꯟꯗꯤ ꯐꯪꯉꯤ. ꯚꯥꯏ, ꯂꯥꯛꯇꯤ ꯂꯥꯛꯏ. ꯑꯩꯗꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯦ. ꯉꯁꯥꯏ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯤ ꯀꯨꯏꯔꯕꯅꯤ. ꯑꯁꯨꯛ ꯊꯦꯡꯅ ꯌꯧꯔꯛꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ. ꯅꯪꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯒꯦꯅ ꯉꯥꯏꯔꯒ ꯂꯥꯛꯄ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ?
ꯅꯪꯁꯨ ꯒꯥꯔꯤꯁꯤ ꯂꯩꯔꯕꯅꯤꯅ ꯆꯥꯟꯁ ꯂꯧꯔꯒ ꯀꯣꯛ ꯃꯌꯨꯝꯗꯩ ꯄꯨꯕꯤꯔꯛꯄ ꯌꯥꯕꯅꯤꯀꯣ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤꯗ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯆꯥꯗ꯭ꯔꯗꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯗꯣꯏꯅꯤ ꯑꯩꯁꯨ ꯃꯇꯝꯗꯣ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯤꯅꯤ ꯀꯩꯅꯣ ꯍꯣꯏꯗ ꯁꯥꯏꯠꯇꯒꯤ ꯑꯃꯒ ꯊꯣꯛꯆꯤꯜꯂꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯗꯤ ꯊꯃꯣꯏꯗꯣ ꯃꯩꯁꯨꯠ ꯃꯅꯝꯅ ꯋꯥꯍꯤ ꯆꯥꯏꯗꯧ ꯃꯥꯜꯂꯦꯅ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅꯕꯨ ꯅꯣꯏꯗꯤ ꯀꯩ ꯍꯥꯏꯕ ꯉꯝꯂꯅꯤ ꯑꯩꯈꯣꯏ ꯋꯥꯗꯤ ꯃꯇꯝꯅ ꯏꯈꯨꯠꯁꯤ ꯂꯩꯔꯤꯉꯩꯗꯅꯦ ꯁꯠ ꯍꯦꯛꯇ ꯐꯣꯡꯗꯣꯛꯍꯧ ꯑꯁꯦꯡꯕ ꯑꯃ ꯈꯪꯍꯟꯕꯅ ꯐꯩ ꯈꯜꯂꯤꯀꯣ ꯌꯥꯔꯁꯤ ꯑꯩ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯒꯦ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗ ꯂꯥꯛꯈꯤꯅꯤ ꯀꯩꯗꯧꯔꯒꯦ ꯁꯅꯥꯅꯨ ꯍꯣꯏꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯕꯣꯕꯤ ꯍꯣꯏꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯕꯣꯕꯤꯅ ꯁꯅꯥꯅꯨ ꯆꯅꯨꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯔꯦ ꯆꯅꯨꯂꯦꯝꯕꯤꯅ ꯕꯣꯕꯤ ꯅꯪꯁꯨ ꯁꯤꯗ ꯇꯝꯕ꯭ꯔꯣ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯦꯌꯦ ꯁꯅꯥꯅꯨꯒ ꯑꯩꯈꯣꯏ ꯈꯛꯂꯅ ꯈꯜꯂꯒ ꯅꯣꯏꯁꯨ ꯇꯝ ꯂꯩꯔꯝꯃꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ ꯁꯅꯥꯅꯨꯅ ꯑꯩꯗꯤ ꯅꯪ ꯁꯤꯗ ꯇꯝꯃꯤꯒ ꯈꯪꯗꯦꯅꯦ ꯉꯁꯤ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯈꯪꯅꯔꯝꯗꯧ ꯃꯥꯟꯗꯦ ꯕꯣꯕꯤ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯑꯩꯁꯨ ꯁꯤꯗ ꯏꯃꯥꯟꯅꯕ ꯑꯃ ꯉꯥꯏꯔꯝꯕꯅꯦ ꯂꯥꯞꯅ ꯂꯥꯛꯄꯗꯨꯗ ꯅꯣꯏ ꯃꯥꯟꯕ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯈꯛꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯃꯤ ꯈꯔꯁꯨ ꯁꯥꯏꯟꯁꯇꯅ ꯑꯌꯥꯝꯕ ꯇꯝꯈ꯭ꯔ ꯃꯥꯜꯂꯤ ꯆꯅꯨꯂꯦꯝꯕꯤꯅ ꯑꯗꯣ ꯅꯪꯗꯤ ꯀꯩ ꯁꯕꯖꯦꯛ ꯂꯧꯒꯦ ꯏꯪꯂꯤꯁꯅꯤ ꯅꯣꯏꯗꯤ ꯁꯅꯥꯅꯨꯅ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯁꯨꯅꯤ ꯂꯥꯛꯑꯣ ꯑꯍꯥꯟꯕ ꯀꯣꯂꯦꯖ ꯀꯥꯔꯛꯄꯅꯤꯅ ꯀ꯭ꯂꯥꯁ ꯍꯥꯟꯅ ꯌꯥꯎꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯦ ꯈꯪꯗꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯕꯅꯤꯅ ꯌꯥꯝ ꯐꯔꯦ ꯑꯩꯗꯤ ꯆꯅꯨꯂꯦꯝꯕꯤꯒ ꯑꯩꯈꯣꯏꯅꯤꯈꯛ ꯑꯣꯏꯔꯗ꯭ꯔꯅ ꯁꯨꯝ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯕꯅꯤ ꯑꯗꯣ ꯅꯣꯏꯁꯨ ꯌꯥꯎꯔꯝꯃꯤ ꯌꯥꯝ ꯍꯔꯥꯎꯔꯦ ꯔꯣꯁꯟꯅ ꯈꯪꯅ ꯆꯥꯟꯅꯕ ꯌꯥꯝ ꯌꯥꯎꯔꯝꯗꯣꯏ ꯄꯣꯠꯅꯤꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯀꯣꯂꯦꯖꯁꯨ ꯄꯨꯜꯂꯦ ꯁꯕꯖꯦꯛꯁꯨ ꯃꯥꯟꯅꯔꯕꯅꯤꯅ ꯅꯣꯠꯁ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯕꯁꯨ ꯌꯥꯔꯦꯗꯅ ꯆꯅꯨꯂꯦꯝꯕꯤꯅ ꯑꯗꯨꯅꯦ ꯅꯣꯏꯅ ꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯣ ꯌꯥꯝ ꯊꯥꯖꯗꯦ ꯍꯥꯏꯕ ꯕꯣꯕꯤꯅ ꯄꯨꯡꯁꯨ ꯇꯥꯗꯧꯔꯦ ꯆꯪꯉꯁꯦ ꯁꯕꯖꯦꯛꯁꯨ ꯃꯥꯟꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯥꯎꯗꯤ ꯈꯔ ꯇꯣꯏꯅ ꯑꯗꯨꯝ ꯐꯥꯎꯅ ꯇꯥꯔꯦꯅꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗꯨ ꯊꯤꯗꯨꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯕꯣꯕꯤꯗꯤ ꯁꯦꯞꯊ ꯍꯥꯟꯅꯒꯨꯝ ꯁꯅꯥꯅꯨꯕꯨ ꯅꯣꯛꯃꯤꯕ ꯃꯤꯠꯌꯦꯡꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯁꯅꯥꯅꯨꯒ ꯆꯅꯨꯂꯦꯝꯕꯤꯒꯗꯤ ꯕꯣꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯗꯅ ꯃꯈꯣꯏꯅꯤꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕꯗꯨ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ ꯀꯣꯂꯦꯖ ꯒꯦꯠ ꯃꯃꯥꯡꯗꯅꯤ ꯚꯤꯛꯇꯔꯒ ꯙꯅꯔꯥꯖꯀꯗꯣ खामलिबा गारीदुगी मथक्ता फमदुना वारी सानरी भिक्टरना एखोय हेनरीसे हंदक्ति खंगोंगुदुम तौरे नते माई सनानुदो हेक पाउ फौनगिबदगी एखोयगसे काउरबगरम तौरेमि माई मागी बुलाइनरक्लबदे कनागी मरुप पांग लोई कावे दुनी कॉलेज लाकमिनबदगी करम चक्रमनु खंगदे येगो सनानुदो लुम चक्रिरा नत्रगा मी खनाउ चलिरा खंगदेमि माना मी खनबा फुनबा सुयामना पामिसे कमाई तैनो खंगदेमि सनानुना मरोलमा अतै नुपीगा मानदे मसान यानिंगी खंगदे यानिंगदे खंगदे नफु अफुदा तौरगा नमदनसु पाउ फौनरे हौसिना नुपीदो कोसेन सेनदना अखोइगा फाउबा उनबा संग्रिएको जुलियागा खंगनरिङैददि खरा फबने हौसिना पुंगों होख्रे नुमिदांसिना बिजीनागा लैरिबा कॉल तौबगा अमता पाइबिरखिद्रे लबेरिया सिदी याम तिना डेंजर ओइबा जाने महानबु नाख्रदि फरकपगी चांगसे याम वाले लायेंग दौबा डॉक्टर सो स्पेशल ओइ गुली सो मयामदगी टॉप टॉप लैरुरगेना थीरसु फंगदब येंगदि येंगसिलुरगा हेक्ते इराय लाइनसु अमुक फंग कंगदेदा मसिगी लाइनासे अइगोंदसु नाबा खरा हरकला माले सिम्पटम्स मयाम अमा लाए अइसु स्पेशलिस्ट अमा ताना हौद्रदि फिबम याम थिना काहेदौ मालेबो नसाना डॉक्टर थीजाउ अखोइदिने मीगी डॉक्टर थीबीबगा हैजदे भाइरस तो कराइदगी लौनरक्लिनोना मरी मखोंग येंगलगा चेक्सिना थीजिनजाउ मी ओनरमलबदि अदुइसु दशा तादौरिबने अदुना अखोइ वादी ग्यान ताना अनाबा येंगहौ अमसु लंबी सोरोक तारकदौरेदना फिबम खरा थिना सोक्सिले डॉक्टर न मरोल अमा ग्यान तादमने पेशेंट न मरोल अमा भाइरस न साथतबा हौरकपदुदा लेफम सफम खंगद्र माले अैगिदी फर्स्ट स्टेज यौरकपदा गाइरिदा अदुगिदी अदो अखोइगिना खोइ ओइरे नंगिना कमाइ तौरिगे हौजिकानसिबो अखोइ साइदो ngरang चेंख्रेना ममा हनबिना पाउ हाइरेबको पिक्टर ngakna धनराजता येंगलगा कइनो मादी नंगा पाउदम फौनदाइने माना करम कांदा अतोपमा खंगदन चेंख्रिनो हदक हेनरीगी नुपी हाइनबगी मतंगदुदगी पाउबुदि फजना फौनद्रबनि इशु खंगदे माइ मौंगसि मतम खरा पाउ फजना फौनदबैबो
ꯑꯇꯣꯞꯄ ꯑꯃ ꯀꯣꯏ ꯂꯩꯔꯝꯃꯤꯗꯨꯅꯤ ꯑꯩꯅꯁꯨ ꯀꯌꯥ ꯄꯥꯝꯗꯕꯗꯨꯗ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ ꯆꯦꯟꯈꯤꯕꯗꯨꯅ ꯐꯔꯦ ꯈꯜꯂꯤ ꯃꯤꯒꯤꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯥꯏ ꯅꯨꯄꯤꯒ ꯆꯦꯟꯈꯤꯕꯁꯦ ꯌꯥꯝ ꯆꯥꯛꯅꯗꯅ ꯋꯥꯏ ꯍꯥꯏꯅꯔꯤꯕꯅꯤ ꯕꯦꯟꯗꯔꯗꯒꯁꯦ ꯆꯪꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯅꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯅꯣꯛꯃꯤ ꯌꯥꯝ ꯍꯔꯥꯎꯕꯗꯧꯅꯒ ꯇꯧꯏꯅꯦ ꯑꯩꯒ ꯈꯪꯅꯔꯁꯨ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯤ ꯆꯦꯟꯈꯤꯕꯗꯣ ꯀꯩ ꯅꯨꯡꯉꯥꯏꯇꯕꯅꯣ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯃꯥ ꯈꯛꯇꯅ ꯅꯨꯄꯤꯁꯦ ꯑꯩꯁꯨ ꯅꯨꯄꯤꯅ ꯌꯥꯝ ꯄꯥꯝꯅꯔꯤ ꯖꯥꯠꯅꯤ ꯃꯥ ꯑꯃ ꯆꯠꯈ꯭ꯔꯁꯨ ꯑꯅꯧꯕ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯃꯥꯅ ꯆꯦꯟꯈ꯭ꯔꯦ ꯆꯣꯡꯈ꯭ꯔꯦꯅ ꯁꯦꯠ ꯑꯣꯏꯔꯒ ꯋꯥꯖꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯤ ꯑꯗꯨꯅ ꯀꯩꯗꯧꯔꯨꯅꯤ ꯏꯁꯥ ꯏꯁꯥ ꯋꯥꯍꯟꯖꯕ ꯍꯧꯅꯗꯦ ꯑꯇꯣꯞꯄ ꯑꯃ ꯈꯪꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯁꯅꯥꯅꯨꯒꯤ ꯃꯃꯥꯟꯅꯕꯤ ꯆꯅꯨ ꯂꯦꯟꯕꯤꯗꯣ ꯀꯟꯅ ꯂꯨꯝꯂꯤꯕꯅꯤ ꯃꯦꯁꯦꯁꯀꯥꯗꯣ ꯈꯔ ꯊꯥꯖꯤꯜꯂꯒ ꯄꯥꯎ ꯈꯔ ꯐꯥꯎꯅꯒꯦ ꯀꯥꯟꯅꯗꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯃꯥꯌꯣꯟꯁꯤꯟꯕ ꯍꯥꯏꯗꯨꯅꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯇꯤꯟꯅꯕꯗ ꯑꯃꯅ ꯅꯪ ꯑꯣꯏꯈ꯭ꯔꯅꯤ ꯑꯃꯗꯨꯁꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯇꯥꯟꯅꯍꯧꯔꯁꯤꯔꯅꯦ ꯁꯛ ꯊꯤꯕ ꯅꯪꯒ ꯐꯖꯕ ꯑꯩꯈꯣꯏꯒꯗꯤ ꯀꯝꯄꯤꯌꯔ ꯇꯧꯔꯛꯀꯅꯣ ꯍꯥꯏꯖꯔꯤꯕ ꯅꯨꯄꯤꯅ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯍꯥꯏꯁꯦ ꯁꯛꯇꯁꯨ ꯂꯩꯀꯣ ꯏꯁ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ 이보 ꯇꯤꯟꯅꯔꯤꯕ 이마ꯟꯅꯕꯤ ꯃꯁꯦꯟ ꯈꯪꯅ ꯆꯥꯟꯅꯗꯅ ꯀꯣꯏꯅꯔꯕꯗꯤ ꯍꯌꯦꯡ ꯄꯨꯟꯅ ꯗꯦꯠ ꯆꯠꯃꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯗꯅ ꯑꯗꯣ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯗꯤ ꯁꯤꯗꯁꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯁꯤꯗꯁꯨ ꯇꯝꯕ ꯅꯠꯇꯕꯅꯤꯅ ꯑꯩꯗꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯈꯤ ꯇꯥꯕꯅꯤꯅꯦ ꯂꯥꯏꯕꯛ ꯇꯤꯟꯅꯕ ꯀꯅꯥꯅꯣ ꯌꯦꯡꯉꯣ ꯊꯦꯡꯅꯕ ꯑꯃꯒ ꯍꯦꯛꯇ ꯀꯣꯏꯅꯔꯣ ꯀꯩꯗꯧꯔꯣꯅꯤ ꯐꯪꯗ꯭ꯔꯗꯤ ꯋꯥꯕ ꯇꯥꯕꯅꯤ ꯑꯗꯣ ꯅꯪꯒ ꯍꯧꯖꯤꯛ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯃꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ 마수 ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯇꯣꯞꯄ ꯑꯃ ꯌꯦꯡ ꯇꯥꯕꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯄꯥꯎꯁꯨ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯀꯦꯝꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯅꯧꯕ ꯑꯃ ꯀꯣꯏꯅꯈ꯭ꯔꯕꯅꯤ나 ꯑꯗꯨꯅ ꯑꯩꯁꯨ ꯑꯅꯧꯕ ꯑꯃ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯍꯣꯏꯅꯦ ꯅꯪꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤꯗꯣ ꯃꯇꯝ ꯆꯥꯅ ꯆꯥꯕ ꯇꯝꯃꯨꯀꯣ ꯑꯩꯁꯨ ꯕꯕꯥꯗ ꯒꯥꯔꯤ ꯃꯆꯥ ꯑꯝꯇ ꯂꯩꯕꯤꯅꯕ ꯀꯟꯅ ꯇꯥꯛꯂꯤꯕꯅꯤ ꯒꯥꯔꯤꯗꯨ ꯂꯩꯔꯗꯤ ꯍꯦꯅꯔꯤꯅ ꯑꯃꯗꯣ ꯍꯥꯞꯂꯒ ꯑꯩꯅ ꯑꯃꯗꯣ ꯃꯅꯤꯡꯗ ꯍꯥꯞꯄꯒ ꯌꯥꯏꯗꯅ ꯋꯥꯈꯜꯒꯤ ꯗꯣꯂꯥꯟꯗꯨꯁꯨ ꯄꯪꯁꯥ ꯁꯥꯔꯨꯅꯨ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯅꯤꯡꯉꯤ ꯑꯣꯔ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯃ ꯈꯪꯀꯣ ꯍꯦꯅꯔꯤ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇ ꯅꯨꯄꯤꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯉꯝꯃꯛꯏꯅꯤꯀꯣ ꯅꯪꯁꯨ ꯒ꯭ꯌꯥꯟꯗꯣ ꯈꯔ ꯇꯥꯎ ꯅꯨꯄꯤ ꯃꯁꯥꯗ ꯍꯥꯟꯅ ꯑꯝꯇ ꯈꯪꯍꯟꯀꯣ ꯋꯥꯟ ꯁꯥꯏꯗꯦꯠ ꯂꯞꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯖꯗꯦ ꯏꯁꯥ ꯃꯁꯥ ꯌꯥꯅꯅ ꯈꯪꯅꯕꯗꯨꯅꯤ ꯄꯥꯝꯃꯤꯁꯦ ꯚꯤꯛꯇꯔꯅ ꯍꯣꯏ ꯅꯨꯄꯤ ꯃꯁꯥ ꯈꯪꯍꯟꯗꯅ ꯀꯃꯥꯏꯅ ꯏꯊꯟꯗ ꯀꯣꯏꯗꯣꯔꯤꯒꯦ ꯃꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔ ꯇꯨꯡꯗ ꯇꯞꯅꯤꯡꯅ ꯀꯣꯏꯒꯦ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯍꯦꯅꯔꯤꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯁꯅꯥꯗꯨ ꯂꯨꯝꯕ ꯁꯥꯔꯒ ꯑꯃꯗꯨꯁꯨ ꯑꯩꯅ ꯈꯔ ꯆꯥꯎꯁꯤꯟꯁꯤꯟꯅꯗꯕ ꯌꯥꯗꯦ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯅꯔꯒ ꯃꯨꯠ ꯅꯨꯡꯉꯥꯏꯔꯤꯉꯩ ꯑꯇꯣꯞꯄ ꯑꯃꯅ ꯁꯥꯏꯗꯒꯤ ꯂꯥꯝꯁꯤꯜꯂꯗꯤ ꯑꯩ ꯈꯛꯇꯅꯤ ꯋꯥꯖꯗꯧꯔꯤꯁꯦ ꯋꯥꯔꯤꯗꯗꯤ ꯅꯪꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯇꯦꯅꯦ ꯇꯧꯊꯣꯔꯛꯄꯗꯅ ꯊꯣꯠ ꯂꯥꯎꯏ ꯃꯑꯣꯡ ꯃꯥꯜꯍꯟꯕꯗꯨꯅ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯈꯪꯂꯕ꯭ꯔꯣ ꯍꯦꯅꯔꯤꯁꯨ ꯆꯍꯤ ꯀꯌꯥꯅꯣ ꯁꯅꯥꯅꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯆꯪꯈ꯭ꯔꯤꯗꯣ ꯅꯁꯥꯅ ꯃꯨꯟꯅ ꯐꯖꯅ ꯈꯟꯊꯈꯣꯀꯣ ꯑꯩꯗꯤ ꯌꯨꯝ ꯆꯠꯅꯤꯡꯂꯕꯅꯤ ꯃꯥꯒꯤ ꯍꯦꯅꯔꯤ ꯍꯥꯏꯗꯨꯅ ꯀꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯒꯥꯔꯤꯁꯤꯅ ꯁꯤꯗ ꯈꯥꯝꯖꯤꯜꯂꯝꯃꯒ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯝꯇ ꯀꯣꯜ ꯇꯧꯁꯤꯜꯂꯨ ꯆꯠꯂꯁꯤ ꯌꯥꯏꯌꯣ ꯀꯣꯜ ꯇꯧꯕꯗ ꯄꯥꯏꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯋꯥꯊꯤ ꯉꯥꯡꯗꯅ ꯁꯤꯗ ꯐꯝꯃꯤꯁꯦ ꯀꯌꯥꯔꯦ ꯀꯥꯟꯅꯗꯦ ꯁꯤꯗ ꯁꯨꯝ ꯐꯝꯂꯒ ꯃꯥ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏꯅꯤ ꯃꯅꯨꯡ ꯆꯪꯂꯨꯔꯁꯤ ꯃꯣꯏꯒꯤ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯀ꯭ꯂꯥꯁ ꯃꯄꯥꯗꯣ ꯑꯗꯨꯗ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯄꯨꯟꯅ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯍꯦꯅꯔꯤꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯁꯅꯥꯅꯨꯗꯨ ꯗꯨꯀꯥꯟꯗ ꯄꯣꯠ ꯑꯃ ꯂꯩꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯅ ꯍꯜꯂꯛꯄꯗ ꯍꯦꯅꯔꯤꯗꯨ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯦꯅꯔꯤ ꯉꯁꯤꯗꯤ ꯁꯥꯏꯀꯜꯒꯤ ꯃꯍꯨꯠ ꯘꯔꯤ ꯑꯣꯏꯅ ꯈꯥꯝꯂꯝꯃꯤ ꯉꯁꯥꯏ ꯁꯅꯥꯅꯨꯅ ꯂꯥꯛꯄꯗꯗꯤ ꯂꯩꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯂꯨꯔꯦ ꯍꯦꯅꯔꯤ ꯁꯅꯥꯅꯨꯗ ꯌꯦꯡꯂꯒ ꯅꯍꯧꯗꯤ ꯌꯥꯕꯖꯥꯠꯅꯤꯅꯦ ꯑꯩꯁꯦ ꯀꯩꯅꯣ ꯉꯁꯤꯅ ꯁꯤꯗ ꯂꯥꯛꯏꯁꯤꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯤꯡꯉꯤ ꯂꯥꯛꯄꯅꯦ ꯌꯥꯗ꯭ꯔꯥ ꯑꯩꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯃꯤꯅ ꯎꯈ꯭ꯔꯒ ꯌꯥꯝ ꯐꯖꯗꯦ ꯆꯠꯈ꯭ꯔꯣ ꯑꯩꯁꯦ ꯏꯟꯚꯤꯖꯤꯕꯜ ꯑꯣꯏꯍꯜꯂꯣ ꯍꯥꯏꯔꯤꯔꯣ ꯅꯪ ꯎꯅꯕ ꯂꯥꯛ ꯌꯥꯅꯕ ꯑꯩ ꯅꯨꯄꯤ ꯎꯅꯕꯕꯨ ꯑꯌꯨꯛ ꯍꯥꯏꯕ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯂꯩꯇꯦ ꯎꯕꯨ ꯎꯅꯤꯡꯉꯗꯤ ꯑꯗꯨꯝ ꯂꯥꯛꯏ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯅꯤ ꯅꯪꯅ ꯅꯣꯏ ꯕꯕꯥꯍꯣꯏ ꯈꯪꯈꯤꯅꯤꯅ ꯄꯥꯈꯠꯃꯟꯕꯗꯨꯗ ꯇꯧꯔꯛꯇ꯭ꯔꯕ ꯋꯥꯊꯤ ꯌꯥꯝ ꯇꯧꯏ ꯍꯟꯈ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯆꯪꯂꯒꯦꯕ ꯁꯅꯥꯅꯨ ꯁꯣꯝꯗ ꯃꯤꯅ ꯎꯈ꯭ꯔꯅꯤꯅ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯍꯦꯅꯔꯤꯗꯤ ꯊꯋꯥ ꯁꯥꯗꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯐꯖꯩꯅꯦ ꯑꯇꯩ ꯃꯐꯝꯗꯗꯤ ꯆꯠꯇ꯭ꯔꯁꯨ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯐꯝꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯅꯤ ꯀꯩꯗꯧꯔꯨꯅꯤ ꯔꯦꯁꯇꯨꯔꯦꯟꯠ ꯆꯪꯂꯒ ꯆꯥꯔ ꯍꯜꯂꯛꯀꯅꯤ ꯒꯥꯔꯗꯦꯟ ꯆꯪꯂꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯐꯖꯕ ꯃꯐꯝꯗ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯨ
wari khara sana tawni aduna sida gyan tana phamlaga wari sanabana nungbu nungaini ni nungai ro ado nangsu thabak tawbi waramani sida ngak leiraga wari sanaba yabro as aina somda mila ka jana pakhani aduga mana phaminara wari sanasi yari wari do khara nganglabadi han khro yari henari makhwang metlaga phone da phangi wari kuina sana phangti college da phangi koisin sin da khangi nati akoi ni sikarum ka da unaraga phazna wari sanasi aibado matangdani tanza yajadi sigaktani aduga sidi aina tanza da piram yaraba natro mi kanamta laknarui hojikse duk thabagi matamni aduna ngyak wari sanasi nasadu papa khat padong taw ai kaisu nang pharaga sadong nati sum nang uningbagi wari sanasi lakpani haye college da unaraga wari do phazana sanarasi yaraba natro hoi college da suwari sanani si suwari sanani wari sidi chahi supa masanarasu loina igada nate wati wari mayam ma koidok laga ngangna drasu masangoi ba wari khakta musanaraga yari phone da tum hairak pa yaba nang silai se ayam pakhale yumda baba hoi leho dukan da ngang thulak pasida Henry no fit tawna dukan da ngang thulak pasida angau fui man mai muk thinari sinatro ngawrasu fairasu aigise nang shina bulai ni yumda babaga mamaga to papak lay tay day ni aduna iso laykay gilam hen tuhen ba kanamtana jangma ngamtana ba nang sinagina lai ni sinabira kaiso yumda baba hoiso loy lihawi yari nang hankro ay nungsibagi tengjile mamsile na yum dhan khroy ba sunatab nang kibagi laykay gi mina ukhani khanbagi hankroyari ni phai adubudi nungsibase ay khakta nungsibani nangna deise hainade nushide haiba khange adubo isu aine nang naibu nushiyan ngamjaba aise mudik sajena isaitana khanjarani wakhangna paksa sakalaga pangangang se hankhrom thengzile aina samjin sajilaga haibana tesiri asumbu wani nang na haidoktana humjilaga thambado aduda haibi wani phare nang naise yam haina jamale jalage nangshu fazana sangkhro hairaga gari start tawduna thawraga statkri Sanano di mapamdu leptuna sakriba Henry da yengi Sanano wakalda hina ba thinadana ba lumlum chale aduga kasini sidango pat hausalai sina kabai tawrino ai pasinu base loinari kai wagadaw male upai ma tawraga kainana ma tawda yadre wakal khanna khanna ngak leptuna aduga masu laikai gi mina ukhini khangkini khanna yumlum da prap chancha tawduna lakli Mana lakpada konthong da mapadu lepnaga leirami sananusu kaisu tawdaba saduna prep imungda sangkhre mapasu haifet masagi matawdu yenglamlaga lambirumda thokkhre Ayuktani Sanano na sa insang thongdun tawribado sanathoisu masagi managda sangsinduna thiba khotpada mating pangli laiba chakhumda sangdu leiramba phana malawduna phamthai asidi isa sanagi sagem pum manam nambasi chaksi khanglamik lambaida sanathoina loire sak thiraklagi yarani ngai gida insang hauba sadorobanina buksi khonglabu sukhongna ngai gi Noi insang tuda fazana thongko Sanano insang thongna Adu baba aigi lairigam ta leige angang tuisan ki paisa phanglakanda laisirana khalambani pharak ta do male Sana thoina nangna nahan hairamlabadi phaneng ahum leige na piramla paisa tuna sinaram ba yabani ne Sana leige khalabadi leiro kaino horendo ai paisa phangani aduga nangi leiritu leirasi Walagana nang kakadeg hapan baitni kaisu khaluno thoklaba mailakse sani nangsu nahi tamli banina lari boy kolam awat apato yenglaga hairo namana marup yauri bani haidana isagi tuition paisa ne piyon bigi paisa tu ne hekte satkhip horendo ai paisa pirage
ꯅꯪꯒꯤ ꯑꯣꯇꯣ ꯚꯔꯥꯁꯨ ꯂꯩꯔꯝꯂꯔꯣꯏ ꯍꯣꯏ ꯕꯕꯥ ꯁꯅꯥꯊꯣꯏ ꯆꯥꯛꯇꯨ ꯊꯤꯗꯨꯅ ꯅꯥꯎꯕꯤꯗꯨꯅ ꯀꯔꯣꯝꯗꯃꯨꯛ ꯌꯧꯈ꯭ꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯁꯨ ꯆꯥꯛ ꯆꯥꯕꯁꯤꯃꯗ ꯌꯥꯎꯕ ꯌꯥꯕꯅꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯔꯒ ꯍꯦꯛ ꯂꯩꯌꯦꯕ ꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯨꯔꯒ ꯁ꯭ꯀꯨꯜꯒꯤꯅꯦꯒ ꯑꯗꯨꯒꯤꯅꯦꯒ ꯍꯥꯏꯔꯛꯀꯅꯤ ꯃꯁꯤꯅꯅꯦ ꯑꯩ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯉꯥꯡꯕꯁꯨ ꯇꯥꯗꯦ ꯍꯥꯏꯕꯁꯨ ꯏꯟꯗꯦ ꯉꯥꯡꯅꯔꯤꯉꯩ ꯂꯂꯩꯕꯤꯗꯨ ꯆꯪꯂꯛꯇꯨꯅ ꯏꯁꯤꯡ ꯀꯟꯕ ꯈꯣꯠꯄ ꯌꯥꯎꯁꯤꯜꯂꯛꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤꯅꯦ ꯅꯣꯠꯁ ꯈꯔ ꯌꯦꯡꯂꯨꯕꯅꯤ ꯐꯪꯗꯦ ꯁꯨꯇꯤ ꯂꯩꯔꯀꯥꯟꯗ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯆꯠꯂꯒ ꯁꯤꯜꯂꯨꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯤꯗꯤ ꯂꯥꯏꯕꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯆꯠꯄꯒꯤ ꯋꯥꯈꯜ ꯉꯥꯛꯇ ꯅꯠꯇꯦ ꯂꯥꯏꯔꯤꯛꯁꯨ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯍꯨꯠ ꯅꯣꯠ ꯁꯦꯝꯂꯤꯕꯅꯦꯗꯅ ꯑꯗꯨ ꯌꯦꯡꯂꯤꯅꯤꯒ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯕ꯭ꯔꯣ ꯂꯂꯩꯕꯤ ꯃꯄꯥꯅ ꯉꯥꯡꯂꯛꯄꯗꯨꯗ ꯋꯥꯝꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯌꯦꯡꯉꯨ ꯅꯥꯎꯕꯤ ꯅꯈꯣꯏ ꯅꯆꯤꯟꯅꯥꯎ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯃꯅ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯕꯁꯨ ꯑꯃꯅ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯅꯕ ꯌꯥꯏ ꯅꯆꯦꯅ ꯀꯣꯂꯦꯖ ꯆꯠꯅꯕ ꯑꯃꯨꯛ ꯍꯣꯠꯅ ꯐꯤ ꯁꯥꯅꯕ ꯑꯃꯨꯛ ꯍꯣꯠꯅ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯅꯕ ꯑꯃꯨꯛ ꯍꯣꯠꯅ ꯇꯧꯔꯤꯁꯦ ꯅꯪꯁꯨ ꯅꯣꯡꯃꯗꯗꯤ ꯅꯁꯥꯅ ꯈꯪꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯈꯣꯠꯄꯁꯤꯗꯤ ꯇꯧꯕ ꯌꯥꯏꯗꯅ ꯆꯠꯄꯒꯤꯗꯤ ꯅꯣꯡꯇ ꯀꯥꯡꯗꯦ ꯁꯨꯇꯤꯕꯨ ꯂꯩꯔꯗꯤ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯆꯠꯇꯨꯒꯤ ꯉꯥꯏ ꯂꯩ ꯑꯩꯅ ꯍꯥꯏꯗꯤ ꯌꯥꯍꯧꯗꯨꯁꯨ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯅꯪꯅ ꯍꯥꯟꯅ ꯆꯠꯇꯣꯏꯅꯤꯅ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯥꯔꯒ ꯆꯠꯄ ꯌꯥꯏꯌꯦ ꯅꯆꯦ ꯑꯁꯤꯅ ꯀꯣꯟꯅ ꯑꯃꯨꯛ ꯐꯦꯡ ꯇꯧꯔꯤꯉꯩ ꯀꯣꯂꯦꯖꯀꯥꯁꯦ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯂꯕꯅꯤ ꯌꯥꯔꯦ ꯑꯩ ꯍꯌꯦꯡꯗꯤ ꯉꯟꯅ ꯑꯗꯨꯝ ꯍꯧꯒꯠꯆꯔꯒꯦ ꯑꯩꯅ ꯌꯥꯍꯧ ꯈꯔ ꯊꯦꯡꯕꯁꯤꯗ ꯅꯣꯏ ꯏꯁꯧ ꯌꯥꯝ ꯂꯥꯡꯏ ꯅꯆꯤꯟꯗꯨ ꯈꯨꯝꯂꯛꯀꯅꯨꯅꯦ ꯉꯁꯤ ꯁꯨꯇꯤ ꯂꯩꯔꯐꯥꯎ ꯐꯣꯟꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯅ ꯊꯕꯛꯁꯤ ꯂꯩꯔꯦꯅꯦ ꯍꯥ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯁꯦ ꯅꯪ ꯈꯛꯇꯔꯣ ꯅꯪ ꯈꯛꯇꯔꯕ ꯊꯕꯛ ꯆꯤꯜꯂꯤꯁꯦ ꯐꯣꯟꯗꯨꯗ ꯊꯕꯛ ꯑꯃ ꯇꯧꯕꯁꯨ ꯅꯠꯇꯕ ꯄꯩꯁꯥ ꯐꯪꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯍꯦꯛ ꯄꯥꯏꯔꯒ ꯂꯩꯕ ꯉꯝꯃꯦꯕ ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯣꯏ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯊꯧ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯕꯗꯤ ꯆꯩꯅ ꯄꯔꯛꯀꯗꯧꯔꯤꯕ ꯁꯅꯥꯅꯁꯨ ꯏꯟꯁꯥꯡꯗꯨ ꯊꯥꯡꯊꯔꯛꯇꯨꯅ ꯇꯦꯡꯀꯣꯠꯁꯤꯡꯗ ꯍꯥꯞꯊꯔꯤ ꯁꯅꯥꯊꯣꯏꯅ ꯅꯥꯎꯕꯤ ꯅꯪꯕꯨ ꯀ꯭ꯂꯥꯁ 11 ꯀꯥꯔꯕꯅꯤ ꯈꯤꯇꯁꯨ ꯒ꯭ꯌꯥꯟ ꯇꯥ ꯌꯥꯏꯌꯦ ꯅꯠꯇꯦ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯉꯥꯡꯅꯗꯅ ꯂꯩꯈꯤꯗ꯭ꯔꯥ ꯍꯥꯏꯃꯤ ꯑꯩꯁꯨ ꯈꯪꯉꯦ ꯌꯥꯔꯤꯕ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯩ ꯂꯣꯏ ꯇꯧꯔꯒꯦ ꯏꯃꯨꯡꯁꯤ ꯂꯩꯔꯤꯕꯁꯦ ꯅꯪꯅ ꯈ꯭ꯋꯥꯏ ꯑꯉꯥꯡꯅꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯅꯊꯛ ꯊꯣꯡꯕꯗ ꯀꯔꯤ ꯋꯥꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯨ ꯐꯖꯅ ꯈꯪꯉꯨ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯕꯕꯥ ꯌꯥꯔꯦꯕ ꯁꯤ ꯆꯥꯛ ꯆꯥꯊꯣꯛ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯂꯩꯕꯁꯤꯗ ꯁꯨꯝ ꯁꯥꯎꯅꯔꯒ ꯂꯩ ꯅꯅꯥꯎ ꯅꯨꯄꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯅꯅꯤꯅꯦ ꯑꯩꯅ ꯁꯤꯗ ꯌꯨꯝ ꯁꯪꯕ ꯑꯣꯏꯅ ꯂꯩꯕꯒꯤ ꯅꯪꯁꯦ ꯊꯕꯛ ꯈꯔ ꯀꯣꯝꯂꯤꯕꯅꯤ ꯆꯅꯨꯂꯦꯝꯕꯤꯗꯨ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯣꯟꯗꯨ ꯂꯧꯈꯠꯄꯒ ꯎꯔꯦ ꯚꯤꯛꯇꯔ ꯍꯥꯏꯅ ꯅꯝꯕꯔ ꯁꯦꯚ ꯇꯧꯔꯤꯕꯗꯨꯗꯒꯤ ꯃꯦꯁꯦꯖ ꯂꯥꯛꯂꯝꯕꯗꯣ ꯀꯣꯂꯦꯖꯇꯨ ꯄꯨꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯆꯅꯨꯂꯦꯝꯕꯤ ꯋꯥꯈꯜꯗ ꯁꯅꯥꯅꯨꯗ ꯇꯥꯟꯅꯔꯛꯄ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯟꯅꯕꯁꯦ ꯐꯗꯤ ꯐꯖꯕꯅꯦ ꯃꯤꯡꯅꯒ ꯚꯤꯛꯇꯔꯒ ꯀꯧꯁꯤꯜꯂꯤ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯁꯅꯥꯅꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯆꯥꯟꯁ ꯌꯦꯡꯍꯧꯕ ꯍꯥꯏꯗꯨꯅꯤ ꯆꯅꯨꯂꯦꯝꯕꯤ ꯐꯣꯟꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯝꯂꯒ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯏ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯟꯗꯕ ꯈꯛꯇꯅꯤ ꯀꯣꯂꯦꯖ ꯄꯨꯜꯂꯕꯅꯤꯅ ꯈꯪꯅꯕ ꯌꯥꯏ ꯍꯦꯅꯔꯤꯁꯨ ꯁꯅꯥꯅꯨꯒ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅ ꯃꯥꯜꯂꯦ ꯑꯗꯨꯅ ꯄꯥꯎꯗꯤ ꯐꯖꯅ ꯐꯥꯎꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯁꯤꯟꯕꯤꯔꯕꯅꯤꯅ ꯁꯅꯥꯅꯨꯁꯨ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯄꯥꯎꯗꯤ ꯑꯗꯨꯝ ꯐꯥꯎꯅꯕꯅꯤ ꯍꯦꯅꯔꯤꯁꯨ ꯒꯨꯟꯗꯥ ꯌꯥꯝ ꯃꯥꯟꯕꯩ ꯋꯥꯅꯤ ꯃꯤꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯕ ꯃꯤ ꯅꯠꯇꯦꯗ ꯍꯣꯏ ꯒꯨꯟꯗꯥꯗꯤ ꯈꯔ ꯇꯧꯋꯦꯕꯨ ꯃꯃꯥꯏꯗꯤ ꯈꯔ ꯁꯣꯟꯖꯕ ꯖꯥꯠꯅꯤ ꯑꯗꯣ ꯑꯅꯝꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯈꯨꯀꯜꯂꯛꯀꯅꯤ ꯁꯨꯝ ꯆꯨꯝꯗꯦ ꯑꯗꯨꯗꯤ ꯃꯥꯏ ꯃꯁꯥꯒꯤꯅꯤ ꯃꯥ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯣ ꯐꯪꯗ ꯌꯥꯗꯦ ꯇꯧꯕꯅꯤ ꯑꯗꯣ ꯃꯥꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯁꯨ ꯁꯄꯣꯔꯠꯇꯤ ꯁꯅꯥꯅꯨꯗ ꯂꯩꯀꯣ ꯁꯅꯥꯅꯨꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯃ ꯍꯦꯛ ꯇꯧꯔꯛꯄꯗ ꯅꯣꯏꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯆꯦꯟꯅꯩ ꯁꯤꯃꯗꯤ ꯅꯣꯏꯁꯨ ꯌꯥꯎꯅ ꯏꯆꯦꯟꯅ ꯆꯦꯟꯅꯔꯦ ꯈꯪꯉꯣ ꯑꯅꯝ ꯈꯔ ꯀꯟꯖꯩ ꯍꯥꯏꯕꯤ ꯋꯥꯅꯤ ꯃꯤꯅ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯊꯕꯛꯇꯤ ꯑꯃꯨꯛꯐꯥꯎ ꯇꯧꯗꯕꯅꯤ ꯅꯪꯅ ꯅꯃꯥꯟꯅꯕꯤ ꯊꯥꯖꯕꯒꯨꯝ ꯑꯩꯈꯣꯏꯅꯁꯨ ꯏꯃꯥꯟꯅꯕꯤꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯌꯦꯡꯕꯗꯕꯨꯗꯤ ꯌꯥꯝ ꯐꯕ ꯌꯥꯝ ꯆꯝꯕ ꯃꯤ ꯑꯗꯨꯝ ꯃꯥꯜꯂꯤ ꯑꯗꯨꯗ ꯁꯅꯥꯅꯨꯅ ꯄꯥꯝꯕꯤꯗꯕ ꯍꯩꯅꯖꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯀꯣꯂꯦꯖꯇꯒ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯕꯅꯤ ꯅꯃꯥꯟꯅꯕꯤ ꯌꯦꯡ ꯆꯠꯄꯗ ꯑꯁ ꯈꯪꯗꯦ ꯍꯦꯅꯔꯤꯅ ꯐꯥꯒꯤꯗꯒꯤ ꯁꯅꯥꯅꯨꯁꯦ ꯁꯨꯝ ꯅꯨꯡꯁꯤꯖꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯑꯃꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯉꯝꯗ ꯑꯃꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯉꯝꯗ ꯍꯥꯏꯔꯒ ꯂꯩꯕꯁꯦ ꯏꯁꯥꯁꯤ ꯁꯅꯥꯅꯨꯅꯗꯤ ꯃꯇꯝꯈꯔ ꯄꯥꯎ ꯐꯥꯎꯅꯔꯝꯃꯒ ꯇꯣꯛꯅꯈꯤꯕ ꯑꯗꯨꯒ ꯍꯦꯅꯔꯤꯅ ꯑꯃꯨꯛ ꯁꯅꯥꯅꯨꯕꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ
ꯂꯩꯍꯟꯅꯤꯡꯗꯕ ꯁꯤꯅꯤ ꯑꯗꯨꯗꯅꯤ ꯑꯩꯁꯨ ꯑꯃꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯉꯝꯗ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯍꯥꯏꯕꯁꯨ ꯇꯥꯕ ꯃꯤ ꯑꯃꯇ ꯅꯠꯇꯦ ꯃꯣꯏꯅ ꯃꯣꯏ ꯑꯣꯏꯈ꯭ꯔꯁꯨ ꯑꯩꯗꯤ ꯃꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯌꯥꯝ ꯇꯥꯒꯜꯂꯤꯗ ꯃꯤꯅ ꯁꯥꯎꯗꯧꯕ ꯃꯤꯅ ꯋꯥꯔꯧꯗꯧꯕ ꯊꯕꯛꯀ ꯁꯨꯛꯇꯧ ꯇꯧ ꯃꯤ ꯅꯠꯇꯦꯗ ꯑꯩꯁꯦ ꯆꯅꯨ ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯦꯁꯦꯁ ꯇꯥꯏꯞ ꯇꯧꯏ ꯍꯣꯏꯅꯦ ꯅꯣꯏ ꯑꯩꯈꯣꯏꯕꯨꯗꯤ ꯑꯃꯅ ꯑꯃ ꯍꯥꯏꯅ ꯉꯥꯡꯅꯕ ꯇꯥꯟꯅꯕ ꯃꯁꯦꯟꯅꯤ ꯈꯪꯖꯩ ꯑꯗꯣ ꯁꯅꯥꯅꯨ ꯍꯣꯏꯒꯤꯅ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯝꯇꯪ ꯄꯨꯜꯂꯒ ꯋꯥꯔꯤꯗꯤ ꯁꯥꯟꯅ ꯌꯥꯕꯅꯤ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯊꯥꯔꯛꯂꯤ ꯃꯦꯁꯦꯁꯇꯨ ꯄꯥꯅ ꯚꯤꯛꯇꯔꯗꯨ ꯍꯔꯥꯎꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯦ ꯑꯁ ꯋꯥꯈꯜꯂꯣꯟ ꯐꯥꯎ ꯍꯦꯛ ꯃꯥꯟꯅꯩꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯝꯕꯅꯤ ꯑꯝꯇꯪ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯦꯅ ꯐꯣꯟꯗ ꯃꯦꯁꯦꯁ ꯊꯥꯅꯕꯒꯤ ꯃꯍꯨꯠ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯗꯤ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯗ ꯇꯥꯏ ꯀꯣꯂꯦꯖꯀꯥꯁꯦ ꯈꯪꯀꯥ ꯍꯦꯛ ꯀꯥꯅꯤꯡꯉꯤꯀꯣ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯔꯤꯅꯤ ꯑꯗꯣ ꯅꯣꯏ ꯄꯥꯔꯇꯤꯗ ꯅꯨꯄꯥ ꯑꯃ ꯌꯥꯎꯕꯗꯣ ꯃꯥꯗꯨ ꯀꯩ ꯃꯤꯡꯉꯕ ꯅꯍꯥꯟꯃꯨꯛ ꯑꯅꯨ ꯍꯣꯏꯗ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯃꯤꯡꯗꯣ ꯍꯦꯛꯇ ꯀꯥꯎꯕ ꯙꯅꯔꯥꯖ ꯍꯥꯏꯕꯅꯤ ꯑꯇꯩꯗꯤ ꯀꯥꯎꯔꯁꯨ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯃꯃꯤꯡ ꯐꯥꯎꯗꯤ ꯀꯥꯎꯗ ꯐꯩꯗ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯀꯥꯟꯅꯔꯛꯇꯧ ꯃꯇꯥꯡ ꯌꯥꯝ ꯂꯥꯛꯈꯤꯅꯦꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯁꯅꯥꯅꯨꯒ ꯅꯃꯥꯟꯅꯕꯒꯁꯨ ꯈꯪꯅꯕꯅꯤꯅ ꯈꯪꯁꯤꯟꯕ ꯀꯥꯟꯅꯩ ꯑꯗꯣ ꯅꯣꯏ ꯄꯥꯔꯇꯤꯁꯦ ꯅꯨꯄꯤꯗꯤ ꯂꯣꯏ ꯀꯣꯏꯔꯝꯕꯅꯤꯅꯦ ꯀꯣꯂꯦꯖꯇ ꯑꯩꯈꯣꯏꯒ ꯄꯨꯟꯕꯗ ꯁꯥꯎꯕꯤꯅꯕ ꯋꯥꯔꯧꯕꯤꯅꯕ ꯃꯤꯒ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦꯕ ꯆꯅꯨ ꯂꯦꯝꯕꯤꯁꯨ ꯆꯥꯟꯁ ꯍꯦꯛꯇ ꯂꯧꯁꯤꯜꯂꯛꯄꯅꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯚꯤꯛꯇꯔꯒꯤ ꯑꯁꯦꯡꯕ ꯈꯔ ꯈꯪꯗꯣꯛꯂꯒꯦ ꯈꯜꯂꯤ ꯚꯤꯛꯇꯔꯁꯨ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯆꯥꯟꯁ ꯑꯃ ꯐꯪꯂꯕꯀꯣ ꯍꯦꯅꯔꯤ ꯈꯛꯇꯅꯤ ꯅꯃꯥꯟꯅꯕꯤ ꯁꯅꯥꯅꯨꯒ ꯀꯣꯏꯅꯗꯅ ꯇꯧꯔꯤꯁꯦ ꯙꯅꯔꯥꯖꯁꯨ ꯀꯣꯏꯅꯤꯗꯤ ꯗꯥꯏꯔꯦꯛ ꯁꯤꯡꯒꯜꯅꯤ ꯅꯣꯏ ꯑꯅꯤꯅ ꯁꯤꯡꯒꯜ ꯑꯣꯏ ꯀꯥꯏꯁꯦ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯁꯛꯅ ꯐꯖꯔꯨꯔꯕꯅꯤꯅ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯇꯦ ꯀꯥꯏꯁꯦ ꯃꯌꯥꯝꯅꯁꯨ ꯑꯝꯇ ꯊꯥꯖꯕꯤꯗꯕꯅꯤ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯁꯤꯡꯒꯜ ꯑꯣꯏꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯤꯁꯦ ꯍꯣꯏꯅꯦ ꯁꯛ ꯐꯖꯕꯩꯔ ꯀꯩꯅꯣ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯔꯝꯗꯧ ꯃꯥꯟꯕ ꯑꯗꯨꯃꯥꯏꯅ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦꯅ ꯈꯟꯅ ꯆꯥꯟꯁ ꯃꯥꯡꯕ ꯌꯥꯝ ꯌꯥꯎꯔꯕꯅꯤꯗ ꯑꯩꯈꯣꯏꯁꯨ ꯀꯣꯏꯅꯔꯁꯨ ꯁꯛ ꯐꯖꯕꯤ ꯏꯪ ꯇꯞꯄꯤ ꯍꯥꯏꯗꯤ ꯅꯣꯏꯒꯨꯝꯕ ꯑꯃ ꯈꯪꯅꯒꯦꯅ ꯈꯜꯂꯤꯕꯅꯤ ꯏꯁ ꯑꯩꯕꯨ ꯀꯌꯥꯝ ꯐꯖꯔꯗꯅ ꯐꯖꯩꯗ ꯑꯩꯈꯣꯏꯗꯩꯗꯤ ꯅꯪ ꯑꯗꯨꯝ ꯍꯦꯟꯅ ꯐꯖꯩ ꯅꯪꯁꯨ ꯈꯪꯅꯕ ꯃꯤ ꯂꯩꯔꯝꯃꯅꯤꯅꯦ ꯚꯤꯛꯇꯔꯁꯨ ꯆꯅꯨ ꯂꯦꯝꯕꯤꯗ ꯍꯦꯛ ꯍꯪꯖꯤꯜꯂꯤ ꯆꯅꯨ ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯨꯏꯔꯦꯗ ꯑꯩꯈꯣꯏꯗꯤ ꯁꯤꯡꯒꯜ ꯑꯣꯏꯔꯛꯏꯁꯦ ꯃꯅꯤꯄꯨꯔꯁꯦ ꯑꯐꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥꯅ ꯀꯨꯞꯅ ꯊꯤꯔꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯍꯣꯏꯅꯦ ꯁꯤꯡꯒꯜ ꯃꯁꯦꯟ ꯇꯤꯟꯅꯔꯗꯤ ꯋꯥꯈꯜ ꯈꯔ ꯌꯥꯡꯉꯤꯗꯅ ꯑꯇꯣꯞꯄ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯁꯨ ꯇꯧꯅꯤꯡꯗꯦꯕ ꯑꯩꯈꯣꯏꯗꯤ ꯆꯅꯨ ꯂꯦꯝꯕꯤꯅ ꯁꯅꯥꯅꯨꯒꯤꯁꯨ ꯈꯪꯅꯕ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯏꯊꯟ ꯇꯣꯉꯥꯟ ꯇꯥꯔꯗ꯭ꯔꯥꯅ ꯌꯥꯝ ꯋꯥꯔꯨꯔꯕꯅꯤ ꯋꯥꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯍꯧꯖꯤꯛꯇꯤ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ나 ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯑꯅꯨꯅ ꯃꯨꯝꯕꯥꯏ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯁꯅꯥꯅꯨ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯉꯥꯏꯍꯧꯔꯅꯤꯅ ꯑꯩꯗꯤ ꯊꯋꯥꯏꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯍꯟꯗꯛ ꯀꯣꯂꯦꯖ ꯀꯥꯕꯗꯒꯤ ꯈꯪꯅꯕ ꯇꯤꯟꯅꯕ ꯌꯥꯝꯈꯠꯂꯛꯏ ꯙꯅꯔꯥꯖꯁꯨ ꯍꯟꯗꯛ ꯅꯨꯄꯤ ꯑꯃ ꯈꯪꯅꯕꯅꯤ ꯃꯥꯒꯤꯁꯨ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯁꯣꯀꯤꯡ ꯑꯣꯏꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯒꯤꯁꯨ ꯀꯣꯂꯦꯖꯇꯒꯤ ꯑꯃ ꯈꯪꯅꯅꯕ ꯁꯤꯟꯁꯤ ꯍꯩꯃ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯏꯃꯥꯟꯅꯕꯤꯔ ꯀꯩꯅꯣꯝꯃ ꯁꯦꯝꯕꯤꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯀꯣꯂꯦꯖꯇ ꯈꯛ ꯅꯠꯇꯅ ꯁꯨꯃꯥꯏꯅ ꯐꯣꯟꯗꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯍꯦꯅꯔꯤꯁꯨ ꯁꯅꯥꯅꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯇꯧ ꯂꯩꯈ꯭ꯔꯦ ꯙꯅꯔꯥꯖ ꯐꯪꯉꯤ ꯅꯨꯄꯤ ꯀꯥꯏꯅꯩꯗꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯏꯊꯟꯇ ꯂꯩꯍꯧꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕꯤꯅꯕ ꯃꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯌꯥꯏ ꯀꯩꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯨ ꯍꯥꯏꯃꯟꯗꯦ ꯍꯥꯏꯔꯤꯅꯤ ꯑꯅꯤꯗꯣ ꯐꯅ ꯀꯨꯏꯅ ꯐꯣꯟꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯠꯇꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯕ ꯃꯈꯩ ꯑꯅꯤꯗꯨ ꯈꯨꯐꯤꯒꯤ ꯂꯝꯖꯦꯟ ꯇꯥꯟꯅꯔꯤ ꯉꯁꯤꯁꯨ ꯍꯦꯅꯔꯤꯗꯨ ꯁꯅꯥꯅꯨ ꯍꯣꯏꯗ ꯂꯥꯛꯂꯦ ꯁꯅꯥꯅꯨꯗꯤ ꯍꯦꯅꯔꯤ ꯂꯥꯛꯂꯝꯒꯅꯤ ꯈꯪꯗꯕꯅꯤꯅ ꯗꯨꯀꯥꯟꯗ ꯄꯣꯠꯆꯩ ꯂꯩꯔꯨꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯕꯅꯤ ꯍꯦꯅꯔꯤꯅ ꯀꯧꯔꯛꯇ꯭ꯔꯤꯉꯩ ꯁꯅꯥꯅꯨ ꯄ꯭ꯔꯕꯞ ꯆꯪꯁꯤꯟꯗꯨꯅ ꯃꯤꯅ ꯂꯥꯛꯀꯅꯨ ꯍꯥꯏꯔꯒ ꯅꯪꯁꯦ ꯑꯅꯝꯗꯤ ꯐꯖꯅ ꯀꯟꯕꯖꯥꯠꯅꯤꯀꯣ ꯑꯅꯝꯁꯤꯗꯤ ꯅꯪꯅ ꯈꯜꯍꯟꯕꯅꯤ ꯅꯠꯇꯦ ꯑꯌꯨꯛꯇꯒꯤ ꯅꯪꯕꯨ ꯊꯕꯛ ꯇꯧ ꯂꯩꯔꯕꯗꯣ ꯐꯣꯟꯕꯨꯁꯨ ꯄꯥꯏꯗꯦꯃꯤ ꯐꯣꯟꯕꯨ ꯑꯩꯅ ꯁꯨꯝ ꯁꯦꯟꯅ ꯂꯩꯌꯣ ꯍꯥꯏꯔꯣ ꯅꯪꯅ ꯀꯣꯜ ꯇꯧꯃꯟꯕꯗꯨꯗ ꯑꯩꯅ ꯁꯥꯏꯂꯦꯟ ꯊꯝꯈ꯭ꯔꯕꯅꯤ ꯅꯪꯅ ꯃꯤ ꯑꯁꯨꯛ ꯌꯥꯝ ꯀꯤꯖꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅꯗꯤ ꯅꯪꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯅꯤꯡꯉꯤ ꯅꯪꯅ ꯁꯪꯗꯦꯅ ꯇꯧ ꯂꯩ ꯑꯩꯗꯤ ꯊꯕꯛ ꯌꯥꯝ ꯂꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯨꯅ ꯐꯣꯟꯗꯣ ꯑꯣꯟꯁꯤꯟꯕ ꯁꯪꯗꯦ ꯑꯩꯁꯨ ꯁꯪꯗꯀꯥꯟꯗ ꯃꯦꯁꯦꯁ ꯊꯥꯔꯛꯏꯗꯨꯗꯤ ꯃꯤꯅꯤꯠ 5-10 ꯈꯛ ꯃꯦꯁꯦꯁ ꯊꯥꯔꯝꯃꯒ ꯋꯥꯔꯦꯅ ꯇꯨꯝꯈꯤꯕꯗꯨꯔꯣ ꯑꯩꯁꯨ ꯅꯪ ꯋꯥꯔꯝꯕꯅꯤꯅ ꯀꯩꯝ ꯍꯥꯏꯕꯤꯗꯕꯅꯤ ꯍꯧꯖꯤꯛꯇꯤ
nang su tabak leitren na thoraklabani na wari sana yai kaino. College da phangi koining inai sida phangi noma kangdi panglakta lai. Henry makok nomlaga adu khangna phau nangna thawa sadabi ke khangsina da bi lei ngamine natro. Nangsu harti bazana kan bazani. Aina su yam tanari se nangna na thairaga sen ngame. Aishu nangda dingam halaruina undaba lai ni. Yam haraunaga una lai ni kain. Aina nongma sai pairaga tan soiroina. Tan butan mandi sai paigira nongwai paigira umshira dumshira una ningladi unaridana. Sanano masin paithoklaga marum soli. Ainadi khoile kaida lagdana bana maga pau phamnari. Tuga mana chance laudana college sida so to lakpa. Aina sorati pawgum da phamnadabi. Mapangam da thoktabi to lekhidu ni. Nangna yumdagi mapal thoklatrasu aidi noi mungda direct ekta sangakaduni. Adusu naminga to koilau daraga kaidorage na hangma sangaktoi. Tauda tongni masaksiga haidurak lisiga yam pakse. Nati nangna aina yam lakni se kamai toino baha. Nong hadukso haina tanaba yana sikidorage. College ta so koi thaiek tanaba adugi sida sumo. Nasana khangna pau horapra. Nangi ningai dagi thamoi gi ningai hena lumbe. Nangi ningai tudi kaishu leiba nati. Aigi thamoi gi ningai sidi themjin phamga amta khangba sanati. Aina saroktana thamagol phukta lang thoki duini ngo. Nangna bungam ni haradi marasu yongna uni hekta phukta pikro. Magi ningai se ai khangba yang ware. Mana hai indradi aise leipam safam khangtri. Haina tanabasu amta yachri. Aina ngasi nang nangla isisu mai ningai. Aina di kyan tani yumda lung hipaga game sana zigi na khanmani adu yadi. Ingay se henmalak mali. Sanano, Henry da haipit yeng laga nagal da onthok tuna. Asukyam anam kan mana pasibo. Aina kamay wari sana dino. Aina mahai. Mana chama sani ki pakumni mari pitara isi. Nati, lekay mi na kukradi. Aibu kay haina kidoy no ba. Lekay mi ki wabu kayo nuni. Ayeng luhong bagi, mangani sa kau bagi, tha pa bagi. Loina loisilaga kandani moina yuwangang na bakra paraktoisi. Moi mayamsu khangzisano. Aina nungtigi nang lumba lai haibase khanghan bayam mai. Ayeng saunarasu khatnarasu lekay mina proof ni. Nang loisilo ne. Aina singi khanmani nang ni yaning dena ngangna leina dro. Nasana khangna wari sana na matam su piba nati. Aduga aranbana aina tahali. Hoini aina lanba ngagtani. Ahanbada maram sadana aina nanga thengnaruba ani subada nangna ai pamlakpa ahum subada nanga unaduna wari sananaba palami ba agi simse wangang mathoklam jabadi kem taina dabi tumi leinaram dawni mari subada na aina koi tanaraga nangsena nanga koina basi hojikti nasana yaning dega haiba yabanate aina di koini se koinari na sandoklabani ai dinang si kamay ngangnani kamay wari sanani khangsilaktre hoini nang khanglam do mandi ai su khangim aina call tarpa khuding paikhalakpa aina message thaba khuding halakpa aina mu wahang khuding amta si thadana khumsi khaktani nangna tawdisi si wari sanaba wangangna bhaisi tai henbadi khona nang neinung sira kanda ai khangjarasani adugi matam tudadi aina thingba ngamdong nati aina haiba ngakta tuna pelaktadana ikoi lekai da laklaga aigi maram hang khangna sanaba mayamda aisi kamai taw karama mino haina hanglaktu mistes wali is bhabna dalan sabadi yam haikranya aina khanmanama nangna khanmanama yam khene nangi dolan do wangwan tre ni khair pa soiru floor sam helaso filar ga se yam barik chumna karai da kari sohi da gi khana yuli bani yo su simen su chek su akan mat angak tani mystery su malem sta khwai digi makut masa haiba sembi ma puna oirabani na wani ngai ga shulaiti maton wangkhali kai ikoi di akai bu kishu leiti sananu sauningna yari nang leu ai dukan dagi pot amta legi lakpat nang ge engda dana kawri hairaga sananu du jenje jatkri Henry su tung oirapna sananu gi matung de inaraktuna nasa khangdal nusibagi ahan mu khomthangda thangsilakpai ni nangna ai gi wari sanari ngai tawgadau mathau kawri do nang phau first stage yau da ngari du phau dui bibum du lei ai di kamai taramani khang asana khang sananu na dukanda pot lebi santhi baduda Henry su masi mada leptuna lei sananu na yum sanglam dai du phau Henry ta na duna
ꯁꯅꯥꯅꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯏ꯫ ꯀꯣꯟꯅ ꯊꯪꯗ ꯁꯅꯥꯅꯨꯅ ꯌꯨꯝꯗ ꯆꯪꯈꯤꯕꯒ ꯍꯦꯅꯔꯤꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯃꯩ ꯂꯩꯊꯣꯔꯛꯄꯒ ꯅꯨꯄꯥ ꯑꯃ ꯃꯁꯥ ꯃꯎ ꯐꯟꯅ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯆꯤꯟꯗꯨꯅ ꯍꯦꯅꯔꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯕꯣꯕꯤꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯔꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯔꯣꯁꯟꯅ, "ꯁꯅꯥꯅꯨꯗꯨ ꯅꯪ ꯒꯥꯔꯤ ꯃꯅꯤꯡꯗ ꯑꯝꯇꯪꯗꯤ ꯇꯣꯡꯍꯟ ꯌꯥꯕꯅꯤ꯫ ꯅꯪꯁꯨ ꯃꯥꯏ ꯃꯃꯥꯟꯅꯕꯤꯗꯨ ꯑꯣꯏꯔꯁꯨ ꯁꯤꯟꯅꯔꯒ ꯊꯕꯛ ꯈꯔ ꯇꯧ ꯌꯥꯕꯅꯤ꯫ ꯃꯃꯥꯟꯅꯕꯤ ꯈꯪꯂꯗꯤ ꯑꯇꯩꯁꯨ ꯃꯔꯤ ꯃꯔꯤ ꯈꯪꯅꯔꯛꯀꯅꯤ ꯇꯧꯕꯅꯤ꯫ ꯁꯅꯥꯅꯨꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯅꯥꯎꯕꯤꯗꯣ ꯃꯆꯤꯟ ꯌꯥꯝ ꯌꯥꯡꯕꯅꯦꯕ꯫ ꯃꯥ ꯈꯪꯈ꯭ꯔꯗꯤ ꯂꯩꯀꯥꯏꯁꯤꯝ ꯈꯪꯕ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯀꯅꯥꯝꯇ ꯈꯪꯍꯟꯗꯅ ꯇꯥꯟꯖꯥ ꯌꯦꯡꯂꯤꯕꯅꯤ." "ꯍꯣꯏ, ꯇꯥꯟꯖꯥꯕꯨꯗꯤ ꯌꯦꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯇꯥꯟꯖꯥ ꯌꯦꯡꯂꯤꯉꯩ ꯅꯥꯔꯣꯟꯗꯒꯤ ꯑꯃꯅ ꯂꯨꯝꯈ꯭ꯔꯗꯤ ꯅꯊꯟꯅ ꯆꯥꯛꯆꯍꯧꯅꯤꯅ ꯍꯥꯏꯕꯤꯕꯤ ꯋꯥꯅꯤ꯫ ꯃꯗꯨ ꯊꯣꯛꯇꯅꯕꯅꯤ ꯑꯩꯅ ꯃꯥ ꯂꯣꯟꯅ ꯁꯦꯟꯅꯔꯤꯁꯤ꯫ ꯀꯣꯂꯦꯖꯇꯁꯨ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯉꯥꯛꯇ ꯂꯩꯇꯦ꯫ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯇꯧ ꯂꯩꯔꯦ꯫ ꯇꯣꯏꯂꯦꯠꯇꯅ ꯑꯌꯥꯝꯕ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ꯫ ꯑꯩꯁꯨ ꯅꯨꯄꯤꯗꯤ ꯅꯠꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ, ꯑꯗꯨꯝ ꯊꯣꯛꯂꯛ ꯇꯥꯕꯅꯤ꯫ ꯈꯪꯗꯦ, ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯥꯁꯨ ꯈꯪꯕꯗꯤ ꯈꯔ ꯃꯥꯜꯂꯤ꯫ ꯈꯪꯂꯁꯨ ꯈꯪꯗ꯭ꯔꯁꯨ ꯃꯑꯣꯡꯗꯨꯃꯗꯤ ꯌꯦꯡꯊꯣꯛꯄ ꯐꯩ ꯍꯥꯏꯕꯅꯤꯗ." ꯕꯣꯕꯤ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ, "ꯀꯣꯂꯦꯖꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯈꯟꯖꯩ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯈꯪꯍꯟꯈꯤꯅꯤ꯫ ꯑꯩꯅ ꯁꯦꯟꯅꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯂꯝꯂꯥꯟꯕ ꯑꯃꯇꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯌꯥꯕ ꯅꯠꯇꯦ." ꯔꯣꯁꯟꯁꯨ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ, "ꯌꯦꯡꯉꯨ ꯅꯪꯁꯨ, ꯊꯃꯣꯏꯗꯣ ꯁꯥꯔꯤꯉꯩꯗ ꯐꯖꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯅ ꯁꯦꯝꯖꯤꯜꯍꯧ ꯈꯪꯂꯕ꯭ꯔꯥ? ꯐꯔꯦ, ꯅꯪꯁꯨ ꯁꯤꯗꯒꯤ ꯅꯈꯣꯡꯅ ꯆꯠꯈ꯭ꯔꯣ, ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯠꯂꯣ." ꯔꯣꯁꯟꯁꯨ ꯂꯝꯕꯤꯗꯨꯗ ꯃꯈꯨꯠꯅ ꯁꯥꯟꯅꯔꯨꯕꯒꯤ ꯐꯤꯁꯤꯡꯗꯨ ꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯕꯣꯕꯤꯁꯨ ꯃꯥꯒꯤ ꯕꯦꯒꯇꯨ ꯂꯦꯡꯖꯨꯝꯗ ꯌꯥꯟꯕꯣꯏ ꯄꯥꯏꯕꯣꯏ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯅꯥꯅꯨꯅ ꯗꯨꯀꯥꯟꯗ ꯄꯣꯠꯆꯩ ꯂꯩꯕ ꯆꯪꯈꯤꯕꯗꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯉꯤ꯫ ꯕꯣꯕꯤ ꯋꯥꯈꯜꯗ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯔꯨ ꯃꯌꯥꯝꯁꯦ ꯃꯥ ꯎꯔꯒ ꯇꯌꯥꯡꯈ꯭ꯔꯕꯒꯨꯝ ꯋꯥꯈꯜꯁꯨ ꯍꯛꯆꯥꯡꯁꯨ ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯉꯤ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯃꯥ ꯉꯥꯏꯔꯒ ꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ꯫ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯃꯍꯥꯛ ꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯕꯅꯤ꯫ ꯋꯥꯈꯜ ꯈꯟꯅ ꯁꯅꯥꯅꯨ ꯊꯣꯛꯂꯛꯄꯗꯣ ꯌꯦꯡꯅ ꯆꯪꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨꯅ ꯊꯣꯛꯂꯛꯄꯒ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯟꯈꯤꯕꯗꯨꯒ ꯕꯣꯕꯤ ꯆꯠꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯕꯣꯕꯤꯅ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯀꯥꯏꯗ ꯅꯨꯄꯥꯅꯣ ꯁꯤꯅ? ꯅꯠꯇꯦ, ꯃꯣꯏ ꯑꯅꯤꯒꯤꯁꯤ ꯀꯣꯏꯅꯔꯤꯕ ꯀꯥꯏꯗ꯭ꯔꯣ?" ꯁꯅꯥꯅꯨꯅ ꯃꯥꯡꯗ ꯘꯝꯁꯦꯠ ꯍꯦꯅꯔꯤꯅ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯎꯏ꯫ ꯕꯣꯕꯤ ꯑꯅꯤꯗꯨꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯏꯟꯅꯔꯛꯄꯅꯤ꯫ ꯁꯅꯥꯅꯨꯅ ꯆꯪꯈꯤꯕꯗꯨꯗ ꯍꯦꯅꯔꯤꯁꯨ ꯅꯣꯛꯃꯤ ꯆꯠꯂꯒꯦ ꯈꯟꯅ ꯑꯣꯟꯊꯣꯔꯛꯄꯗ ꯕꯣꯕꯤꯅ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ "ꯀꯅꯥꯅꯣ ꯅꯪꯅ? ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ?" "ꯁꯤꯗ ꯁꯨꯝ ꯀꯅꯥꯅꯣꯝ ꯌꯦꯡꯉꯝꯕꯅꯤ꯫ ꯁꯣꯝꯁꯤ ꯀꯥꯏꯗꯅꯣꯃ ꯎꯈ꯭ꯔꯕꯒꯨꯝ ꯂꯥꯛꯀꯨꯝ." "ꯃꯪꯗꯔꯣ ꯑꯩꯅ ꯎꯔꯤꯗꯣ?" "ꯅꯠꯇꯦ, ꯃꯪ ꯅꯠꯇꯦ, ꯇꯥꯏꯕꯪꯗꯅꯤ." "ꯃꯥꯅꯦ, ꯅꯪ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯨꯔꯛꯄꯗꯣ? ꯑꯩ ꯅꯤꯡꯁꯤꯡꯉꯤ." "ꯑꯣꯍꯣ, ꯑꯩꯅ ꯀꯅꯥꯅꯣ ꯈꯜꯂꯨꯏꯁꯤꯗꯤ ꯅꯪ ꯑꯣꯏꯔꯦ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯄꯪꯂꯥꯛꯇ ꯂꯥꯛꯄꯗꯣ." ꯍꯦꯅꯔꯤ ꯂꯝꯕꯤꯔꯣꯝꯗ ꯆꯠꯅ, "ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯥꯜꯂꯦꯅ ꯃꯊꯥ ꯁꯥꯔꯨꯔꯦ, ꯑꯗꯨꯒ ꯅꯪ ꯑꯣꯏꯔꯦ꯫ ꯌꯥꯔꯦ, ꯊꯦꯡꯉꯦ, ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ, ꯂꯩꯍꯧꯔꯣ." ꯕꯣꯕꯤꯁꯨ ꯍꯦꯅꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ, "ꯃꯤ ꯂꯩꯀꯥꯏꯁꯤ ꯂꯥꯛꯑꯒ ꯅꯨꯄꯤ ꯂꯨꯃꯤꯗꯨꯕꯨ ꯑꯩꯈꯣꯏꯁꯤ ꯀꯩꯁꯨ ꯂꯩꯇꯦꯅ ꯈꯟꯕꯩ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯄꯥꯝꯃꯦꯅ ꯅꯪꯅ ꯈꯜꯂꯤꯕ ꯈꯨꯗꯤꯡ ꯄꯪꯇꯧ ꯇꯧꯕ ꯌꯥꯔꯅꯤ ꯈꯟꯕ꯭ꯔꯣ?" ꯍꯦꯅꯔꯤ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ ꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯕꯣꯕꯤꯗ ꯌꯦꯡꯗꯨꯅ, "ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝꯁꯤ ꯂꯥꯛꯏꯁꯦ ꯀꯅꯥꯝꯇꯅ ꯀꯩꯝ ꯍꯦꯛ ꯍꯥꯏꯗꯦ꯫ ꯅꯪ ꯈꯛꯇꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯏꯁꯧ ꯄꯪꯂꯪ ꯂꯥꯡꯉꯤꯁꯦ꯫ ꯏꯕꯣ, ꯅꯪꯗꯤ ꯅꯨꯄꯤꯒ ꯊꯤꯔꯨꯅꯨ, ꯏꯁꯧꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦ ꯅꯪꯗꯤ." ꯕꯣꯕꯤ ꯁꯥꯎꯅꯤꯡꯅ, "ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ?" ꯍꯦꯅꯔꯤ ꯀꯩꯁꯨ ꯊꯧꯋꯥ ꯁꯥꯗꯅ, "ꯅꯊꯃꯣꯏꯗꯨꯗ ꯅꯨꯄꯤ ꯑꯃꯇꯗꯤ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤꯅ ꯃꯤꯅ ꯅꯨꯡꯁꯤꯖꯕꯁꯤꯗ ꯌꯥꯝ ꯆꯥꯛꯂꯤꯅꯤꯅꯦ, ꯍꯥ? ꯅꯪꯒꯤ ꯈꯨꯗꯧꯗꯨꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩꯔꯝꯂꯕꯗꯤ ꯀꯥꯏꯅꯗꯧꯔꯤ, ꯌꯥꯔꯔꯣꯏ꯫
ꯍꯥꯏꯔꯝꯂꯒ ꯍꯦꯅꯔꯤꯗꯨ ꯒꯝꯒꯝꯆꯠꯈꯤꯗꯨꯅ ꯒꯥꯔꯤ ꯈꯥꯝꯂꯝꯂꯤꯕ ꯃꯐꯝꯗꯨꯗ ꯂꯦꯞꯈ꯭ꯔꯦ꯫ ꯕꯣꯕꯤꯁꯨ ꯍꯦꯅꯔꯤꯒꯤ ꯋꯥꯇꯥꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯛꯏ꯫ ꯍꯦꯅꯔꯤꯅ "ꯅꯊꯧ ꯇꯧꯒꯦꯗꯤ ꯍꯥꯏꯗꯦ, ꯑꯗꯨꯒ ꯅꯪꯅ ꯑꯩ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯗꯨ ꯀꯩꯗꯧꯔꯦ? ꯍꯥ, ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯩ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯒ ꯃꯤ ꯐꯨꯔꯝꯃꯦ ꯀꯥꯏꯗꯣ ꯍꯥꯏꯍꯟꯅꯤꯡꯗꯦ꯫ ꯆꯣ, ꯌꯥꯝ ꯂꯦꯝꯅ ꯆꯪꯈ꯭ꯔꯣ꯫ ꯕꯣꯕꯤ ꯁꯥꯎꯅꯤꯡꯅ "ꯅꯪ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯂꯒ ꯑꯐꯥꯎ ꯌꯥꯝ ꯁꯥꯏꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯅ ꯇꯣꯏꯅ ꯂꯥꯛꯃꯟꯗꯅ ꯂꯩꯀꯥꯏꯒꯤ ꯏꯆꯦꯆꯟꯁꯤꯡꯁꯦ ꯂꯝꯕꯤ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩꯔꯤꯈꯩ ꯑꯩꯗꯤ ꯈꯔ ꯇꯣꯏꯅ ꯂꯥꯛꯈꯤꯅꯤ꯫ ꯍꯌꯦꯡ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯑꯣꯏꯔꯀꯥꯟꯗ ꯂꯥꯛꯄ ꯈꯔ ꯂꯠꯀꯗ꯭ꯔꯥ? ꯍꯧꯖꯤꯛꯀꯤꯗꯤ ꯇꯝ ꯉꯝꯗꯦ, ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯈꯤꯗꯧꯔꯤ." ꯍꯦꯅꯔꯤ ꯊꯋꯥ ꯁꯥꯗꯕꯤ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯕꯣꯕꯤ ꯁꯥꯎꯅꯤꯡꯅ "ꯃꯁꯤꯒꯤ ꯃꯃꯥꯏ ꯊꯥꯕ ꯅꯨꯄꯥꯁꯤꯅ ꯍꯧꯖ ꯁꯅꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯇꯣꯏꯃꯟꯈ꯭ꯔꯦ꯫ ꯑꯩꯅ ꯁꯣꯝꯗ ꯀꯩꯝ ꯍꯥꯏ ꯉꯝꯗꯅ ꯁꯦꯟꯅꯔꯒ ꯂꯩꯔꯦ, ꯑꯗꯨꯒ ꯃꯥꯅ ꯅꯔꯣꯜꯗꯒꯤ ꯆꯪꯁꯤꯜꯂꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩ ꯃꯑꯣꯡ ꯌꯦꯡꯂꯒ ꯁꯅꯥꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯁꯦ ꯍꯥꯏꯍꯧꯕꯅ ꯌꯥꯝ ꯐꯅꯤ ꯈꯜꯂꯦ." ꯍꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗꯅꯤ ꯁꯅꯥꯅꯨꯒꯤ ꯃꯄꯥ ꯂꯥꯏꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ꯫ "ꯕꯣꯕꯤ, ꯅꯪꯗꯤ ꯁꯥꯟꯅ ꯆꯠꯂꯨꯔꯤꯔꯥ? ꯍꯧꯖꯤꯛꯀꯤꯗꯨꯅ ꯅꯃꯥꯟꯅꯕꯔꯣ? ꯃꯥꯗꯤ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄ ꯑꯣꯏꯅꯦ꯫ ꯑꯩꯅꯗꯤ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯂꯤꯔ ꯈꯜꯂꯒ ꯅꯪ ꯅꯃꯥꯟꯅꯕ ꯑꯣꯏꯔꯦ." ꯂꯥꯏꯕꯒꯤ ꯋꯥꯗꯨꯗ ꯕꯣꯕꯤꯁꯨ ꯃꯁꯥꯅ ꯃꯔꯥꯜ ꯑꯃ ꯂꯩꯖꯔꯕꯒꯨꯝ ꯏꯀꯥ ꯇꯧꯗꯨꯅ ꯍꯣꯏ ꯀꯀꯥ. ꯁꯅꯥꯒ ꯅꯣꯏꯒ ꯀꯣꯂꯦꯖ ꯄꯨꯜꯂꯦꯗꯥꯏꯅꯦ? ꯅꯪꯅ ꯅꯆꯜꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ. ꯑꯉꯥꯡꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯆꯍꯤ ꯂꯣꯡꯒꯥꯁꯨ ꯑꯣꯏꯕꯅꯤꯅ ꯀꯀꯥ, ꯃꯥꯗꯤ ꯑꯩꯅ ꯁꯦꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦꯗ. ꯑꯗꯨ ꯀꯀꯥꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯉꯁꯥꯏꯈꯩ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ? ꯑꯩꯁꯦ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯅꯤ, ꯌꯨꯝꯗꯒ ꯑꯃꯠꯇ ꯆꯪꯂꯝꯗ꯭ꯔꯦ. ꯅꯪ ꯅꯃꯥꯟꯅꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯄꯗꯨꯗ ꯀꯧꯔꯛꯇ꯭ꯔꯕꯅꯤ. ꯐꯔꯦ, ꯅꯪꯁꯨ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯔꯝꯅꯅꯤ, ꯍꯟꯈ꯭ꯔꯣ. ꯑꯩꯁꯨꯅꯦ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ. ꯍꯣꯏ ꯀꯀꯥ. ꯂꯥꯏꯕꯁꯨ ꯗꯨꯀꯥꯟꯂꯣꯝꯗ ꯆꯠꯈ꯭ꯔꯦ. ꯕꯣꯕꯤꯁꯨ ꯅꯣꯛꯃꯤ ꯁꯅꯥꯅꯨ ꯍꯣꯏ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯃꯊꯃꯣꯏ ꯄꯦꯟꯖꯅ ꯆꯪꯂꯛꯏ꯫ ꯉꯁꯤꯗꯤ ꯁꯨꯇꯤ ꯂꯩ ꯍꯥꯏꯗꯅ ꯂꯂꯩꯕꯤꯗꯣ ꯂꯪꯂꯦꯟ ꯍꯣꯏꯗ ꯂꯥꯛꯏ. ꯂꯪꯂꯦꯟꯅ "ꯅꯪꯁꯨ ꯂꯥꯛꯅꯤꯒꯥꯅ ꯍꯥꯏꯗꯈꯩ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ. ꯕꯕꯥ ꯍꯣꯏꯁꯨ ꯀꯅꯥꯝ ꯂꯩꯇꯦ. ꯑꯗꯣ ꯁꯤꯡꯖꯨ ꯆꯥꯁꯦ, ꯁꯤꯡꯖු ꯕꯣꯔꯥ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ." ꯂꯂꯩꯕꯤ ꯂꯪꯂꯦꯟꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ "ꯑꯗꯣ ꯗꯥꯗꯥ ꯅꯔꯁꯇꯣ ꯉꯁꯤꯒꯤ ꯎꯈꯤꯕ꯭ꯔꯣ?" ꯉꯁꯤꯗꯤ ꯁꯨꯇꯤꯅꯤꯅ ꯌꯨꯝꯗ ꯂꯩꯈꯤꯕꯅꯤ. ꯉꯁꯥꯏꯗꯅꯤ ꯃꯥꯏ ꯒꯥꯔꯤ ꯆꯥꯝꯈꯤꯕꯗꯣ." ꯂꯂꯩꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ "ꯑꯗꯨꯗꯤ ꯆꯥꯟꯁ ꯑꯃ ꯌꯦꯡꯍꯧ ꯌꯥꯅꯤꯍꯦ. ꯑꯗꯣ ꯂꯥꯛꯑꯣ, ꯅꯪꯒꯤ ꯁꯤꯡꯖꯨ ꯍꯥꯏꯗꯣ ꯁꯠ ꯂꯩꯔꯨꯔꯁꯤ." ꯑꯅꯤꯗꯨ ꯄꯨꯟꯅ ꯍꯣꯇꯦꯜꯗ ꯆꯠꯃꯤꯟꯅꯗꯨꯅ ꯁꯤꯡꯖු ꯕꯣꯔꯥ ꯂꯩꯔꯤ. ꯂꯪꯂꯦꯟꯅ "ꯑꯩꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯏꯊꯟꯇ ꯂꯩꯔꯗ꯭ꯔꯅ ꯌꯥꯝ ꯄꯥꯈꯠꯂꯨꯔꯕꯅꯤ. ꯅꯪ ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ. ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯕꯕꯥ ꯍꯣꯏ ꯂꯥꯛꯀꯥꯟꯗ ꯇꯞꯅ ꯍꯜꯂꯨꯀꯣ." "ꯍꯣꯏ ꯌꯥꯏ, ꯑꯩꯗꯤ ꯅꯣꯏꯗ ꯑꯍꯤꯡꯕꯨ ꯂꯦꯛꯅꯤꯡꯂꯕꯅꯤ. ꯑꯗ ꯃꯃꯥꯅ ꯌꯥꯗꯦ ꯇꯧꯕꯁꯤꯗꯅꯤ ꯇꯜꯂꯤꯁꯦ." ꯂꯪꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ "ꯕꯕꯥꯒ ꯃꯃꯥꯒ ꯊꯕꯛ ꯆꯠꯊꯣꯛꯄꯗꯨꯗ ꯆꯦ ꯁꯅꯥꯃꯊꯟ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ ꯇꯧꯔꯤꯅꯤ. ꯑꯗꯣ ꯃꯥꯕꯨ ꯅꯨꯄꯥ ꯀꯣꯏꯅꯔꯕꯣ? ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯣ ꯀꯥꯏ ꯌꯧꯔꯒꯦ ꯃꯤ?" "ꯑꯗꯨꯃꯗꯤ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯅꯠꯇꯦꯍꯦ ꯅꯪꯁꯨ. ꯃꯥꯁꯨ ꯃꯥꯏ ꯊꯣꯛꯄꯅꯤ ꯀꯩꯅꯣ. ꯅꯨꯄꯥꯕꯨꯗꯤ ꯀꯣꯏꯔ ꯃꯥꯜꯂꯦ. ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯂꯣꯟꯅ ꯐꯣꯟ ꯃꯦꯠꯄꯗꯧꯅ ꯇꯧꯏ. ꯑꯩꯁꯨ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗ꯭ꯔꯦ. ꯆꯥꯟꯁ ꯈꯔ ꯄꯤꯅꯗ꯭ꯔꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯁꯤꯠꯂꯔꯣꯏ." ꯑꯅꯤꯗꯨ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯣꯇꯦꯜꯗꯒꯤ ꯍꯟꯃꯤꯟꯅꯔꯛꯏ. ꯂꯝꯕꯤꯗ ꯂꯂꯩꯕꯤꯅ "ꯗꯥꯗꯥ ꯅꯔꯁꯁꯦ ꯇꯣꯛ ꯊꯣꯛꯂꯛꯇꯦ. ꯆꯥꯟꯁ ꯐꯪꯂꯗꯤ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯟꯕꯅꯤ. ꯅꯨꯄꯤ ꯀꯥꯏꯅꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯋꯥꯆꯞꯀꯥꯁꯦ ꯄꯥꯛ ꯆꯪꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ." "ABꯁꯨ ꯏꯟꯁꯇꯥꯁꯨ ꯂꯩꯔꯤ ꯀꯩꯅꯣ, ꯂꯩꯔꯤ ꯃꯌꯥꯝꯁꯤꯗꯤ. ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯅꯔꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ. ꯑꯩꯗꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕꯅꯤꯅ ꯃꯥꯏ ꯋꯥꯔꯤ ꯑꯝꯇ ꯈꯪꯗꯦ. ꯌꯨꯝꯊꯪꯅꯩ ꯍꯥꯏꯕꯩ ꯋꯥꯅꯤ, ꯐꯖꯅ ꯑꯣꯟꯁꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯦꯗꯣ. ꯍꯥꯟꯅꯗꯤ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯄꯨꯟꯈꯤꯗ꯭ꯔꯦ ꯕꯦꯝꯃ. ꯑꯗꯣ ꯍꯥꯟꯅ ꯄꯨꯟꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯜꯂꯒ ꯋꯥꯔꯤꯒꯗꯣ ꯈꯔ ꯁꯥꯟꯅꯁꯜꯂꯣꯕ. ꯀꯅꯥ ꯈꯪꯅꯤ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯅꯝꯃ ꯀꯧꯔꯛꯄꯁꯨ." ꯂꯪꯂꯦꯟ ꯅꯣꯛꯂꯒ "ꯑꯗꯨꯗ ꯇꯥꯏꯌꯦ, ꯅꯪ ꯋꯥꯔꯤꯁꯤꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯥ." ꯇꯨꯡꯗꯒꯤ ꯙꯅꯔꯥꯖꯅ "ꯉꯁꯤꯗꯤ ꯑꯅꯤꯁꯦ ꯌꯥꯝ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯕꯨ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯕꯖꯥꯠꯅꯣ? ꯑꯩꯈꯣꯏꯅꯒ ꯈꯪꯕꯒ ꯌꯥꯗꯕ ꯖꯥꯠꯂꯕ?" ꯅꯨꯄꯤ ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯅ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯙꯅꯔꯥꯖꯇꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ. ꯂꯪꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ "ꯋꯥꯔꯤꯕꯨꯗꯤ ꯈꯪꯕ ꯌꯥꯕ ꯖꯥꯠꯅꯤ. ꯀꯣꯟꯅ ꯑꯗꯨꯝ ꯃꯔꯤ ꯈꯪꯂꯛꯀꯗꯧ ꯋꯥꯅꯤꯗ." ꯂꯂꯩꯕꯤꯅ "ꯀꯩꯁꯨ ꯂꯩꯕ ꯋꯥꯔꯤ ꯅꯠꯇꯦꯗ, ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯕꯅꯤ. ꯅꯣꯏꯅꯤꯗꯤ ꯑꯌꯥꯝꯕꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯅꯦ." "ꯂꯪꯂꯦꯟ ꯍꯣꯏꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯅꯤꯡꯂꯕꯅꯤ ꯑꯩꯕꯨꯗꯤ." ꯂꯪꯂꯦꯟꯅ
ꯑꯩꯈꯣꯏꯅꯤꯅ ꯍꯦꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯕꯩꯅꯤ ꯂꯂꯩꯕꯤꯅ ꯑꯗꯣ ꯗꯥꯗꯥ ꯅꯔꯥꯖ ꯅꯪꯗꯤ ꯀꯣꯂꯦꯖꯀ ꯏꯆꯠ ꯆꯠꯇ꯭ꯔꯕꯣ ꯆꯠꯂꯤꯗ ꯅꯣꯏ ꯆꯦꯁꯨ ꯑꯗꯨꯝꯗꯤ ꯊꯦꯡꯅꯩ ꯋꯥꯔꯤꯗꯤ ꯁꯥꯟꯅꯗꯦ ꯅꯣꯏꯅꯤꯗꯤ ꯀꯩ ꯆꯠꯂꯨꯏꯅꯣ ꯂꯥꯡꯂꯦꯟꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯨꯕꯅꯦ ꯑꯩꯈꯣꯏꯗ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯗꯥꯗꯥ ꯅꯔꯥꯖ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯥꯁꯨ ꯕꯕꯥꯁꯨ ꯑꯝꯇ ꯂꯩꯍꯧꯗꯦ ꯑꯗꯨꯅ ꯆꯠꯂꯨꯁꯤꯗꯅ ꯌꯥꯔꯦꯗ ꯅꯣꯏꯅꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯃꯤꯟꯅꯔꯨ ꯑꯩꯅꯕꯨ ꯌꯦꯠꯅꯤꯡꯗ꯭ꯔꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯁꯨꯇꯤ ꯂꯩꯔꯤꯉꯩ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯔꯤꯅꯤ ꯂꯂꯩꯕꯤꯅ ꯗꯥꯗꯥ ꯅꯔꯥꯖ ꯍꯣꯏꯗꯤ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕ ꯀꯥꯏꯁꯦ ꯍꯟꯕꯤꯔꯛꯈꯤꯗ꯭ꯔꯦ ꯌꯥꯝ ꯄꯣꯡꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯆꯦꯒ ꯅꯃꯥꯟꯅꯕꯒꯁꯨ ꯈꯪꯅꯍꯟꯈ꯭ꯔꯦꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯗꯥꯗꯥꯔꯥꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯪꯗꯕꯩꯅꯦ ꯅꯍꯥꯟ ꯑꯩ ꯐꯣꯟꯗꯣ ꯏꯁꯤꯡꯗ ꯇꯥꯁꯤꯟꯗꯅ ꯗꯤꯁꯄ꯭ꯂꯦꯒ ꯀꯩꯅꯣꯝ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯁꯦꯝꯃꯤ ꯀꯣꯜ ꯇꯧꯕ ꯈꯛꯇꯅꯤ ꯐꯖꯅ ꯌꯥꯔꯤꯁꯤ ꯑꯇꯩꯗꯤ ꯒ꯭ꯌꯥꯟ ꯃꯦꯟꯒꯝꯇ ꯇꯥꯗ꯭ꯔ ꯄꯣꯠꯅꯤꯗ ꯐꯣꯟ ꯌꯥꯔꯀꯥꯟꯗ ꯄꯥꯎ ꯍꯦꯛ ꯐꯥꯎꯔꯛꯀꯦ ꯑꯩꯅꯗꯤ ꯏꯅꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯪꯗ꯭ꯔꯕ ꯖꯥꯠꯂꯅ ꯈꯜꯂꯨꯔꯦ ꯀꯅꯥ ꯈꯪꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯊꯤꯡꯂꯝꯃꯗꯤ ꯑꯩꯗꯤ ꯏꯅꯝꯃꯅꯣ ꯋꯥꯔꯤꯗꯤ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯌꯦꯠꯄꯤꯅꯕ ꯊꯤꯡꯕꯤꯅꯕ ꯀꯅꯥꯝ ꯂꯩꯕ ꯅꯠꯇꯦꯗ ꯅꯣꯏꯁꯨ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯊꯣꯛꯃꯣꯛ ꯌꯥꯝ ꯇꯧꯅꯨꯀꯣ ꯅꯃꯥꯟꯅꯕꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀ꯭ꯂꯥꯁ 11 ꯀꯥꯔꯤꯉꯩꯗꯒꯤ ꯇꯥꯟꯅꯔꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ 11 ꯀꯥꯔꯁꯤꯗ ꯑꯉꯥꯡꯅꯦ ꯍꯥꯏꯔꯗꯤ ꯃꯔꯩꯁꯦ ꯑꯔꯣꯏꯕꯤꯗ ꯇꯧ ꯌꯥꯔꯦꯅꯦ ꯂꯥꯡꯂꯦꯟꯅ ꯗꯥꯗꯥ ꯅꯔꯥꯖ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯖꯅꯨꯀꯣ ꯂꯂꯩꯕꯤꯒ ꯉꯥꯡꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯀꯣꯆꯤꯗꯤ ꯐꯖꯅ ꯈꯣꯠꯄꯖꯥꯠꯅꯤꯀꯣ ꯑꯩꯅ ꯑꯃ ꯍꯥꯏ ꯅꯣꯏꯅ ꯑꯃ ꯈꯨꯝ ꯍꯥ ꯑꯗꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯅꯣꯏꯒ ꯁꯨꯝ ꯀꯨꯏꯊꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯤꯗꯨꯝ ꯀꯤꯖꯔꯛꯑꯦꯕ ꯑꯩ ꯂꯂꯩꯕꯤꯅ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯨꯄꯥ ꯃꯥꯟꯗꯕ ꯌꯥꯝ ꯇꯧꯅꯨꯗ ꯑꯩꯈꯣꯏꯁꯨ ꯇꯤꯟꯅꯔ ꯂꯣꯏꯅꯔꯒ ꯏꯒꯨꯟ ꯈꯪꯂꯛꯀꯅꯤ ꯗꯥꯗꯥ ꯅꯔꯥꯖꯁꯦ ꯀꯅꯥꯅꯗꯤ ꯈꯟꯅ ꯏꯁꯝ ꯁꯝꯅ ꯐꯥꯒꯤ ꯇꯧꯕꯁꯤꯗ ꯌꯥꯝ ꯂꯥꯟꯅ ꯁꯨꯕꯤꯅꯣ ꯁꯨꯝ ꯋꯥꯔꯤꯅꯤꯗ ꯅꯣꯏꯁꯨ ꯄꯪꯀꯟ ꯍꯦꯛ ꯈꯟꯖꯤꯜꯂꯤ ꯐꯔꯦ ꯅꯣꯏ ꯁꯤꯡꯖꯨꯗꯨ ꯆꯥꯎ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦꯀꯣ ꯗꯥꯅꯔꯥꯖꯇꯣ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯂꯥꯡꯂꯦꯟꯅ ꯗꯥꯗꯥ ꯅꯔꯥꯖꯁꯦ ꯋꯥ ꯈꯨꯝꯐꯝ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯅꯪ ꯋꯥꯍꯪꯗꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯃꯥꯅ ꯆꯦꯟꯒꯦꯅ ꯆꯦꯜꯂꯕꯗ ꯀꯌꯥꯝ ꯁꯥꯡꯅꯕꯨ ꯆꯦꯟꯗꯣꯏꯅꯣ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦꯗ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯎꯊꯣꯛꯂꯣ ꯅꯪꯒꯤ ꯃꯈꯜ ꯃꯈꯜꯒꯤ ꯂꯥꯡꯗꯨꯗ ꯗꯥꯗꯥ ꯅꯔꯥꯖꯁꯦ ꯊꯨꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯤ ꯊꯣꯡꯒꯥꯟ ꯃꯌꯥꯁꯤ ꯂꯦꯞꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯦ ꯃꯤꯅ ꯇꯥꯔꯒꯩꯁꯦ ꯅꯨꯄꯥ ꯐꯥꯕ ꯉꯝꯕꯤꯅꯦꯅ ꯈꯟꯈꯤꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯂꯂꯩꯕꯤꯁꯨ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯄꯒ ꯊꯣꯡꯅꯥꯎꯗꯒꯤ ꯗꯥꯅꯔꯥꯖ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯇꯥꯟ ꯆꯥꯅꯅ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯗꯥꯅꯔꯥꯖꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯂꯛꯄꯗ ꯑꯅꯤꯗꯨ ꯍꯦꯛ ꯃꯤꯠ ꯆꯥꯅꯩ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯅꯤꯃꯛ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯅ ꯗꯥꯅꯔꯥꯖꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯂꯂꯩꯕꯤꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯥ ꯂꯣꯜꯂꯤꯕꯨꯗꯤ ꯌꯦꯡꯉꯤ ꯂꯂꯩꯕꯤ ꯋꯥꯈꯜꯗ ꯑꯁ ꯀꯩꯅꯣ ꯁꯤꯒꯤꯗꯨꯕ ꯑꯩꯅ ꯌꯦꯡꯂꯦ ꯍꯥꯏꯁꯦ ꯃꯥꯁꯨ ꯁꯣꯏꯗꯅ ꯈꯪꯉꯝꯃꯅꯤ ꯑꯁ ꯌꯥꯝ ꯏꯀꯥꯏꯌꯦ ꯂꯥꯡꯂꯦꯟꯗꯤ ꯂꯂꯩꯕꯤꯒꯤ ꯃꯑꯣꯡꯗꯨ ꯀꯩꯁꯨ ꯈꯟꯗꯅ ꯆꯥꯅꯕ ꯁꯤꯜ ꯂꯥꯡꯂꯤ ꯂꯂꯩꯕꯤꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯐꯣꯟꯗꯅꯤ ꯍꯦꯟꯔꯤꯅ ꯉꯔꯥꯡ ꯑꯩ ꯂꯥꯛꯕꯩꯔꯣ ꯅꯪꯅ ꯉꯁꯤ ꯀꯣꯜ ꯇꯧꯕꯒ ꯄꯥꯏꯔꯤꯁꯦ ꯁꯅꯥꯗꯨ ꯆꯦꯞꯊꯗꯨꯅ ꯃꯤ ꯂꯥꯛꯄ꯭ꯔꯅ ꯌꯦꯡꯂꯒ ꯅꯪ ꯁꯤꯗ ꯄꯪꯂꯛꯇ ꯂꯥꯛꯏ ꯑꯩꯅ ꯂꯥꯛꯀꯅꯨ ꯐꯅ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯂꯥꯛꯄ ꯑꯩꯅ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯍꯥꯏꯗ꯭ꯔꯣ ꯃꯇꯨꯡꯁꯤ ꯂꯥꯛꯀꯅꯨꯀꯣ ꯅꯍꯥꯟꯈꯩꯗꯤ ꯅꯪꯅ ꯑꯩ ꯂꯥꯛꯀꯅꯨ ꯍꯥꯏꯔꯤꯁꯦ ꯂꯩꯀꯥꯏ ꯃꯤ ꯀꯤꯕꯩꯔ ꯈꯜꯂꯒ ꯅꯪꯗꯤ ꯂꯩꯀꯥꯏ ꯅꯨꯄꯥ ꯀꯣꯏꯔꯤ ꯑꯣꯏꯔꯦ ꯀꯥꯏꯗ ꯅꯨꯄꯥꯅꯣ ꯋꯥꯊꯤ ꯉꯥꯡꯅꯣ ꯋꯥꯊꯤ ꯅꯠꯇꯦꯅꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯍꯥꯟꯅ ꯌꯥꯒꯦ ꯈꯜꯂꯗꯤ ꯌꯥꯕ ꯌꯥꯔꯦ ꯍꯧꯖꯤꯛꯐꯥꯎ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯇꯧ ꯂꯩꯔꯤꯗꯣ ꯅꯪꯉꯣꯟꯗ ꯉꯥꯎꯖꯕ ꯃꯤ ꯈꯔ ꯂꯩ ꯇꯧꯔꯤꯅꯦ ꯅꯪꯅ ꯉꯥꯡꯕ ꯅꯪꯅ ꯈꯟꯕ ꯉꯥꯛꯇꯅ ꯆꯨꯝꯒꯅꯤꯗꯤ ꯁꯨꯈꯟ ꯍꯦꯛ ꯈꯜꯂꯨꯔꯅꯨ ꯈꯟꯗ ꯌꯥꯔꯤꯕꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯐꯥꯎ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯗꯦ ꯁꯤꯁꯨ ꯅꯍꯥꯟ ꯅꯣꯏꯗ ꯂꯥꯛꯑꯝꯕꯒꯤ ꯀꯤꯗꯨꯅ ꯀꯣꯜ ꯄꯥꯏꯔꯛꯏ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯅꯪꯒꯤ ꯅꯒꯨꯟ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯇꯧꯁꯤꯟꯅꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯑꯩ ꯅꯣꯡꯃ ꯏ ꯀꯥꯔꯗꯤ ꯅꯣꯏ ꯌꯨꯝ ꯆꯪꯉꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯌꯦꯡꯉꯣ ꯊꯣꯛꯇꯧ ꯑꯩꯗꯤ ꯈꯣꯟꯊꯤ ꯈꯔ ꯆꯥꯔꯒ ꯐꯈꯤꯕ ꯌꯥꯏ ꯅꯪꯅꯤ ꯃꯔꯨ ꯑꯣꯏꯅ ꯃꯌꯥꯝ ꯆꯪꯗꯅ ꯇꯣꯠꯄꯤꯔꯗꯤ ꯍꯥꯟꯅꯗꯒꯤ ꯒ꯭ꯔꯤꯟ ꯀꯥꯔꯒ ꯂꯩꯔꯤꯗꯣ ꯀꯂꯔꯐꯨꯜ ꯑꯣꯏꯔꯗꯕꯅꯤ ꯅꯪꯁꯦ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯤ ꯖꯥꯠꯅꯤ ꯑꯩꯒꯤ ꯈꯔꯗꯤ ꯈꯟꯕꯤꯔꯤꯕ ꯐꯩ ꯈꯟꯕꯤꯌꯨ ꯐꯩ ꯅꯨꯡꯁꯤꯗꯕ ꯍꯥꯏꯗꯨꯗꯤ ꯀꯣꯟꯅ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯐꯥꯎꯔꯀꯥꯟꯗ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯊꯃꯣꯏꯁꯤꯅ ꯑꯗꯨꯝ ꯄꯦꯟꯊꯣꯛꯆꯔꯛꯀꯦ ꯏꯁ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯍꯥ ꯂꯣꯟ ꯊꯣꯛꯂꯤꯕꯅꯤꯅ ꯍꯩ ꯇꯥꯕꯅꯤ ꯍꯩꯔꯕꯅꯤꯅ ꯋꯥ ꯑꯗꯨꯝ ꯉꯥꯡꯅꯤꯡ ꯇꯥꯕꯅꯤ ꯑꯗꯣ ꯅꯪ ꯅꯅꯥꯎꯄꯤꯗꯨ ꯌꯥꯝ ꯈꯠꯂꯤ ꯅꯪꯒ ꯃꯥꯟꯅꯗꯦ ꯏꯔꯥꯡ ꯌꯥꯝ ꯇꯧꯏꯅꯦ
ꯂꯂꯩꯕꯤꯒꯤ ꯋꯥꯔꯤ ꯇꯧꯔꯛꯄꯗꯨꯗ ꯁꯅꯥꯅꯨ ꯄꯥꯈꯠꯅ ꯅꯪ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯅꯠꯇꯦ ꯋꯥꯔꯤꯒ ꯁꯥꯟꯅꯕ꯭ꯔꯥꯕ ꯅꯪ ꯄꯥꯎ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯗꯦ ꯑꯗꯨꯒ ꯃꯥꯒꯗꯤ ꯀꯃꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯧꯔꯤꯒꯦ ꯀꯩꯁꯨ ꯄꯥꯈꯠꯄ ꯆꯤꯡꯅꯕ ꯇꯧꯔꯨꯅꯨ ꯑꯩꯅꯁꯨ ꯅꯪꯒꯤ ꯐꯅꯕ ꯈꯜꯂꯤꯗ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯦꯡꯅꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯃꯥꯗꯤ ꯃꯥꯂꯣꯝꯗ ꯍꯦꯛ ꯆꯠꯄ ꯃꯥꯜꯂꯦ ꯃꯐꯝꯗꯨꯗ ꯂꯩꯕ ꯈꯔ ꯇꯣꯏꯅ ꯎꯏ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯅꯅꯦ ꯃꯈꯣꯏꯅꯤꯗꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯑꯝꯕꯅꯦ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯏꯅꯥꯎꯕꯤꯅ ꯑꯣꯏꯅ ꯃꯣꯏꯗ ꯆꯠ ꯂꯩꯔꯦ ꯅꯪꯁꯨ ꯅꯃꯥꯟꯅꯕꯤ ꯑꯃ ꯃꯨꯝꯕꯥꯏꯗ ꯆꯪꯈꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤꯗꯨꯗꯤ ꯑꯗꯨ ꯂꯥꯛꯄꯗꯩꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯔꯒ ꯈꯪꯅꯔꯛꯏꯁꯦ ꯅꯪ ꯂꯨꯖꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯀꯩꯝ ꯈꯟꯈꯤꯕ ꯂꯩꯇꯦ ꯈꯟꯗꯕꯗꯨꯅꯤ ꯑꯩꯅ ꯈꯜꯂꯝꯗꯣꯏꯁꯦ ꯁꯅꯥꯅꯨ ꯁꯥꯎꯅꯤꯡꯅ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯖꯅ ꯌꯦꯠꯂꯦ ꯑꯩꯅ ꯌꯦꯠꯇꯅ ꯀꯅꯥ ꯅꯉꯣꯟꯗ ꯌꯦꯠꯄꯤꯅꯤ ꯌꯦꯠꯂꯁꯨ ꯅꯪ ꯁꯦꯟꯅꯔꯤꯁꯤꯗꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒꯤ ꯃꯈꯨꯠꯇ ꯇꯥꯗꯅꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯁꯦꯟꯅꯔꯤꯁꯦ ꯀꯣꯟꯅꯒꯤꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯀꯣꯏꯅꯔꯤꯕꯅꯤꯅ ꯑꯩꯅ ꯅꯪ ꯁꯦꯟꯅꯕ ꯑꯩꯅ ꯅꯪ ꯌꯦꯡꯁꯤꯟꯕ ꯍꯥꯏꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯩꯒꯤ ꯀꯩꯁꯨ ꯈꯟꯕꯤꯌꯨ ꯍꯥꯏꯗꯦ ꯀꯩꯝꯇ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯁꯨ ꯌꯥꯏ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯔꯤ ꯑꯍꯥꯟꯕꯗꯒꯤ ꯍꯧꯅ ꯀꯅꯥꯝꯇꯅ ꯌꯦꯡꯁꯤꯟꯕꯤꯗꯦ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯆꯤꯡꯅꯕ ꯐꯥꯎꯗꯦ ꯍꯦꯅꯔꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯅꯪꯅ ꯈꯪꯗꯕ ꯅꯪꯅ ꯎꯗꯕ ꯀꯌꯥ ꯑꯃ ꯂꯩ ꯑꯩꯅ ꯎꯔꯦ ꯈꯪꯁꯨ ꯈꯪꯉꯦ ꯑꯗꯨꯃꯛꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯦꯝ ꯂꯩꯊꯣꯛꯄ ꯉꯝꯗꯕꯒꯤ ꯅꯪꯕꯨ ꯆꯪꯕ ꯑꯗꯨꯝ ꯅꯪꯕꯨ ꯁꯦꯟꯅꯕ ꯂꯥꯛꯏꯅꯤ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯀꯩꯗꯧꯔꯛꯑꯗꯅ ꯅꯠꯇꯦ ꯑꯩꯕꯨ ꯐꯥꯒꯦ ꯄꯨꯟꯒꯦ ꯇꯧꯕ ꯃꯤꯒ ꯂꯩꯔꯕ꯭ꯔꯕ ꯍꯥꯟꯅꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯃꯃꯥꯁꯨ ꯂꯦꯡꯗꯅ ꯂꯩꯔꯦ ꯕꯕꯥꯁꯨ ꯄꯨꯡ 4-5 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯌꯨꯝ ꯌꯧꯔꯛꯂꯕꯅꯤꯅ ꯀꯩꯁꯨꯝ ꯈꯟꯗ꯭ꯔꯦ ꯍꯣꯏꯅꯦ ꯚꯥꯏ ꯑꯗꯨꯁꯨ ꯅꯣꯏꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤꯅ ꯌꯦꯡꯁꯤꯟꯕꯤꯕ ꯌꯥꯏ ꯃꯃꯥꯍꯣꯏ ꯕꯕꯥꯍꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯨꯅ ꯅꯣꯏ ꯑꯅꯤꯃꯛ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯁꯤꯜꯂꯤꯁꯤꯅ ꯀꯅꯥꯝꯇꯅ ꯅꯪꯒꯤ ꯈꯨꯗꯛ ꯄꯥꯏꯗꯅꯕ ꯍꯥꯏꯗꯤ ꯀꯔꯟ ꯇꯥꯔꯛꯇꯅꯕ ꯈꯪꯉꯕ ꯃꯄꯥꯟꯗ ꯃꯃꯥ ꯂꯇꯥꯗꯨ ꯆꯪꯂꯛꯄ ꯎꯕꯗ ꯁꯅꯥꯅꯨ ꯄꯥꯈꯠꯅ ꯍꯜꯂꯣ ꯊꯝꯃꯒꯦ ꯑꯩ ꯍꯣꯔꯦꯟ ꯃꯦꯁꯦꯖ ꯊꯥꯔꯒꯦꯀꯣ ꯍꯦꯅꯔꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯀꯣꯜꯗꯣ ꯍꯥꯟꯅ ꯁꯠ ꯀꯛꯈ꯭ꯔꯦ ꯍꯦꯅꯔꯤꯁꯨ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯚꯤꯛꯇꯔꯒꯤ ꯌꯨꯝꯗꯅꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯚꯤꯛꯇꯔꯒꯤ ꯔꯨꯝꯗꯨꯗ ꯍꯤꯞꯄ ꯌꯥꯎ ꯐꯝꯕ ꯌꯥꯎ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯎ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯦꯅꯔꯤ ꯐꯝꯅ ꯑꯩꯒ ꯐꯨꯅꯔꯨꯏ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯅꯍꯥꯟꯁꯨ ꯊꯦꯡꯅꯩꯌꯦ ꯑꯗꯨꯁꯨ ꯁꯅꯥꯅꯨꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯅꯠꯇꯦ ꯃꯥꯏꯗꯣ ꯁꯅꯥꯅꯨ ꯄꯥꯝꯃꯤ ꯖꯥꯠꯂꯣ ꯚꯤꯛꯇꯔ ꯍꯤꯞꯇꯨꯅ ꯃꯈꯣꯡ ꯀꯥꯔꯟ ꯆꯟꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯅꯪ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯁꯛꯇꯨ ꯎꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯊꯤꯒꯠ ꯌꯥꯏꯗꯅ ꯁꯅꯥꯅꯨꯅ ꯃꯔꯣꯜ ꯑꯃ ꯒꯤꯔꯤꯒ꯭ꯔꯤ ꯇꯛꯇ꯭ꯔꯤ ꯃꯈꯩ ꯌꯥꯗꯦ ꯅꯨꯄꯥꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯕꯨꯡ ꯁꯥꯗꯅ ꯃꯤꯒꯤ ꯂꯩꯀꯥꯏ ꯂꯥꯛꯀꯅꯨ ꯀꯥꯏ ꯑꯩꯅꯅꯦ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯍꯟꯅꯤꯡꯗꯦꯅ ꯁꯨꯝ ꯐꯥꯊꯔꯒ ꯂꯩꯕꯁꯤꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯀꯣꯏꯅꯔꯁꯨ ꯑꯩꯈꯣꯏꯗ ꯃꯊꯥ ꯁꯥꯜꯂꯤꯁꯦ ꯅꯪ ꯈꯛꯇꯅꯤ ꯅꯠꯇꯦ ꯁꯅꯥꯅꯨꯗꯨ ꯐꯥꯔꯒ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯆꯠꯊꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯈꯩ ꯑꯃ ꯁꯦꯡꯅꯔꯗꯤ ꯅꯪꯁꯨ ꯃꯊꯥ ꯁꯥꯔꯣꯏ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯃꯥꯡꯂꯔꯣꯏꯗꯅ ꯃꯗꯨꯏ ꯅꯨꯄꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯏꯌꯥ ꯌꯥꯗꯦꯅꯦ ꯑꯩꯅ ꯈꯔ ꯇꯣꯏꯅ ꯃꯣꯏꯔꯣꯝꯗ ꯆꯠꯂꯕꯅꯤꯅ ꯎꯅꯗꯅ ꯋꯥꯔꯤ ꯈꯔꯕꯨ ꯁꯥꯟꯅꯔꯤꯅꯤ ꯈ꯭ꯔꯁ ꯂꯩ ꯀꯥꯏꯅ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯅꯝꯐꯨꯗ ꯀꯣꯏꯗꯧꯔꯤꯅꯤ ꯃꯥꯅꯒ ꯑꯩꯉꯣꯟꯗ ꯀꯦꯜꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯃꯤꯡ ꯍꯣꯡꯒꯦ ꯙꯅꯔꯥꯖ ꯒꯦꯝ ꯁꯥꯟꯅꯅ ꯅꯪꯒꯤꯗꯤ ꯑꯗꯨꯝ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯅꯗꯅ ꯀꯣꯂꯦꯖꯇ ꯐꯪꯉꯤ ꯃꯤ ꯇꯣꯏꯂꯦꯠꯇ ꯂꯣꯠꯂꯒ ꯂꯩꯔꯤꯗꯣ ꯃꯤ ꯂꯩꯀꯥꯏꯗꯨꯗꯁꯨ ꯑꯐꯥꯎ ꯈꯔ ꯇꯥꯔꯕꯅꯤꯅ ꯊꯣꯛꯂꯛꯄ ꯉꯝꯃꯔꯣꯏꯅꯦ ꯚꯤꯛꯇꯔꯅ ꯁꯅꯥꯅꯨꯁꯦ ꯅꯪꯅ ꯇꯣꯏꯇꯧꯅ ꯅꯨꯡꯁꯤꯅꯤ ꯀꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯜꯂꯨꯗꯦ ꯍꯧꯖꯤꯛꯇꯤ ꯀꯣꯏꯅꯔꯕꯅꯤꯅ ꯅꯪꯅ ꯊꯣꯛꯄ ꯑꯗꯨꯝ ꯊꯦꯡꯒꯥꯏꯅ ꯌꯥꯕꯅꯤ ꯑꯩꯈꯣꯏꯗꯁꯨ ꯃꯊꯥ ꯁꯥꯜꯂꯦ ꯅꯪꯒꯤ ꯃꯊꯥ ꯃꯌꯥꯝꯁꯤꯅ ꯅꯨꯄꯤꯒ ꯑꯃ ꯀꯣꯏ ꯐꯪꯗ꯭ꯔꯕꯅꯤ ꯅꯨꯄꯤꯗꯤ ꯐꯖꯅ ꯀꯣꯏꯅꯗꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦꯅꯦ ꯑꯗꯨꯅꯅꯦ ꯅꯨꯄꯤꯅ ꯑꯗꯨꯝ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯗꯣ ꯈꯤꯇꯪꯁꯨ ꯁꯤꯔꯤꯌꯁ ꯇꯥꯁꯤꯜꯂꯒ ꯐꯖꯅ ꯀꯣꯏꯅꯕꯁꯨ ꯅꯠꯇꯦ ꯅꯣꯏ ꯑꯅꯤꯒꯤꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯕꯅꯤ
ngak wari sanani ngak unani adu loire natro Dhanarasna punglon gi matungina jagoi sai haiduni tupi gi mong yenglaga ekhoi su koinari ni oiba ya ba haiba ma oiba ya da haiba ko mina nupi phangde nupi amda koidi na haina khini na phangu mek da koi bi wani aduga ne nupi na hondok pirami du dhaira kan moi nungsi da bai ni ekhoi na kaina rasu kem thawa sa trisi nang da tabu yam hensina khanjan jabagi Devina kaina khibada kapaga khangbai wani hojikti Devina kana no khangtri ai soigi thokpa ama thiraga ama phangledna koina ge na koina radi yamagule na ushina nungsibagi mahau khangna koina do matam mangna ba matam lena ba dupi se sanapot ne na khalaga koiradi long lasting oi walakani hai khango Victor na hoini amura khudi thikrabani na advice di arai ba kai pirakle ne ha Dhanarasna hojikti oiroi paroi da bimta koiroi long lasting oi gadabi sret awbi ma koirani kaino nang nandak marak aiga wakalon yam manarami sibo aisu koiroi tha amani sida amari sat koshilaga naitharani ko Henry na noini na narol dagi kanamu khangnare aina somda nupi lum satlingai noini na karamba nupi da karan tawrage Dhanarasna mi gi ex amaga koina gi tawnida kaidoroni first love di thungnadi aduna mi gi hundok lam ex mayam tu dagi aiga wakhalon mocha nagadabi makushilage Victor na maga koina bi nupi do siengkhri aduga manasida nokmi yam haraumun amadani man laise koyo nupa nupi koidana kanana koyo Henry na ado sananu hoigi mamana bani haibra malai haido amta thitoksem aina somda yanam hotnari ngai maga tu mina koina leramdi kamai tawdino Dhanarasna maming di kai kauke maming do hana khangdoro aduga makha tabaduna Victor koina hotnaraklake Victor na ai nupi koiradi noigi so mateng yarakaduni da noisu mateng tawbi hai nupa dog details loin hairo aduga Dhanaras koini na naitharaklake nange bu sananu do ajan senara koinaro Henry na Dhanaras nangna pau yem atasu phauna bayade nangi phone duna kamai tawrino phi suri ngai bucket aso budu lupsing kredana adudagi mu long thorakpaga khutagi nandaraga makhada pop anira humlangni tarisi khangdi daudi phone doina semjilak kai amta yakhichi call tawbisisu noi humari khaktana yarise ataidi singkhat pasu yada sikta pasu yada kainum tawri Victor na nangi phone yajena migi phone lawraga game sani to oi hatongunu ko data dudi khra yawhalam khangaba noi wifi thamisidi yam diksit noi bungo nang phone oiraso ai account ni sanarish khangabo Henry na noi na marol lama nomagi khanaudradi yadabadona mari to ga khana doiga to leredana Victor na wam te gang na bayadi nang na marol lama khananu ga saunanu ga Dhanarasna asingba yang saning buya tawradana Dhanarasna phone do sinduna game kana sanari aduga Henry di sananu gi wari kaya Victor da liri Victor su mud amada sanulembi yu wakal khana Henry gi wadu tari ayukni sanayai madu mangolda thariba sophatu da phamlaga khabar pari lembi su duk thaba loiraduna mangol kakhatli moiba sa se mapan doina puthoro hairiro chakhumda gyan tana thakpana phatro sanayai ma khabar du da yenglaga sa puthora kesu hai imung da sangna ulaw su hai nati bu karambe ilo haino mi moiba ge pambado hangjabani kaidorage sida puthoro hairabadi puthora kanidana sanayai ma khabar du thupsilaga ayuk sidane yamna ngangi ko nangama ai manungda dum thakjarage yare ado masadi agoi khrabro nasidi college aloi da bazala man hagot tribisiwa hagot khrabani iruzani tawribani lembi do imung da sangkhre sanayai masu lembi gi matung inarak-tuna dining chair da phamthai aikhoi suno phado ibungo gi manakti chatpi bayabani ko kuire isa gi mawa mapau amata takhidaba miram du da kari bu sa thaktana leram doina su khangdi sida aikhoi gi naksi lehalaga adum mahi masing tamba yabasida ai suma pa moina isa do nungsiribani
ꯑꯗꯨꯕꯨ ꯃꯋꯥꯏ ꯃꯃꯤꯠ ꯁꯤꯡꯅꯕ ꯈꯔꯁꯨ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯒꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯁꯦ ꯊꯕꯛꯀꯤ ꯐꯔꯛ ꯌꯥꯝ ꯇꯥꯔꯤ꯫ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯅ ꯊꯕꯛꯁꯤ ꯂꯪꯊꯣꯛꯂꯝꯂꯒ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯃꯑꯣꯡ ꯌꯦꯡꯈꯤꯁꯤ꯫ ꯂꯦꯝꯕꯤ ꯆꯥꯗꯨ ꯍꯩꯔꯗꯨꯅ ꯁꯅꯥ ꯌꯥꯏꯃꯗ ꯄꯤ꯫ ꯃꯣꯏꯕꯥꯒꯤꯗꯤꯅꯦ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯅꯆꯥꯁꯤ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯅꯣꯡꯇꯁꯨ ꯀꯣꯜ ꯇꯧꯔꯒ ꯏꯆꯥꯗꯨ ꯀꯩꯗꯧꯔꯤ, ꯀꯔꯝꯃꯥꯏꯅ ꯂꯩꯔꯤ, ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤ ꯍꯥꯏꯕ ꯑꯃꯠꯇ ꯍꯪꯕꯤꯕ ꯅꯠꯇꯦ꯫ ꯊꯕꯛꯅꯦꯒ ꯃꯤꯇꯤꯡꯅꯦꯒ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯀꯥꯎꯔꯦꯒ ꯇꯧ ꯂꯩꯗꯣꯔꯤꯕ꯫ ꯅꯆꯥꯗꯨ ꯑꯉꯥꯡ ꯃꯆꯥ ꯄꯤꯛꯇ ꯄꯤꯛꯂꯤꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯩꯁꯨ ꯃꯥꯅ ꯑꯍꯥꯟꯕ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤꯅꯦ ꯀꯣꯜ ꯇꯧꯔꯤꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯩꯔꯕꯗꯤ ꯂꯥꯏꯔꯤꯛꯅ ꯀꯔꯝ ꯀꯥꯟꯗ ꯄꯥꯔꯝꯅꯤ ꯍꯥ? ꯌꯨꯝꯁꯤꯗ ꯂꯥꯛꯅꯤꯡꯕꯒꯤ ꯋꯥꯔꯤꯁꯨ ꯇꯧꯔꯛꯄ ꯌꯥꯏꯅꯦ꯫ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯁꯨꯇꯤ ꯑꯣꯏꯔꯝꯒꯅꯤ ꯈꯪꯕ ꯁꯟꯗꯦꯒꯨꯝꯕꯗꯗꯤ ꯑꯩꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯒ ꯁꯤ ꯋꯥꯠꯂꯦ, ꯁꯤ ꯄꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯔꯤꯕꯗꯨ ꯉꯥꯏ꯫ ꯑꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯣꯏ ꯂꯥꯜꯂꯕꯅꯤ꯫ ꯅꯆꯥꯗꯨꯅ ꯑꯥꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯆꯠꯂꯒ ꯃꯥꯒ ꯎꯅꯔꯨꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯈꯪꯗꯦꯗ ꯀꯔꯤꯕꯨ ꯍꯥꯏꯔꯨꯗꯧꯔꯤꯅꯣ꯫ ꯁꯦꯜ ꯊꯣꯛꯇꯅ ꯏꯃꯨꯡꯗ ꯃꯌꯥꯝꯒꯤ ꯀꯨꯞꯅꯝ ꯇꯧꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯣꯟꯈ꯭ꯔꯦ꯫ ꯁꯅꯥꯌꯥꯏꯃ ꯆꯥꯗꯨ ꯁꯤꯞ ꯑꯃꯅꯤ ꯆꯤꯡꯂꯒ, ꯋꯥ ꯉꯥꯡꯕꯗ ꯀꯣꯆꯤ ꯀꯣꯠꯂꯒ ꯉꯥꯡꯂꯛꯀꯅꯨꯅꯤ ꯅꯪꯕꯣ꯫ ꯑꯩꯅ ꯅꯪꯅ ꯚꯥꯞ ꯇꯥꯅꯕ ꯀꯔꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯒꯗꯕꯅꯣ ꯈꯪꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯅ ꯈꯟꯕꯅ ꯑꯃ, ꯅꯪꯅ ꯈꯟꯕꯅ ꯑꯃ, ꯋꯥꯈꯜ ꯑꯅꯤꯁꯤꯅꯅꯦ ꯍꯦꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯨꯅꯈꯤ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯅꯨꯂꯦꯝꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯆꯅꯨꯂꯦꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯅꯥꯀꯜꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯒ, ꯀꯔꯤ ꯗꯤꯁꯀꯁꯟꯅꯣ ꯉꯁꯤꯒꯤꯁꯤꯅ ꯍꯦꯛꯇ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯇꯧꯅꯔꯝꯃꯤꯁꯤꯕꯣ? ꯅꯃꯥꯁꯤ ꯃꯤꯔꯛꯇ ꯈꯔ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯋꯥꯈꯜꯁꯦ ꯈꯨꯅꯨꯡꯁꯨ ꯂꯩꯔꯦ, ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯃꯄꯥꯜ ꯏꯄꯥꯜ ꯈꯔ ꯊꯣꯛꯇꯅ ꯃꯤꯒ ꯇꯤꯟꯅꯧ ꯂꯣꯏꯅꯧ ꯍꯥꯏꯕꯅꯤ, ꯌꯥꯗ꯭ꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯃꯊꯟꯇ ꯁꯨꯝ ꯂꯩꯃꯟꯗꯅ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯅꯪꯁꯨꯅꯦ ꯀꯣꯂꯦꯖꯀꯥꯗꯨ ꯆꯠꯇ꯭ꯔꯕꯗꯤ ꯅꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧ ꯌꯥꯕꯅꯤ꯫ ꯏꯊꯟꯇ ꯂꯩꯔꯁꯨ ꯑꯩꯈꯣꯏꯗꯤ ꯉꯥꯎꯗꯦ꯫ ꯃꯄꯥꯜ ꯊꯣꯛꯇ꯭ꯔꯁꯨ ꯃꯄꯥꯟꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯅꯥꯟꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ꯫ ꯈꯪꯕꯗꯨꯅꯔ ꯑꯩꯅ ꯑꯃ ꯍꯥꯏ, ꯅꯪꯅ ꯑꯃꯉꯥꯡ ꯇꯧꯔꯤꯗꯣ꯫ ꯅꯅꯥꯗꯨꯁꯨ ꯇꯥꯊꯤꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦꯍꯦ, ꯌꯥꯗ꯭ꯔꯦ ꯅꯪ꯫ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯅꯣꯏꯅ ꯈꯠꯅꯔꯝꯃꯤꯁꯤꯅ? ꯑꯣ ꯅꯕꯨꯡꯒꯤ ꯃꯅꯥꯛꯇ ꯅꯣꯡꯇ ꯑꯣꯏꯔꯁꯨ ꯆꯠꯂꯨꯁꯦꯅ ꯍꯥꯏꯕꯕꯨ ꯅꯄꯥꯁꯤꯅ ꯌꯥꯗꯦꯅꯦ꯫ ꯑꯗꯨ ꯍꯥꯏꯔꯨꯕꯩꯅꯤ ꯃꯥꯅ ꯏꯁꯤ ꯉꯥꯎꯔꯦ ꯐꯩꯔꯦꯅ ꯍꯥꯏꯔꯤꯁꯦ꯫ ꯕꯦꯡꯒꯂꯣꯔ ꯆꯠꯄꯕꯨ ꯕꯖꯥꯔ ꯆꯠꯄꯗꯧꯅ ꯑꯣꯇꯣ ꯇꯣꯡꯂꯒ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯌꯥꯕ꯭ꯔꯣ ꯍꯥ? ꯍꯥꯏꯒꯨꯝꯗꯅ ꯕꯕꯥ, ꯑꯩꯈꯣꯏꯁꯨ ꯇꯥꯃꯣꯒꯤ ꯃꯅꯥꯛꯇ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯂꯩ ꯌꯥꯕꯅꯤ꯫ ꯃꯥꯒ ꯎꯅꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯀꯣꯏꯕ ꯌꯥꯏꯗꯅ꯫ ꯇꯥꯃꯣꯅ ꯂꯩꯔꯤꯗꯨꯁꯨ ꯀꯥꯏꯗꯅꯣ ꯈꯪꯒꯅꯤ꯫ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯈꯣꯠꯂꯤꯗꯨꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯗ ꯐꯖꯅ ꯍꯪꯕ ꯌꯥꯏ꯫ ꯐꯣꯟꯗꯗꯤ ꯆꯤꯟ ꯊꯤꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯥꯗ ꯆꯠꯂꯗꯤ ꯃꯥꯏ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛꯄ ꯌꯥꯏ ꯀꯩꯅꯣ꯫ ꯅꯪꯁꯨ ꯅꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯛꯂꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯣꯏ ꯇꯥꯃꯣꯗꯣ ꯑꯥꯗ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕ꯭ꯔꯣ? ꯅꯃꯥ ꯅꯆꯥꯅ ꯑꯗꯨꯛ ꯄꯥꯈꯠꯂꯤꯕꯗꯨꯅ ꯍꯥ? ꯑꯗꯨꯏ ꯋꯥꯈꯜꯗꯨꯅ ꯀꯅꯥꯒꯤ ꯅꯆꯥ ꯅꯨꯡꯁꯤꯕ ꯉꯝꯗꯣꯏꯅꯣ? ꯅꯀꯣꯛꯇꯨꯗ ꯑꯐꯕ ꯋꯥꯈꯜꯗꯤ ꯑꯃꯠꯇ ꯈꯟꯗꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯊꯕꯛ ꯊꯕꯛ ꯑꯅ꯫ ꯑꯁ ꯌꯥꯔꯦ ꯁꯤ ꯁꯥꯎꯅꯔꯅꯨ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯤꯗꯅꯦ ꯏꯁꯧ ꯂꯥꯡꯅꯔꯅꯨ, ꯀꯥꯟꯅꯗꯦ꯫ ꯏꯃꯥ ꯆꯥ ꯍꯩꯔꯣ ꯊꯛꯁꯤ꯫ ꯂꯦꯝꯕꯤꯁꯨ ꯁꯥꯎꯅꯤꯡꯕ ꯈꯪꯖꯤꯟꯗꯨꯅ ꯆꯥ ꯍꯩꯔꯗꯨꯅ ꯆꯥꯅꯕ ꯄꯨꯊꯣꯛꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ꯫ ꯁꯅꯥꯌꯥꯏꯃ ꯆꯅꯨꯂꯦꯝꯕꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯆꯥ ꯅꯪꯁꯨ ꯀꯣꯂꯦꯖꯇꯣ ꯇꯣꯏꯅ ꯀꯥꯎ꯫ ꯌꯥꯔꯤꯈꯩ ꯀꯣꯂꯦꯖꯇꯨꯁꯨ ꯂꯦꯞꯇꯅꯕ ꯍꯣꯠꯅꯧ꯫ ꯅꯪꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯤꯒꯦꯅ ꯈꯟꯗꯤ ꯈꯟꯕꯅꯤ, ꯑꯗꯣ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯑꯦꯛꯁꯤꯗꯦꯟꯅ ꯃꯔꯣꯜ ꯑꯃ ꯇꯣꯏꯕꯒ, ꯂꯝꯕꯤ ꯊꯣꯡꯅ ꯃꯔꯣꯜ ꯑꯃ ꯐꯠꯇꯕꯒ ꯒꯥꯔꯤ ꯃꯆꯥꯒ ꯊꯧꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯆꯅꯨꯂꯦꯝꯕꯤꯁꯨ ꯋꯥꯈꯜ ꯑꯃꯗ, ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯂꯩꯕꯤꯌꯨ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯂꯩꯕꯤꯗ꯭ꯔꯁꯨ꯫ ꯑꯣꯇꯣꯗ ꯑꯗꯨꯝ ꯁꯅꯥꯅꯨꯒ ꯆꯠꯃꯤꯟꯅꯕꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯦ꯫ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯊꯤꯟꯕꯤꯔꯛꯅ ꯃꯤꯁꯨ ꯂꯩꯔꯛꯄ ꯌꯥꯏ꯫ ꯍꯥꯏ ꯀꯣꯂꯦꯖ ꯀꯥꯔꯦ ꯀꯥꯏꯅ ꯏꯔꯥꯡ ꯇꯧꯅꯨ ꯀꯨꯃꯆꯥ꯫ ꯅꯨꯄꯥ ꯀꯣꯏꯅꯔꯁꯨ ꯈꯪꯅꯔꯁꯨ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯌꯨ꯫ ꯃꯤꯅ ꯃꯤꯠ ꯅꯥꯒꯗꯕ ꯑꯣꯏꯍꯟꯅꯤꯡꯗꯕ, ꯇꯥꯍꯟꯅꯤꯡꯗꯕ ꯋꯥ ꯑꯝꯇ ꯇꯥꯍꯜꯂꯛꯀꯅꯨꯀꯣ꯫ ꯏꯃꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯚꯥꯞ ꯐꯕꯅꯤ꯫ ꯀꯥꯏꯗꯒꯤ ꯏꯔꯥꯡꯅꯣ ꯑꯩ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯅꯅꯦ ꯗ꯭ꯔꯥꯏꯚꯔ ꯑꯣꯏ ꯂꯩꯔꯝꯅꯤ꯫ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯑꯣꯇꯣꯗ ꯁꯅꯥꯅꯨ ꯑꯩꯈꯣꯏꯅꯤ ꯇꯧꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯥꯛꯄꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯩꯗꯤ꯫ ꯅꯥꯎꯕꯤꯗꯤ ꯀꯥꯏꯗ ꯇꯧꯈ꯭ꯔꯦ?
ꯑꯩꯗꯤ ꯃꯣꯏꯗ ꯆꯠꯇꯕꯁꯨ ꯀꯨꯏꯔꯕꯅꯤꯅ ꯄꯥꯎ ꯏꯒ ꯑꯝꯇ ꯈꯪꯗ꯭ꯔꯦꯅꯦ ꯂꯦꯝꯕꯤꯅ ꯖꯤꯇꯦꯟꯅ ꯁꯤꯜꯂꯒ ꯀꯣꯃꯦꯠꯇ ꯇꯝꯍꯜꯂ ꯃꯥꯜꯂꯦ ꯃꯣꯏ ꯕꯕꯥꯗꯤ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯏꯆꯥ ꯁꯅꯥꯅꯨ ꯁꯤꯗ ꯂꯥꯛꯑꯝꯕꯗꯨꯁꯨ ꯈꯪꯂꯤꯔꯣꯏ ꯑꯅꯨ ꯂꯩꯔꯤꯉꯩꯗꯗꯤ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯑꯝꯕꯅꯤ ꯏꯆꯥꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯂꯦꯖ ꯀꯥꯅꯈꯤꯕꯗꯒꯤ ꯊꯕꯛ ꯆꯤꯜꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅꯤꯈꯛ ꯑꯣꯏꯕꯗꯨꯗ ꯇꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯍꯣꯏꯅꯦ ꯑꯅꯨꯗꯨ ꯃꯨꯝꯕꯥꯏꯗ ꯗꯣꯛꯇꯔꯒ ꯇꯝꯕ ꯆꯠꯈ꯭ꯔꯦꯅꯦ ꯐꯔꯦ ꯐꯔꯦ ꯁꯅꯥꯅꯨ ꯅꯣꯏꯅꯤꯈꯛ ꯑꯣꯏꯔꯁꯨ ꯂꯨꯅ ꯇꯤꯟꯅꯗꯧꯅꯤ ꯀꯣꯂꯦꯖꯁꯨ ꯄꯨꯜꯂꯕꯅꯤꯅ ꯍꯥꯟꯅꯒꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯗꯅ ꯄꯨꯟꯒꯗꯕꯅꯤꯀꯣ ꯍꯣꯏ ꯕꯕꯥ ꯑꯍꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯃꯤꯟꯅꯔꯤ ꯁꯅꯥꯅꯨ ꯐꯝꯅ ꯐꯝꯅ ꯋꯥꯈꯜꯗꯨꯁꯨ ꯃꯋꯣꯟ ꯈꯜꯂꯤ ꯁꯤ ꯀꯣꯛꯆꯥꯛꯄꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯦ ꯑꯇꯣꯞꯄꯁꯨ ꯌꯦꯠꯈ꯭ꯔꯦ ꯑꯩꯕꯨ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯥꯞꯅꯍꯧꯕꯅ ꯐꯗꯣꯏ ꯖꯥꯠꯂꯥ ꯖꯨꯠ ꯆꯥꯕ ꯊꯕꯛꯇꯤ ꯑꯝꯇ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯃꯥꯅ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯔꯤꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯨꯝ ꯆꯪꯂꯛꯄ ꯁꯣꯏꯔꯣꯏ ꯑꯩꯁꯨ ꯌꯨꯝꯗꯩꯗꯤ ꯊꯣꯛꯆꯗꯕꯅꯤ ꯑꯗꯨꯒ ꯃꯥ ꯍꯦꯛꯇ ꯊꯦꯡꯅꯩꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯅ ꯊꯣꯛꯇ ꯃꯇꯝꯗꯁꯨ ꯂꯥꯛꯑꯝꯒꯗꯧ ꯃꯥꯜꯂꯦ ꯑꯁꯤ ꯅꯨꯄꯥꯁꯦ ꯆꯅꯨ ꯂꯦꯝꯕꯤꯒ ꯑꯅꯨꯒꯅ ꯍꯦꯛ ꯍꯥꯏꯃꯟꯗꯅ ꯄꯥꯎꯁꯦ ꯐꯥꯎꯅꯈ꯭ꯔꯤꯅꯤ ꯌꯦꯡꯉꯣ ꯅꯥꯎꯕꯤꯅꯒ ꯈꯪꯂꯛꯂꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯐꯣꯟꯗꯨꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯨꯗ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯀꯣꯛꯆꯥꯛꯄ ꯍꯥꯏꯅ ꯁꯦꯚ ꯇꯧꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗꯒꯤꯅꯤ ꯁꯅꯥꯅꯨ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯋꯥꯆꯞꯇ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯑꯩꯒ ꯐꯨꯅꯕ ꯅꯨꯄꯥꯗꯣ ꯀꯩ ꯃꯤꯡ ꯀꯧꯋꯦꯕ ꯁꯅꯥꯅꯨ ꯋꯥꯈꯜꯗ ꯀꯩꯅꯣ ꯃꯥꯅ ꯃꯨꯕꯤ ꯍꯪꯉꯩꯁꯦ ꯑꯃꯨꯛ ꯐꯨꯅꯔꯖꯥꯠꯂꯣ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯏ ꯀꯩꯗꯧꯔꯤ ꯑꯃꯨꯛ ꯐꯨꯅꯔꯕ ꯑꯃꯨꯛꯀ ꯐꯨꯅꯗꯦ ꯐꯨꯅꯔꯛꯇꯧꯔꯕ ꯑꯗꯨꯅ ꯍꯥꯟꯅ ꯃꯃꯤꯡ ꯍꯪꯕꯅꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯩ ꯃꯃꯤꯡ ꯀꯧꯒꯦꯕ ꯃꯤꯗꯤ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕꯅꯦ ꯌꯥꯝ ꯍꯧꯖꯔꯨꯅꯨꯀꯣ ꯗ꯭ꯔꯤꯡꯀ ꯐꯠꯇ꯭ꯔꯤꯒ ꯑꯃꯨꯛ ꯍꯦꯟꯅ ꯀꯥꯖꯁꯅꯤ ꯃꯥꯅ ꯐꯨꯔꯝꯕꯒꯤ ꯑꯩꯒꯤ ꯃꯥꯏ ꯈꯛꯇꯅꯤ ꯅꯪꯅ ꯌꯦꯡꯉꯤꯗꯣ ꯃꯥꯏ ꯃꯃꯥꯏꯗꯨ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯃꯐꯝꯗꯨꯗꯤ ꯅꯪ ꯅꯣꯡꯇ ꯌꯦꯡꯉꯝꯃꯣꯏꯅꯦ ꯁꯅꯥꯅꯨꯁꯨ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ ꯕꯣꯕꯤꯒ ꯍꯦꯅꯔꯤꯒꯅ ꯐꯨꯅꯈꯤꯕꯗꯨ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯈꯨꯠ ꯍꯟꯅꯔꯤꯕꯅꯤ ꯍꯦꯅꯔꯤꯁꯨ ꯃꯃꯥꯏꯗ ꯒ꯭ꯔꯤꯟ ꯀꯥꯔ ꯑꯁꯤꯅꯗꯤ ꯕꯣꯕꯤꯁꯨ ꯃꯃꯥꯏꯗ ꯁꯣꯏꯗꯅ ꯗꯥꯛꯐꯝ ꯂꯩꯔꯝꯒꯅꯤ ꯈꯜꯂꯛꯏ ꯃꯃꯥꯡꯗ ꯈꯠꯅꯔꯁꯨ ꯍꯧꯖꯤꯛꯇꯤ ꯈꯠꯅꯧꯔꯅꯨ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯛꯏꯅꯣ ꯃꯃꯤꯡ ꯍꯥꯏꯕꯗ ꯅꯪ ꯁꯤꯔꯗ꯭ꯔꯣ ꯃꯤ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯑꯗꯨꯝ ꯐꯨꯅ ꯇꯥꯕꯅꯤ ꯃꯥꯅ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯕꯣꯛꯁꯔ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯑꯩ ꯊꯣꯛꯄ ꯇꯧꯅꯤ ꯃꯤ ꯈꯠꯅꯔꯒ ꯀꯩ ꯀꯥꯟꯅꯕ ꯄꯨꯔꯛꯇꯣꯏꯅꯣ ꯅꯪꯁꯨ ꯑꯩꯉꯣꯟꯗꯒꯤ ꯅꯥꯊꯩꯔꯒ ꯑꯇꯣꯞꯄ ꯃꯈꯣꯏ ꯈꯜꯂꯤ ꯅꯠꯇ꯭ꯔꯣ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯀꯅꯥꯝꯇꯒ ꯈꯪꯅꯗꯦꯀꯣ ꯋꯥꯊꯤ ꯉꯥꯡꯅꯨ ꯅꯪꯅ ꯀꯩꯝ ꯈꯪꯗꯅ ꯋꯥ ꯉꯥꯡꯒꯅꯨ ꯑꯗꯨꯅꯤ ꯅꯪꯁꯨ ꯀꯩꯝ ꯈꯪꯗꯅ ꯋꯥꯈꯜ ꯁꯥꯒꯠꯀꯅꯨ ꯅꯃꯥꯟꯅꯕꯒꯤ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯑꯣ ꯕꯣꯕꯤ ꯀꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ ꯅꯍꯥꯟ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯄꯗꯣ ꯅꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎ ꯑꯩꯅ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯃꯥ ꯊꯦꯡꯅꯩ ꯃꯥꯅ ꯅꯪꯁꯦ ꯅꯨꯡꯁꯤꯖꯩꯔ ꯄꯥꯝꯖꯩꯔꯝꯗꯤ ꯇꯧꯏ ꯑꯩꯈꯣꯏꯅꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯔꯛꯄꯅꯤ ꯃꯥꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯈꯟꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯋꯥꯈꯜ ꯄꯪꯁꯥꯗ ꯁꯥꯒꯠꯂꯒ ꯃꯨꯠ ꯊꯣꯛꯀꯅꯨ ꯇꯝꯅꯕꯅ ꯃꯥꯅ ꯍꯧꯔꯛꯂꯒ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯇꯨꯃꯤꯟ ꯂꯩꯗꯣꯏꯅꯣ ꯐꯔꯦꯅꯦ ꯃꯥ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯕ ꯈꯪꯅꯕ ꯌꯦꯡꯒꯗꯣꯔꯤꯕꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯅ ꯁꯣꯝꯗ ꯅꯪ ꯇꯥꯅ ꯂꯩꯔꯦ ꯃꯥꯅ ꯁꯠ ꯆꯣꯡꯁꯤꯟꯈ꯭ꯔꯗꯤ ꯕꯣꯕꯤꯅ ꯇꯥꯔꯗꯤ ꯌꯥꯝ ꯍꯩꯅꯔꯔꯣꯏ ꯃꯤꯅ ꯇꯥꯕꯗ ꯐꯖꯔꯣꯏꯗ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯆꯤꯡꯅꯩ ꯍꯥꯏꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯒꯅꯨꯅꯦ ꯑꯩꯈꯣꯏꯕꯨꯗꯤ ꯉꯥꯡꯖꯔꯣꯏ ꯇꯨꯃꯤꯟ ꯂꯩꯖꯈ꯭ꯔꯒꯦ ꯅꯪ ꯗꯨꯝ ꯆꯦꯛꯁꯤꯟ ꯂꯩꯌꯨ ꯑꯩꯅ ꯉꯥꯡꯅꯤꯡꯗꯅꯕ ꯊꯕꯛꯀꯥꯗꯣ ꯈꯔ ꯇꯧ ꯁꯅꯥꯅꯨ ꯃꯦꯁꯦꯖꯇꯨ ꯁꯦꯟ ꯇꯧꯔꯝꯂꯒ ꯔꯤꯄ꯭ꯂꯥꯏꯗꯤ ꯍꯟꯗ꯭ꯔꯤ ꯍꯦꯅꯔꯤꯁꯨ ꯁꯅꯥꯅꯨꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯇꯕꯗꯨꯗ ꯃꯥꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯤ ꯂꯂꯩꯕꯤ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦ ꯑꯩꯒꯤ ꯈꯣꯡꯎꯞꯇ ꯂꯩꯕꯤꯌꯣ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯕꯕꯥꯗ ꯍꯥꯏꯕꯗꯨ ꯀꯤꯌꯦ ꯂꯩꯗ ꯉꯥꯏꯔꯦꯅ ꯑꯃꯨꯛ ꯆꯕꯦꯡ ꯉꯥꯡꯀꯅꯤ ꯉꯥꯡꯉꯛꯀꯅꯤꯅ ꯀꯩꯝ ꯍꯥꯏꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯨꯗ ꯍꯥꯏꯒꯦ ꯅꯪꯁꯨ ꯆꯠꯄ ꯈꯣꯠꯄꯗꯣ ꯐꯖꯅ ꯌꯦꯡꯂꯒ ꯆꯠꯂꯗꯤ ꯐꯕ ꯑꯩꯁꯨ ꯇ꯭ꯌꯨꯁꯟꯒꯤ ꯄꯩꯁꯥ ꯄꯤꯔꯛꯇꯕ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯅ ꯐꯔꯛ ꯈꯔ ꯇꯥꯔꯦ ꯃꯃꯥꯁꯨ ꯉꯥꯏꯔꯦ ꯕꯕꯥꯁꯨ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯁꯥꯎꯗꯨꯒ ꯆꯩꯗꯨꯒ ꯇꯧ ꯂꯩ ꯆꯦꯅ ꯍꯥꯏꯔꯗꯤ ꯀꯩꯝ ꯍꯥꯏꯗꯦꯅꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯍꯥꯏ ꯃꯣꯏꯅ ꯍꯥꯏꯕ ꯈꯔ ꯇꯥꯔꯗꯤ ꯐꯕ ꯐꯣꯟꯗꯨꯗ 24 hoursꯏꯗꯤꯛ ꯆꯨꯔꯕꯅꯤꯅ ꯁꯥꯎꯔꯤꯅꯤ ꯑꯩꯕꯨ ꯐꯣꯟ ꯑꯗꯨꯝ ꯄꯥꯏ ꯂꯩꯕꯩ ꯃꯑꯣꯡꯗ ꯐꯤ ꯁꯨꯕ ꯋꯥꯏ ꯇꯩꯕ ꯑꯩꯅ ꯂꯣꯏ ꯇꯧꯔꯤꯅꯤ ꯑꯩꯅ ꯊꯕꯛ ꯇꯧꯕꯗꯤ ꯀꯅꯥꯝꯇ ꯍꯦꯛ ꯍꯥꯏꯔꯛꯑꯣꯏ ꯀꯩꯝ ꯍꯥꯏꯔꯛꯑꯣꯏꯕ ꯍꯦꯛ ꯇꯧꯗ꯭ꯔꯒꯅ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩ ꯍꯥꯏꯗꯅ ꯆꯩꯗꯅ ꯉꯥꯡꯗꯅ ꯑꯩꯁꯨꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕ ꯖꯥꯠꯅꯤ ꯑꯩꯅ ꯆꯅꯦꯛ ꯈꯨꯝꯂꯨꯕꯗ ꯑꯔꯥꯟꯕꯗꯣ ꯇꯥꯗꯧꯔꯕ
Sanano kainoma ningsinglagtuna. Ato naubi, ako'y sida bubito lakpa ubro. Ayna dukan chalurung halakpada ako'y thongganda nomang kahik ni na layrambani hankre. Kaidawe hayno. Maga wari sanagi hayro phone number layna dro. School su college su pulibani na layramni. Layradi phone oina wari sanaro. Ako'y subject manabani na lirik laybra na hangi tawbani. Dabo bidi swaida nongamadagi numit taphaw hangana dado chala layre tubu adum unaraga wari sanarasu yari kaino. Adu che aigi khongmuki wari do horen babanda amta hawdoko natradi ai school kaba yam tandawriba. Ai khongumtusu adum haribani adu tomo. Nangiduni hayeng tonglaga sattuisi. Nangidusu kuina thamjinbagi phot lauri. Hapta ama tongbada isigairaniba. Hoi ai haibirake. Lalaybidi harauna table da layriba phone do lauraga phamung mathakta kakhatre. Sananusu phone do phanekta yapsinduna thabak tongnaba thuklai. Lalaybina school hek sakhibaga Sananusu hathu college sannabu loisili. Sana thoina. Sana nangbu college thengdribro. Pungsi mapan tasilene. Loirima thoge. Kondo aina dom phenghoba yabasida. Nangnamu phengdra leiri. Nungtigi hathu satpasibu nungaibro. Aina yumdagi sathoktana lengdra leirasida. Nangna pangwa hekwai. Yengo naubidinya Karim hekanda makai yau theng kai hawalaga ruzaraga kergane gyantana zakrido nangsu college karido nongta gyantana kerga satpa yabani Sananu masamdo clip amana sapsilaga mapana thuklaktuna si manamnam ai thokhrage chanu lembido ngaiba waranina aina college ta dum chalamona haikrabani Sana thoisu masagi makhuttuda manam nambireduna Habak tawbada mina ngaihanba hawnate lampunba sunate mana hanabu oirasu nang hanabu oirasu adum satnaw halakpadudi bazar phaw pundoinina halakminaba yare aina phanyam hairabani chanu lembido sungya yade pharima ai chalugige pungsu thengi ngasidi haiduna Sananu du prap mayumdagi sensa satuna thoklai adubu mana hek thoklakpaga itha thajadana khongnang khongduda Henry du gari khamlaga leplaga leirami. Henry su Sananu na hathu thulakpa ubada changsingduna. Aidi nang college laroidrana bakalure ado lambi su pulabani na jamina krishila. As mina uraga kainam khankini. Nang sida kaido bulaino amta zakro. Ai thengi auto da dum ai lakjarake. Nate nang na mi su ki sina kamai tawbuno. Ama tawre mi ukini ama tawre mi khankini. Ai dai siluraga mina tardi phajade mina khankradi hainade khoido sawalakna fudarakani as wachi nganglana yari ai thenglabani nangdum neho ai sare haiduna Sananu du prap sensa sakre madawduda Henry makhwang metuna aina pungamani maga samina darabani na ngaise kanade nate college puna taminarabani aisu college su satuine Maga du buna saminaba yai haimita. Henry gari start tawduna Sananugi matungda sum inarei. Si, tungu daomi samina krasi haraga. Nang thengi harido gari da satladi one way da yogdoisi. Si, lao haraga. Sananu gam satuna. Lehubra, natraga hana thograpa matokro. Miuraga yam phajade. Sananu na haimanbaduda Henry su gari do hana thogalaga satkri. Sananu waisangna sora sangum hondoklaga Henry na gari kana thokibadu yengna main road umda thoklai. Tan chana man hek thoglakpaga auto leiramnaduna auto du tongkatlaga bazar phaw haigalai. Adubu man auto tonglingai nagalda Henry na auto du butanaduna gari thoribadu oi. Sananu di matha sana Henry na auto du ki manakta nakna gari thoribadu da yengi. Adubu Henry di kaishu tawdaba saduna gari do auto du ga manana thori.
ꯑꯗꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯕꯖꯥꯔ ꯌꯧꯔꯛꯂꯗꯨꯅ ꯑꯣꯇꯣꯗꯣ ꯃꯐꯝ ꯆꯥꯅ ꯈꯥꯝꯈ꯭ꯔꯦ꯫ ꯁꯅꯥꯅ ꯑꯣꯇꯣ ꯚꯔꯥ ꯄꯤꯔꯝꯂꯒ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯊꯣꯛꯇꯨꯅ ꯆꯠꯇꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ, ꯁꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯗꯤ ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦꯃꯤ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯆꯠꯄ ꯍꯧꯔꯛꯄꯒꯅꯤ ꯇꯨꯡꯗꯒꯤ ꯍꯦꯅꯔꯤꯅ ꯍꯣꯔꯟ ꯈꯣꯡꯂꯛꯇꯨꯅ ꯁꯤꯗꯩꯗꯤ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯅꯥꯝ ꯎꯔꯔꯣꯏ, ꯌꯥꯔꯦ ꯇꯣꯡꯉꯣ ꯂꯥꯛꯑꯣ꯫ ꯌꯥꯔꯅꯤ, ꯑꯩ ꯑꯣꯇꯣꯗ ꯑꯗꯨꯝ ꯂꯥꯛꯑꯒꯦ꯫ ꯌꯥꯕ ꯌꯥꯔꯣꯏ, ꯄ꯭ꯔꯞ ꯑꯝꯇ ꯇꯣꯡꯉꯣꯁꯦ꯫ ꯅꯠꯇꯦ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯅꯪ ꯇꯥꯟꯅꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯋꯥꯅꯤ꯫ ꯁꯠ ꯇꯣꯡꯉꯣ ꯂꯥꯛꯑꯣ꯫ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯎꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯐꯥꯔꯅꯤ꯫ ꯍꯦꯅꯔꯤꯒꯤ ꯑꯅꯝ ꯈꯨꯀꯟꯗꯨꯗ ꯁꯅꯥꯅꯁꯨ ꯋꯥ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯍꯦꯅꯔꯤꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯈꯠꯂꯛꯏ꯫ ꯍꯦꯅꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯅꯥꯅꯕꯨ ꯁꯥꯏꯠ ꯃꯤꯔꯔꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯦ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯍꯦꯅꯔꯤꯅ ꯑꯩꯒ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯕ ꯌꯥꯕꯁꯦ ꯃꯤꯅ ꯎꯅꯤ, ꯃꯤꯅ ꯈꯪꯈꯤꯅꯤ ꯇꯧ ꯂꯩꯌꯦꯕ꯫ ꯅꯠꯇꯦ, ꯅꯪꯁꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯁꯨ ꯀꯣꯂꯦꯖ ꯀꯥꯔꯕ ꯅꯨꯄꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯩ ꯀꯣꯏꯅꯩ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯋꯥꯔꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯀꯤꯔꯤꯗꯣ? ꯂꯩꯀꯥꯏ ꯃꯤ ꯎꯒꯦꯔꯥ ꯑꯇꯣꯞꯄ ꯃꯤꯅ ꯎꯒꯦꯔꯥ ꯀꯩꯕꯨ ꯍꯥꯏꯔꯛꯇꯣꯔꯤꯒꯦ? ꯈꯪꯅꯔꯗꯤ ꯅꯨꯡꯁꯤꯅꯔꯗꯤ ꯅꯨꯡꯁꯤꯅꯔꯦ, ꯀꯣꯏꯅꯔꯦ, ꯀꯩꯗꯧꯔꯨꯅꯤ? ꯀꯅꯥꯝꯇꯅ ꯊꯤꯡꯕꯁꯨ ꯉꯝꯃꯣꯏꯗꯕꯁꯤꯗ꯫ ꯁꯅꯥꯅꯨ ꯄꯤꯁꯨꯝ ꯁꯨꯛꯇꯣꯛꯇꯨꯅ ꯋꯥꯈꯜꯗ ꯉꯁꯥꯏꯅ ꯆꯅꯨꯂꯦꯝꯕꯤꯒ ꯆꯠꯇ꯭ꯔꯤꯉꯩ ꯊꯣꯛꯆꯔꯝꯃꯗꯤ ꯆꯅꯨꯂꯦꯝꯕꯤꯒ ꯆꯠꯃꯤꯟꯅꯗꯧꯅꯤ ꯍꯥꯏꯔꯒꯅꯦ ꯂꯩꯊꯣꯛ ꯌꯥꯕꯅꯦꯕ꯫ ꯁꯤꯒꯤ ꯑꯅꯝ ꯈꯨꯀꯟꯁꯤꯗꯤ ꯑꯩ ꯃꯥꯟꯅꯕ ꯌꯥꯝ ꯇꯟꯗꯧꯔꯤ꯫ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯈꯟꯕꯗꯨꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯅꯠ 5-10 ꯐꯥꯎ ꯐꯥꯎꯅꯔꯒ ꯀꯣꯏꯅꯕꯅꯤ ꯆꯤꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯏ꯫ ꯀꯩ ꯋꯥꯔꯤꯕꯨ ꯁꯥꯟꯅꯗꯧꯔꯤꯒꯦ? ꯋꯥꯔꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯒꯤ ꯇꯥꯏꯞꯇ ꯉꯥꯡꯒꯅꯨ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯝ ꯀꯌꯥꯝ ꯈꯪꯂꯒꯦꯅꯦ ꯍꯥ? ꯈꯪꯅꯕꯗꯤ ꯊꯥ 2-3 ꯐꯥꯔꯝꯃꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯐꯥꯎ ꯈꯪꯉꯝꯃꯣꯏꯅꯦ ꯍꯥ? ꯁꯅꯥꯅ ꯋꯥꯈꯜꯗ ꯂꯩꯐꯝꯗꯤ ꯇꯣꯛꯈ꯭ꯔꯣ, ꯅꯃꯤꯡꯐꯥꯎ ꯈꯪꯗꯦ ꯑꯩꯗꯤ꯫ ꯅꯁꯥꯅ ꯌꯥꯅꯤꯡꯗꯕꯤ ꯑꯩꯅ ꯐꯥꯔ ꯄꯨꯜꯂꯒ ꯗꯟꯗꯤꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯕꯗꯨꯗꯤ ꯉꯥꯡꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯅ ꯅꯪꯒꯤ ꯃꯔꯝ ꯈꯪꯕ, ꯅꯪꯅ ꯑꯩꯒꯤ ꯃꯔꯝ ꯈꯪꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯀꯣꯂꯦꯖꯇ ꯐꯪꯉꯤ ꯎꯅꯁꯤ ꯌꯥꯗꯦ, ꯐꯣꯟꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯁꯦꯒ ꯑꯝꯇ ꯌꯥꯗꯦ꯫ ꯍꯣꯏ, ꯀꯣꯂꯦꯖꯇ ꯈꯔ ꯊꯦꯡꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯑꯇꯩ ꯃꯐꯝꯗꯗꯤ ꯑꯩꯁꯨ ꯇꯜꯂꯦ꯫ ꯅꯁꯥꯅ ꯚꯥꯞꯈꯔ ꯊꯥꯎ꯫ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥ ꯈꯛꯇ ꯇꯧꯅꯤ ꯆꯠꯀꯅꯤꯗꯤ ꯈꯟꯅꯨ꯫ ꯅꯁꯥꯅ ꯚꯥꯞ ꯈꯔ ꯊꯥꯎ꯫ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯈꯛ ꯇꯧꯅꯤ ꯆꯠꯀꯅꯤꯗꯤ ꯈꯟꯒꯅꯨ꯫ ꯅꯪꯁꯨ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯂꯣꯏꯅ ꯆꯨꯝꯂꯝꯒꯅꯤ ꯈꯟꯒꯅꯨ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯣꯂꯦꯖ ꯌꯧꯔꯦ꯫ ꯍꯦꯅꯔꯤ ꯒꯥꯔꯤꯗꯨ ꯄꯥर्क ꯇꯧꯔꯒ ꯁꯅꯥꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯣꯂꯦꯖ ꯄꯨꯜꯂꯕꯅꯤꯅ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ꯫ ꯅꯪꯅ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯀꯣꯂꯦꯖꯁꯤꯗꯗꯤ ꯑꯩꯅ ꯅꯪ ꯁꯦꯟꯅꯔꯤꯁꯦ ꯈꯪꯉꯣ꯫ ꯌꯥꯔꯦ, ꯊꯦꯡꯉꯦ, ꯀ꯭ꯂꯥꯁ ꯆꯪꯈ꯭ꯔꯣ꯫ ꯍꯣꯔꯦꯟ ꯑꯣꯐ ꯂꯩꯔꯗꯤ ꯊꯦꯡꯅꯁꯤ꯫ ꯁꯅꯥꯅ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗꯅ ꯄ꯭ꯔꯞ ꯃꯥꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯍꯦꯅꯔꯤꯗꯤ ꯉꯁꯤ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯁꯅꯥꯅꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯈꯟꯕꯗ ꯍꯔꯥꯎꯔꯤ꯫ ꯆꯅꯨꯂꯦꯝꯕꯤꯗꯨ ꯒꯦꯠꯇꯒꯤ ꯆꯪꯂꯛꯄ ꯎꯕꯗ ꯚꯤꯛꯇꯔꯒ ꯙꯅꯔꯥꯖꯀꯗꯨ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯚꯤꯛꯇꯔꯅ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯕ ꯃꯥꯜꯂꯦ ꯅꯪ ꯂꯥꯛꯏꯁꯦ꯫ ꯑꯩꯗꯤ ꯑꯇꯣꯞꯄ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯃꯁꯤꯗ ꯑꯉꯥꯟꯕꯒꯤ ꯀ꯭ꯂꯥꯁ ꯂꯩꯌꯦꯅ ꯁꯅꯥꯅꯨꯒ ꯑꯝꯇ ꯉꯥꯏꯔꯝꯗꯅ ꯂꯥꯛꯄꯅꯤ, ꯑꯗꯣ ꯀ꯭ꯂꯥꯁ ꯇꯧꯔꯔꯣꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ꯫ ꯙꯅꯔꯥꯖꯅ ꯑꯣ, ꯑꯗꯨ ꯁꯅꯥꯅꯨꯗꯤ ꯂꯥꯛꯇꯤ ꯂꯥꯛꯀꯗꯣꯏ ꯅꯠꯇ꯭ꯔꯣ? ꯃꯥ ꯂꯣꯏꯁꯤꯟꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯕꯗ ꯑꯣꯇꯣ ꯇꯣꯡꯉꯛꯑꯦ, ꯕꯖꯥꯔ ꯌꯧꯗꯣꯔꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯥꯛꯑꯅꯤ꯫ ꯑꯗꯣ ꯅꯣꯏ ꯅꯃꯥꯟꯅꯕꯗꯨꯗꯤ ꯂꯥꯛꯇ꯭ꯔꯕꯣ? ꯁꯅꯥꯅꯨꯅꯕꯨ ꯀꯣꯂꯦꯖ ꯂꯥꯛꯑꯗꯤ ꯃꯥꯗꯤ ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣ? ꯁꯤꯔꯁꯨ ꯀꯨ ꯃꯅꯨꯡꯗꯒꯤ ꯂꯤꯈꯠꯂꯒ ꯂꯥꯛꯇꯧ ꯃꯤꯅꯤ꯫ ꯍꯦꯔꯥ, ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯍꯥꯏꯌꯦꯗꯤ꯫ ꯚꯤꯛꯇꯔ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯃꯥꯅ ꯁꯅꯥꯅꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯒꯤ, ꯌꯥꯝ ꯈꯟꯖꯕꯒꯤ ꯄ꯭ꯔꯃꯥꯟ ꯁꯨꯝ ꯄꯤꯕꯒꯤ ꯋꯥꯅꯤ꯫ ꯙꯅꯔꯥꯖꯅ ꯚꯤꯛꯇꯔꯗꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯖꯗꯕꯅꯤ꯫ ꯃꯇꯧ ꯃꯥꯟꯗꯅ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯟꯕꯁꯤꯗ ꯐꯠꯇꯅꯁꯨ ꯎꯔꯨꯅꯨ꯫ ꯆꯅꯨꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨꯕꯨ ꯈꯟꯗꯦꯗ, ꯁꯨꯝ ꯇꯤꯟꯅꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯅꯣꯏꯗꯤ ꯀ꯭ꯂꯥꯁ ꯂꯩꯇ꯭ꯔꯣ? ꯚꯤꯛꯇꯔꯅ ꯂꯩꯇꯦ,ꯈꯔ ꯉꯟꯅ ꯂꯥꯛꯂꯒ ꯐꯖꯕ ꯃꯤ ꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯅꯣꯏ ꯋꯥꯁꯤꯗꯤ ꯅꯣꯛꯅꯤꯡꯉꯤꯅꯦ꯫ ꯉꯟꯅ ꯂꯥꯛꯂꯒ ꯐꯖꯕ ꯅꯨꯄꯤ ꯈꯜꯂꯤꯅꯦꯕ꯫ ꯌꯥꯏ꯫ ꯙꯅꯔꯥꯖꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤ꯫ ꯁꯛꯄꯨꯗꯤ ꯑꯗꯨꯝ ꯎꯕ, ꯊꯦꯡꯅꯕꯁꯨ ꯇꯣꯏꯅꯗꯤ ꯊꯦꯡꯅꯕ, ꯑꯗ ꯀꯧꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕꯒꯤ ꯋꯥ ꯈꯛꯇꯅꯦꯕ ꯅꯠꯇ꯭ꯔꯣ? ꯅꯍꯥꯟꯈꯩꯗꯨꯅ ꯇꯥꯟꯖꯥ ꯏꯆꯥ ꯆꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕ, ꯑꯗꯨꯅꯅꯤ꯫ ꯁꯅꯥꯅꯨꯁꯨ ꯅꯃꯥꯟꯅꯕꯗꯨ ꯎꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜ ꯂꯩꯔꯦ꯫ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯃꯥꯏ ꯃꯇꯨꯡ ꯏꯟꯅ ꯇꯥꯕꯅꯤ꯫
ꯕꯤꯛꯇꯔꯅ ꯊꯥ 3-4 ꯁꯨꯔꯝꯃꯅꯤ ꯃꯣꯏ ꯑꯅꯤꯅ ꯄꯥꯎ ꯐꯥꯎꯅꯔꯛꯏꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯗꯦꯅ ꯍꯦꯅꯔꯤꯅ ꯍꯥꯏ ꯙꯅꯔꯥꯖꯅ ꯁꯅꯥꯅꯨꯁꯦ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯤꯔ ꯀꯩꯅꯣ ꯑꯃꯗꯤ ꯇꯧꯔꯤ ꯈꯪꯗꯦꯗ ꯁꯅꯥꯅꯨꯒꯤ ꯋꯥꯁꯦ ꯃꯥꯗꯤ ꯈꯔ ꯍꯩꯅꯖꯗꯕ ꯖꯥꯠꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯕꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯋꯥꯅꯤ ꯕꯤꯛꯇꯔꯅ ꯃꯥꯁꯨ ꯑꯉꯛꯄ ꯃꯤꯅꯤ ꯑꯗꯨꯛ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯐꯥꯎ ꯁꯨꯡꯌꯥ ꯌꯥꯗꯕ ꯉꯝꯃꯤ ꯑꯩꯈꯣꯏ ꯍꯦꯅꯔꯤꯅ ꯃꯔꯣꯜ ꯑꯃ ꯑꯅꯝ ꯈꯔ ꯀꯟꯕꯒ ꯍꯩꯅ ꯇꯥꯟꯅꯕ ꯌꯥꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯅꯤ ꯙꯅꯔꯥꯖꯅ ꯑꯗꯣ ꯁꯅꯥꯅꯨ ꯍꯣꯏ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏ ꯕꯦꯠꯁꯇ ꯌꯥꯎꯕ꯭ꯔꯣ ꯅꯠꯇꯦ ꯅꯪꯁꯨ ꯈꯪꯕ꯭ꯔꯕ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯣꯏ ꯋꯥꯔꯤꯗꯣ ꯕꯣꯕꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯅꯍꯥꯟꯃꯨꯛ ꯅꯃꯥꯟꯅꯕ ꯐꯨꯅꯩꯅ ꯇꯧꯕ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯕꯤꯛꯇꯔꯅ ꯑꯧ ꯃꯥꯅꯦ ꯍꯦꯅꯔꯤꯒ ꯐꯨꯅꯩꯅ ꯇꯧꯈꯤꯕ ꯅꯨꯄꯥꯗꯣ ꯕꯣꯕꯤ ꯍꯥꯏꯕꯅꯤꯀꯣ ꯃꯥꯁꯨ ꯁꯤꯗ ꯇꯝꯕꯅꯤ ꯑꯩꯈꯣꯏꯒ ꯁꯕꯖꯦꯛ ꯃꯥꯟꯅꯕꯅꯤ ꯅꯃꯥꯟꯅꯕꯗꯣ ꯐꯨꯔꯛꯀꯦ ꯍꯥꯏꯗꯅ ꯅꯣꯏꯅꯤꯁꯨ ꯊꯤꯒꯠꯂꯒ ꯐꯨꯒꯦ ꯈꯜꯂꯤꯔꯣ ꯙꯅꯔꯥꯖꯅ ꯁꯨꯝ ꯃꯁꯛ ꯃꯃꯤꯡ ꯈꯪꯅꯤꯡꯕꯒꯤ ꯋꯥꯅꯤꯗ ꯐꯨꯅꯔ ꯀꯩ ꯀꯥꯟꯅꯅꯤ ꯃꯥꯁꯨ ꯅꯥꯅꯤ ꯑꯩꯈꯣꯏꯁꯨ ꯅꯥꯅꯤ ꯍꯥ ꯍꯧꯖꯤꯛꯐꯥꯎ ꯍꯦꯅꯔꯤꯗꯣ ꯃꯃꯥꯏ ꯒ꯭ꯔꯤꯟ ꯀꯥꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯗꯤ ꯃꯤ ꯐꯨꯅꯕꯁꯤꯃꯗꯤ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗ꯭ꯔꯤ ꯕꯤꯛꯇꯔꯅ ꯁꯅꯥꯅꯨ ꯍꯣꯏꯒꯁꯨ ꯂꯩꯀꯥꯏ ꯄꯨꯜꯂꯦ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯕꯣꯕꯤꯗꯣ ꯃꯃꯥꯟꯅꯕ ꯔꯣꯁꯟꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯗꯨ ꯆꯅꯨꯂꯦꯝꯕꯤꯅ ꯎꯔꯗꯨꯅ ꯙꯅꯔꯥꯖꯀ ꯕꯤꯛꯇꯔꯒꯗꯨ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯕꯣꯕꯤ ꯍꯥꯏꯗꯣ ꯑꯁꯤ ꯂꯥꯛꯏꯁꯤꯅꯤ ꯕꯤꯛꯇꯔ ꯂꯝꯕꯤꯔꯣꯝꯗ ꯌꯦꯡꯂꯒ ꯀꯔꯝꯕꯅꯣ ꯃꯁꯥ ꯈꯔ ꯐꯕ ꯋꯥꯡꯇꯛ ꯇꯧꯕꯁꯤ ꯐꯨꯔꯤꯠ ꯊꯦꯛꯀꯠꯂꯒ ꯂꯤꯠꯄꯁꯤ ꯙꯅꯔꯥꯖ ꯃꯀꯣꯛ ꯅꯣꯝꯂꯒ ꯃꯁꯥꯗꯤ ꯑꯗꯨꯝ ꯐꯩꯅꯦ ꯑꯁꯤꯅꯅꯤ ꯑꯃꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕꯗ ꯒ꯭ꯔꯤꯟ ꯀꯥꯔꯒ ꯂꯥꯛꯏꯗꯣ ꯕꯣꯕꯤꯁꯨ ꯆꯅꯨꯂꯦꯝꯕꯤ ꯎꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯅꯨꯂꯦꯝꯕꯤ ꯁꯅꯥꯅꯨꯗꯤ ꯂꯥꯛꯇ꯭ꯔꯕꯣ ꯂꯥꯛꯀꯅꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯦꯅ ꯍꯥꯏꯕꯅꯤ ꯌꯧꯔꯛꯑꯅꯤ ꯅꯣꯏꯅ ꯀꯅꯥ ꯏꯃꯥꯟꯅꯕꯅꯤ ꯈꯪꯅꯧ ꯑꯗꯣ ꯑꯩꯈꯣই ꯀ꯭ꯂꯥꯁ ꯑꯝꯇ ꯇꯧꯔꯦ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯇꯧꯗꯣꯏꯖꯥꯠꯂꯣ ꯀꯩ ꯄꯥꯎ ꯂꯩꯒꯦ ꯈꯪꯕ꯭ꯔꯣ ꯇꯧꯗꯣꯏ ꯃꯥꯟꯗꯦꯗ ꯁꯥꯔꯗꯣ ꯃꯣꯏ ꯐꯦꯃꯤꯂꯤ ꯑꯅꯥꯕ ꯌꯥꯎꯁꯤꯜꯂꯦꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈꯤ ꯍꯥꯏ ꯍꯌꯦꯡꯒꯨꯝꯕ ꯇꯧꯗꯧ ꯃꯥꯜꯂꯤ ꯆꯅꯨꯂꯦꯝꯕꯤꯒ ꯕꯣꯕꯤꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯕꯤꯛꯇꯔꯒ ꯙꯅꯔꯥꯖꯀꯅ ꯌꯦꯡꯂꯤ ꯑꯅꯤꯃꯛꯀꯤ ꯋꯥꯈꯜꯗ ꯃꯥꯅ ꯆꯅꯨꯂꯦꯝꯕꯤ ꯎꯕꯒ ꯁꯅꯥꯅꯨ ꯍꯪꯂꯤꯁꯦ ꯃꯔꯝ ꯂꯩꯔꯝꯅꯤ ꯑꯁꯤꯅꯕꯨ ꯍꯦꯅꯔꯤꯒ ꯐꯨꯅꯗ꯭ꯔꯗꯤ ꯀꯅꯥꯒ ꯐꯨꯅꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯕꯣꯕꯤꯁꯨ ꯃꯃꯥꯟꯅꯕꯒ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ ꯆꯅꯨꯂꯦꯝꯕꯤꯅ ꯕꯣꯕꯤꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤꯁꯨ ꯑꯣꯏꯔꯕꯅꯤꯅ ꯁꯅꯥꯅꯨꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯕꯤꯕꯅꯤ ꯕꯤꯛꯇꯔꯅ ꯅꯣꯏ ꯁ꯭ꯀꯨꯜ ꯄꯨꯜꯂꯛꯄ꯭ꯔꯣ ꯄꯨꯜꯂꯛꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗꯣ ꯅꯣꯏ ꯅꯃꯥꯟꯅꯕꯗ ꯐꯨꯔꯛꯈꯤꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜ ꯈꯟꯅꯨꯀꯣ ꯁꯅꯥꯅꯨꯒꯁꯨ ꯈꯪꯅꯔꯕꯅꯤꯅ ꯅꯣꯏꯅ ꯈꯪꯁꯤꯟꯕꯗꯁꯨ ꯀꯥꯟꯅꯔꯛꯀꯅꯤ ꯍꯌꯦꯡꯋꯥꯏ ꯃꯉꯣꯟꯗꯒꯤꯁꯨ ꯃꯇꯦꯡꯒ ꯂꯧꯔꯛꯄ ꯌꯥꯔꯤꯅꯤ ꯙꯅꯔꯥꯖꯅ ꯍꯣꯏ ꯉꯁꯤꯗꯒꯤ ꯃꯁꯛꯀ ꯃꯃꯤꯡꯒ ꯀꯣꯟꯅꯅ ꯈꯪꯂꯕꯅꯤꯅ ꯌꯥꯔꯦꯗ ꯕꯤꯛꯇꯔꯅ ꯑꯩꯈꯣꯏꯅꯤꯁꯨ ꯆꯪꯈ꯭ꯔꯒꯦ ꯅꯪꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯄꯨꯡꯁꯨ ꯇꯥꯁꯤꯜꯂꯛꯏ ꯑꯩ ꯆꯪꯂꯒꯦ ꯁꯅꯥꯅꯨꯁꯨ ꯃꯊꯟꯇ ꯑꯗꯨꯝ ꯆꯪꯖꯔꯅꯤ ꯑꯗꯣ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤꯒꯗꯣ ꯈꯔ ꯈꯔ ꯁꯥꯟꯅꯁꯦ ꯆꯪꯉꯒꯦꯀꯣ ꯑꯩ ꯍꯣꯏ ꯆꯅꯨꯂꯦꯝꯕꯤꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯙꯅꯔꯥꯖꯅ ꯕꯣꯕꯤ ꯍꯥꯏꯔꯤꯁꯤ ꯁꯅꯥꯅꯨꯗ ꯀꯩꯅꯣꯝꯗꯤ ꯈꯜꯂꯝꯗꯧ ꯃꯥꯜꯂꯤ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯁꯦꯟꯅꯗ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯁꯤꯅ ꯈꯨꯔꯧ ꯊꯥꯡꯍꯟꯗꯧꯔꯤ ꯑꯗꯣ ꯍꯦꯅꯔꯤꯗꯨ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯣ ꯁꯅꯥꯅꯨ ꯑꯗꯨꯝ ꯂꯩꯔ ꯃꯥꯜꯂꯦ ꯃꯥꯏ ꯊꯣꯛ ꯃꯥꯏ ꯂꯥꯛꯆꯔꯁꯅꯤ ꯑꯩꯈꯣꯏꯅꯤꯁꯨ ꯀ꯭ꯂꯥꯁ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯈꯣꯏꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯂꯩꯕꯤꯒ ꯁꯅꯥꯅꯨꯒꯗꯨ ꯄꯨꯟꯅ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯃꯤꯟꯅꯔꯤ ꯁꯅꯥꯅꯨꯅ ꯐꯦꯡꯂꯤ ꯂꯂꯩꯕꯤꯅ ꯀꯟꯅ ꯆꯥꯝꯂꯤ ꯁꯅꯥꯊꯣꯏꯅ ꯅꯥꯎꯕꯤꯌꯥ ꯅꯆꯦꯒ ꯄꯨꯟꯅ ꯊꯕꯛꯇꯣ ꯂꯣꯏꯃꯤꯟꯅꯔꯒꯅꯦ ꯄꯣꯊꯥꯔꯣ ꯅꯆꯦꯁꯨ ꯀꯣꯂꯦꯖ ꯆꯠꯄꯒ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯅꯕ ꯍꯣꯠꯅꯕꯒꯗ ꯋꯥꯔꯝꯂꯅꯤ ꯑꯩꯅꯦ ꯐꯅꯦꯛ ꯑꯃ ꯐꯪꯗꯧꯔꯤ ꯑꯝꯇ ꯁꯥꯔꯨꯈꯤꯒꯦꯀꯣ ꯂꯂꯩꯕꯤ ꯀꯣꯟ ꯆꯥꯝꯅ ꯆꯥꯝꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯩꯅ ꯀꯩꯝ ꯌꯥꯎꯕꯤꯔꯝꯗꯕꯁꯤ ꯃꯉꯥꯏꯔꯦ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯉꯥꯡꯕꯗ ꯇꯥꯅꯤꯡꯗꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯕꯅꯤ ꯅꯆꯤꯟꯗ ꯈꯨꯝꯃꯛꯀꯅꯨꯅꯦ ꯅꯁꯥꯅ ꯈꯪꯅ ꯊꯕꯛꯇꯣ ꯇꯧꯔꯕꯗꯤ ꯁꯨꯃꯥꯏꯅ ꯉꯥꯡꯅꯔꯤꯁꯦ ꯉꯥꯡꯅꯔꯣꯏꯗꯕ ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯅꯦ ꯅꯃꯤꯠꯇꯒꯤ ꯅꯄꯤꯒ ꯑꯣꯔꯣꯔꯣ ꯇꯥꯈꯩ ꯀꯞꯇꯧꯔꯤꯕꯅꯤꯀꯣ ꯅꯪ ꯑꯩꯗ ꯇꯨꯃꯤ ꯂꯩꯖꯔꯒꯦ ꯌꯥꯔꯦ ꯃꯆꯤꯟꯁꯦ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦꯕ ꯊꯕꯛꯅ ꯇꯧꯅꯤꯡꯗ꯭ꯔꯤꯕ ꯐꯖꯕꯅ ꯃꯔꯣꯟ ꯑꯃ ꯁꯥꯅꯤꯡꯂꯤꯕ ꯁꯅꯥꯊꯣꯏꯗꯨ ꯋꯥ ꯉꯥꯡꯗꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯂꯂꯩꯕꯤ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯑꯩꯅꯕꯨ ꯇꯧꯔꯗꯤ ꯃꯌꯥꯝꯒꯤ ꯉꯥꯡꯐꯝ ꯆꯩꯐꯝꯗꯇ ꯑꯣꯏ
ꯊꯕꯛ ꯇꯧꯔꯤꯁꯦ ꯃꯃꯤꯁꯤ ꯎꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯉꯥꯡꯗꯒꯤ ꯃꯆꯤꯟꯁꯤ ꯍꯥꯟꯅ ꯀꯥꯊꯣꯛꯂꯒ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯕ ꯌꯥꯔꯦ ꯅꯪꯁꯨ ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯂꯨꯔꯅꯨ ꯃꯤꯅ ꯁꯥꯎꯔꯤ ꯈꯪꯉꯗꯤ ꯇꯨꯃꯤꯟ ꯂꯩ ꯌꯥꯗ꯭ꯔꯣ ꯅꯈꯥꯒꯤ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯅꯪꯅ ꯅꯆꯤꯟ ꯈꯨꯝꯂꯨꯔꯗꯤ ꯉꯥꯡꯉꯛ ꯇꯥꯕꯅꯤ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯗꯦ ꯀꯣꯟ ꯐꯦꯡꯂꯤꯕꯗꯨ ꯁꯠ ꯂꯣꯏꯁꯤꯟꯃꯤꯟꯅꯩ ꯀꯣꯟꯁꯤꯡꯗꯨ ꯐꯖꯅ ꯎꯞꯂꯒ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯑꯅꯤꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯅꯥꯗꯨ ꯆꯤꯌꯔꯗ ꯐꯝꯊꯔꯒ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯂꯥꯏꯔꯤꯛꯀꯁꯦ ꯈꯔ ꯄꯥꯗ ꯌꯥꯗ꯭ꯔꯦ ꯂꯂꯩꯕꯤ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯗꯨꯁꯦ ꯅꯪꯅ ꯉꯁꯥꯏ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯔꯤꯉꯩꯗ ꯗꯥꯕꯨꯕꯤꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯕꯅꯤ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯁꯦ ꯎꯅꯗꯣꯏꯔꯥꯅ ꯍꯥꯏꯔꯒ ꯃꯊꯟꯇ ꯅꯣꯛꯃꯤꯒ ꯇꯧꯔꯝꯃꯒ ꯀꯩꯁꯨꯝ ꯍꯥꯏꯔꯝꯗꯦ ꯂꯂꯩꯕꯤꯒꯤ ꯋꯥꯗꯨꯗ ꯁꯅꯥꯅꯨꯗꯨ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯩ ꯂꯂꯩꯕꯤꯅ ꯃꯃꯥꯅ ꯍꯥꯏꯕꯗ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯗꯥꯕꯨꯕꯤꯁꯦ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯅꯪ ꯁꯥꯟꯅꯕ ꯍꯧꯕ ꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯣ ꯅꯍꯥꯟꯈꯩꯗꯤ ꯄꯥꯛ ꯂꯥꯛꯄ ꯎꯗ꯭ꯔꯕꯅꯤ ꯉꯁꯤ ꯉꯔꯥꯡꯗꯤ ꯈꯔ ꯇꯣꯏꯔꯦ ꯑꯦꯛꯖꯥꯝ ꯇꯧꯗꯧꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒꯤ ꯅꯣꯠꯁ ꯍꯪꯕꯒ ꯂꯥꯛꯏꯔꯥ ꯈꯪꯗꯦ ꯃꯥ ꯅꯍꯥꯟꯂ ꯀꯩꯅꯣ ꯂꯥꯛꯍꯧꯗꯕꯒꯤ ꯅꯣꯠꯁ ꯍꯪꯒꯦꯅ ꯂꯥꯛꯏ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯀꯣꯂꯦꯖꯇꯣ ꯈꯔ ꯇꯣꯏꯅ ꯀꯥꯎ ꯌꯥꯗ꯭ꯔꯅ ꯍꯥꯏꯔꯨꯕꯒꯤ ꯏꯀꯥꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯜꯂꯤꯔ ꯑꯃ ꯇꯧꯔꯝꯃꯅꯤ ꯈꯪꯗꯦꯗ ꯑꯗꯨꯏ ꯋꯥꯗꯤ ꯅꯣꯏ ꯀꯣꯂꯦꯖꯇ ꯊꯦꯡꯅꯔꯀꯥꯟꯗ ꯄꯥꯎ ꯍꯦꯛ ꯐꯥꯎꯅꯖꯔꯣ ꯂꯂꯩꯕꯤꯗꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯅꯨꯗꯤ ꯍꯦꯅꯔꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨꯒ ꯂꯂꯩꯕꯤꯅ ꯉꯁꯤ ꯇꯝꯂꯔꯤꯕ ꯄꯥꯎ ꯑꯁꯤꯒꯅ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯏꯈꯪ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯕꯣꯕꯤꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯕꯗꯤ ꯀꯔꯤ ꯈꯨꯝꯅꯤ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯍꯥꯏꯔꯛꯂꯣꯏꯗ ꯍꯥꯏꯅꯁꯨ ꯈꯟꯗꯣꯛꯏ ꯇꯥꯟꯖꯥꯗꯨꯗ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯈꯣꯟ ꯇꯥꯏ ꯑꯦꯛꯖꯥꯝ ꯇꯧꯗꯣꯔꯦꯅ ꯇꯥꯏꯝ ꯇꯦꯕꯜ ꯊꯣꯛꯂꯛꯈꯤꯕꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯍꯧꯔꯕ ꯅꯪꯕꯣ ꯁꯅꯥꯅꯨꯅ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯇꯦꯕꯜ ꯃꯅꯥꯛꯇ ꯐꯝꯕꯗꯨꯒ ꯍꯦꯅꯔꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯒ ꯃꯥꯟꯅꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯉꯛꯁꯩ 12 ꯂꯣꯏꯈꯤꯕꯗꯒꯤ ꯂꯥꯏꯔꯤꯛꯀꯁꯦ ꯏꯄꯥ ꯄꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦꯗ ꯕꯦꯛ ꯆꯥꯔꯛꯂꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯔ ꯄꯥꯁꯤꯜꯂꯣ ꯌꯦꯠꯄꯨꯗꯤ ꯑꯩꯅ ꯈꯔ ꯌꯦꯠꯂꯅꯤ ꯍꯟꯗꯛꯁꯦ ꯌꯦꯠꯂꯣꯏꯒꯦꯅ ꯈꯟꯕꯅꯤ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯗꯨꯝ ꯍꯦꯛ ꯌꯦꯠꯅꯤꯡꯕ ꯍꯦꯅꯔꯤꯒꯤ ꯋꯥꯗꯨꯗ ꯁꯅꯥꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯄꯥꯎ ꯐꯥꯎꯅꯁꯤꯗ ꯅꯪ ꯌꯦꯠꯄꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯌꯥꯔꯦ ꯅꯪꯒꯤ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯈꯪꯈ꯭ꯔꯗꯤ ꯍꯥꯏꯕ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨ ꯅꯣꯏꯗ ꯂꯥꯛꯂꯦ ꯃꯤꯅ ꯎꯈꯤꯅꯤ ꯀꯣꯂꯦꯖꯇ ꯊꯦꯡꯅꯔꯦ ꯃꯤꯅ ꯈꯪꯈꯤꯅꯤꯅ ꯅꯠꯇꯦ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯀꯅꯥꯝꯇ ꯍꯦꯛ ꯇꯧꯅꯗꯕ꯭ꯔꯣ ꯅꯣꯏ ꯃꯃꯥꯒ ꯕꯕꯥꯒꯁꯨ ꯄꯥꯎꯒ ꯑꯝꯇ ꯍꯦꯛ ꯐꯥꯎꯅꯗꯕ ꯃꯈꯩ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯀꯥꯏꯅ ꯁꯨꯛꯎꯅꯤꯡ ꯎꯅꯗꯈꯩ ꯂꯨꯍꯣꯡꯂꯛꯄ꯭ꯔꯕ ꯑꯁ ꯋꯥꯔꯤꯗꯤ ꯅꯪꯁꯨ ꯋꯥꯊꯤꯗꯣ ꯌꯥꯝ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯋꯥꯊꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯪꯉꯕꯣ ꯅꯪꯅ ꯀꯤꯔꯤꯁꯤ ꯀꯅꯥꯅꯣ ꯕꯣꯕꯤꯔꯣ ꯕꯣꯕꯤꯒꯤ ꯋꯥꯔꯤꯗꯣ ꯇꯣ ꯌꯥꯔꯦ ꯅꯪꯅ ꯋꯥꯔꯤ ꯁꯨꯝ ꯍꯧꯗꯣꯛ ꯂꯩ ꯐꯥꯒꯤꯗꯒꯤ ꯅꯣꯏꯅꯤ ꯇꯨꯃꯤꯟꯅ ꯀꯣꯏꯅ ꯂꯩꯔꯝꯗꯣꯏꯅꯦ ꯌꯦꯡꯉꯣ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯌꯨꯝꯗꯒ ꯂꯩꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯤꯁꯦ ꯑꯩꯅ ꯀꯦꯝ ꯇꯧꯗꯅ ꯃꯤꯅ ꯍꯦꯛꯇ ꯐꯥ ꯂꯥꯛꯇꯧ ꯅꯠꯇꯦ ꯕꯣꯕꯤꯁꯨ ꯏꯃꯥꯟꯅꯕꯅꯦ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯕꯒꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯐꯠꯇꯅ ꯈꯟꯖꯤꯟꯖꯕꯒꯤ ꯋꯥꯅꯤ ꯑꯩꯁꯦ ꯐꯠꯇꯕꯃꯨꯛ ꯇꯥꯔꯦꯅꯦ ꯁꯤꯗꯤ ꯐꯠꯇꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯕꯨ ꯈꯝꯍꯟꯖꯕꯅꯤ ꯈꯝꯍꯟꯕꯤꯔꯅꯨ ꯀꯩꯁꯨ ꯑꯩ ꯀꯦꯝ ꯇꯧꯖꯔꯣꯏ ꯈꯪꯉꯕꯣ ꯐꯔꯦ ꯅꯪꯅꯕꯨ ꯑꯗꯨ ꯌꯧꯅ ꯊꯥꯖꯔꯗꯤ ꯑꯩ ꯅꯪ ꯁꯦꯟꯅꯕꯒꯤ ꯃꯊꯧ ꯀꯩꯁꯨ ꯇꯥꯗꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯀꯅꯤꯗꯤ ꯈꯜꯂꯨꯅꯨ ꯋꯥꯔꯤ ꯁꯥꯟꯅ ꯈꯨꯗꯤꯡꯒꯤ ꯃꯔꯩ ꯇꯧꯗꯣꯏꯒ ꯀꯨꯁꯤ ꯈꯣꯠꯇꯣꯏꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯔꯣꯃꯥꯟꯁ ꯇꯧꯁꯦ ꯍꯥꯏꯕꯗꯤ ꯅꯪ ꯅꯤꯌꯥꯁꯨ ꯌꯥꯗꯅ ꯍꯦꯅꯔꯤꯒꯤ ꯃꯦꯁꯦꯖꯇꯨꯗ ꯁꯅꯥꯅꯨ ꯃꯃꯥꯏꯗꯨ ꯏꯀꯥꯏꯃꯟꯗꯅ ꯐꯣꯟꯗꯨꯗ ꯌꯦꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯍꯦꯅꯔꯤꯅ ꯃꯃꯥꯡꯃꯛꯇ ꯂꯩꯇ꯭ꯔꯕꯁꯨ ꯋꯥꯍꯩꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯇꯨꯝꯈ꯭ꯔꯕ ꯊꯃꯣꯏ ꯃꯅꯨꯡꯗ ꯍꯨꯠꯇꯨꯅ ꯆꯪꯈ꯭ꯔꯕꯗꯤ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯁꯅꯥꯅꯨ ꯃꯁꯥ ꯃꯊꯟꯇꯅ ꯍꯪꯖꯩ ꯆꯅꯨꯂꯦꯝꯕꯤꯒ ꯁꯅꯥꯅꯨꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯒꯦꯠꯇꯒꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯆꯅꯨꯂꯦꯝꯕꯤꯅ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯈꯟꯕꯗ ꯃꯊꯥꯁꯦ ꯐꯖꯅ ꯁꯥꯏ ꯀꯣꯂꯦꯖꯇꯤ ꯄꯥꯛꯅ ꯂꯦꯞꯇꯈꯩ ꯀꯥꯔꯦ ꯑꯗꯨꯒ ꯈꯪꯕꯅ ꯈꯖꯤꯛꯈꯛ ꯑꯁ ꯑꯩ ꯕꯦꯛ ꯆꯥꯍꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯝ ꯄꯥꯎ ꯏꯕꯦꯝꯃ ꯀ꯭ꯂꯥꯁꯇ ꯇꯥꯛꯂꯤꯕ ꯅꯣꯠꯁ ꯃꯌꯥꯝꯗꯣ
ꯈꯨꯝꯖꯤꯜꯂ ꯈꯔꯁꯨ ꯄꯥꯁꯤꯜꯂꯣ ꯕꯦꯛ ꯆꯥꯔꯅꯤꯅ ꯄꯤꯇꯤꯡ ꯄꯤꯇꯤꯡ ꯆꯣꯡꯂꯒꯅꯦ ꯂꯥꯏ ꯂꯥꯛꯂꯒ ꯇꯥꯛꯇꯧ ꯅꯠꯇꯦ ꯄꯥꯔꯁꯨ ꯀꯣꯛꯇ ꯆꯪꯉꯨ ꯌꯥꯗꯕꯁꯤꯅꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯕꯤꯛꯇꯔꯒ ꯙꯅꯔꯥꯖꯀꯗꯣ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯄꯗꯨꯗ ꯆꯅꯨꯂꯦꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ ꯕꯤꯛꯇꯔꯅ ꯀ꯭ꯂꯥꯁ ꯂꯩꯕ꯭ꯔꯣ ꯅꯣꯏ ꯑꯅꯤ ꯆꯅꯨꯂꯦꯝꯕꯤꯅ ꯂꯩ ꯅꯣꯏꯗꯤ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯇꯧꯔꯅꯤꯗ ꯑꯗꯣ ꯊꯦꯡꯅꯕ ꯎꯅꯕꯁꯨ ꯀꯨꯏꯔꯦ ꯀꯦꯟꯇꯤꯟꯗ ꯐꯝꯃꯤꯟꯅꯔꯒ ꯀꯩꯅꯣꯝꯗꯤ ꯆꯥꯃꯤꯟꯅꯕ ꯌꯥꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯗꯦ ꯀ꯭ꯂꯥꯁ ꯂꯩꯕꯁꯤꯗ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯁꯅꯥꯅꯨꯗꯤ ꯑꯇꯣꯞꯄ ꯑꯣꯏꯔꯨꯕꯩ ꯅꯤꯡꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯦꯅꯔꯤꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯃꯥꯜꯂꯛꯄꯗꯨꯗ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯏ ꯙꯅꯔꯥꯖꯅ ꯁꯅꯥꯅꯨꯁꯨ ꯑꯩꯈꯣꯏꯒ ꯊꯦꯡꯅꯕꯗꯤ ꯀꯨꯏꯔꯦ ꯅꯣꯡꯇ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯗꯦ ꯅꯣꯏꯁꯨ ꯇꯥꯟꯖꯥ ꯐꯪꯂꯗꯤ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯗꯨꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔ ꯃꯥꯜꯂꯦ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯩꯍꯧꯔꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯒ ꯍꯥꯏꯔꯨ ꯌꯥꯕ ꯅꯠꯇꯦ ꯍꯦꯅꯔꯤꯗꯣ ꯀꯔꯣꯝꯗꯒꯤꯅꯣ ꯁꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩꯕ ꯐꯥꯎ ꯑꯩ ꯎꯅꯅꯤ ꯆꯦꯟꯕꯗ ꯈꯨꯗꯤꯒ ꯊꯤꯅꯤꯀꯣ ꯕꯤꯛꯇꯔꯅ ꯅꯣꯏ ꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯊꯣꯛꯈꯤꯕꯗ ꯐꯗꯣꯏꯖꯥꯠꯂꯣ ꯆꯅꯨꯂꯦꯝꯕꯤ ꯁꯅꯥꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯕꯤꯛꯇꯔꯒ ꯙꯅꯔꯥꯖꯀ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯑꯅꯤꯗꯨ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤꯅꯣ ꯈꯪꯗꯦ ꯍꯦꯅꯔꯤꯅ ꯋꯥ ꯉꯥꯡꯂꯤ ꯁꯅꯥꯅꯨꯅ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯗꯨꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯕꯨ ꯆꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤ ꯆꯅꯨꯂꯦꯝꯕꯤꯅ ꯁꯅꯥꯅꯨꯁꯦ ꯅꯃꯥꯟꯅꯕꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯕꯤꯛꯇꯔꯅ ꯀꯣꯂꯦꯖꯇ ꯁꯨꯝ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯊꯝꯂꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖꯔꯁꯅꯨ ꯙꯅꯔꯥꯖꯅ ꯁꯅꯥꯅꯨꯁꯤ ꯍꯧꯖꯤꯛꯐꯥꯎ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯖꯥꯠꯂꯣ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯤ ꯃꯥꯗꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯁꯥꯕꯗ ꯍꯦꯛꯇ ꯁꯥꯎꯏ ꯕꯤꯛꯇꯔꯅ ꯑꯗꯣ ꯍꯣꯔꯦꯟ ꯁꯨꯇꯤ ꯊꯥꯔꯛꯄꯗ ꯍꯥꯏꯐꯦꯠ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯉꯁꯤꯗꯤ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯁꯦ ꯃꯌꯨꯝꯗ ꯄꯨꯟꯅ ꯑꯝꯇ ꯍꯟꯃꯤꯟꯅꯍꯟꯁꯤ ꯁꯅꯥꯅꯨꯅ ꯑꯩ ꯊꯟꯗ ꯂꯪꯊꯣꯛꯑꯝꯃꯒ ꯆꯠꯂꯣꯏꯗꯤ ꯌꯥꯔꯣꯏꯌꯦ ꯙꯅꯔꯥꯖꯅ ꯅꯪꯒꯤꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯕꯤꯛꯇꯔ ꯂꯩꯁꯤꯗꯤ ꯂꯥꯏꯟꯁꯨ ꯄꯨꯜꯂꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯁꯅꯥꯅꯨꯁꯨ ꯉꯥꯏꯔꯦ ꯍꯣꯔꯦꯟ ꯐꯥꯎ ꯃꯁꯥꯗ ꯈꯪꯍꯟꯗꯅ ꯑꯗꯨꯝ ꯅꯪꯅ ꯂꯝꯕꯤ ꯄꯨꯜꯂꯦ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦꯅ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯇꯧꯔꯒꯅꯦ ꯃꯣꯏꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯗꯤ ꯋꯥꯔꯤꯁꯦ ꯀꯥꯏꯗꯅꯣꯃ ꯐꯩꯗꯨꯅ ꯆꯠꯈ꯭ꯔꯅꯤ ꯕꯤꯛꯇꯔꯅ ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯌꯥꯔꯦꯅ ꯈꯜꯂꯗꯣꯏꯅꯤ ꯁꯅꯥꯅꯨꯗꯗꯤ ꯍꯩꯗꯣꯛꯂꯨꯅꯨ ꯄꯨꯟꯅ ꯍꯟꯃꯤꯟꯅꯅꯦꯁꯦ ꯅꯪꯅ ꯈꯔ ꯁꯤꯜꯂꯒ ꯑꯝꯇ ꯆꯠꯃꯤꯟꯅꯍꯟꯁꯤ ꯆꯅꯨꯂꯦꯝꯕꯤ ꯕꯤꯛꯇꯔꯗ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦ ꯀ꯭ꯂꯥꯁ ꯂꯣꯏꯕꯒ ꯄꯥꯎ ꯄꯤꯔꯒꯦ ꯑꯗꯨꯒ ꯅꯣꯏ ꯒꯦꯠꯀꯤꯗꯣ ꯑꯗꯨꯗ ꯉꯥꯏꯔꯝꯃꯣ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯅꯕ ꯙꯅꯔꯥꯖꯅ ꯁꯤꯟꯕ ꯁꯤꯟꯗꯣꯛꯅꯔꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦꯗ ꯍꯣꯏ ꯑꯩ ꯌꯥꯅꯕ ꯁꯤꯜꯂꯒꯦ ꯑꯗꯣ ꯁꯅꯥꯅꯨꯁꯦ ꯑꯩꯅ ꯊꯣꯛꯈ꯭ꯔꯦꯅ ꯁꯥꯎꯔꯛꯑꯅꯤ ꯀ꯭ꯂꯥꯁꯁꯨ ꯂꯩꯕꯅꯤꯅ ꯆꯪꯈ꯭ꯔꯒꯦ ꯍꯣꯔꯦꯟꯒꯤ ꯋꯥꯔꯤꯗꯨꯅ ꯑꯩ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯑꯒꯦꯕ ꯀꯣ ꯍꯥꯏꯔꯝꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯗꯨ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯂꯥꯛꯏ ꯆꯅꯨꯂꯦꯝꯕꯤꯅ ꯁꯅꯥꯅꯨ ꯆꯪꯉꯁꯤ ꯀ꯭ꯂꯥꯁꯁꯨ ꯂꯩꯕꯅꯤꯅ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ ꯍꯣꯔꯦꯟ ꯐꯣꯟꯗ ꯑꯣꯏꯅ ꯐꯖꯅ ꯁꯥꯟꯅꯔꯣꯕ ꯆꯅꯨꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯁꯅꯥꯅꯨꯗꯤ ꯍꯦꯅꯔꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯅꯤ ꯈꯟꯅ ꯍꯔꯥꯎꯔꯤ ꯍꯦꯅꯔꯤꯅ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯌꯥꯔꯦꯗ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯎꯅꯔꯒ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯔꯗꯤ ꯑꯩꯁꯨ ꯃꯤꯃꯥꯡ ꯇꯨꯃꯥꯡ ナꯏꯗꯅ ꯀꯩꯁꯨ ꯇꯥꯟꯅꯔꯣꯏꯗ ꯆꯅꯨꯂꯦꯝꯕꯤꯅ ꯁꯅꯥꯅꯨꯅꯁꯨ ꯌꯥꯝ ꯁꯥꯎꯔꯕꯅꯦ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯃꯥꯡꯗ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯗꯦ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯄꯦꯟꯅ ꯑꯩꯈꯣꯏꯁꯨ ꯀ꯭ꯂꯥꯁ ꯂꯩꯕꯅꯤꯅ ꯆꯪꯈ꯭ꯔꯒꯦ ꯅꯣꯏꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯒꯗꯣꯏ ꯑꯣꯏꯔꯝꯅꯤ ꯀ꯭ꯂꯥꯁ ꯌꯥꯎꯗꯣꯏꯅꯤ ꯐꯔꯦ ꯆꯪꯈ꯭ꯔꯣꯀꯣ ꯁꯅꯥꯅꯨ ꯁꯅꯥꯅꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯂꯝꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯍꯦꯅꯔꯤꯅ ꯕ꯭ꯔꯦꯛ ꯉꯥꯛ ꯊꯥꯕꯁꯤꯗ ꯀꯥꯏꯗ ꯂꯩꯔꯨꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯆꯦꯜ ꯂꯩꯔꯝꯕ ꯃꯥꯅꯩꯁꯦ ꯀꯌꯥꯝ ꯍꯩꯅꯗ꯭ꯔꯖꯥꯠꯅꯣ ꯆꯦꯟ ꯆꯦꯟꯗꯅ ꯈꯥꯡꯉꯤꯁꯤꯕꯣ ꯕꯤꯛꯇꯔꯅ ꯍꯣꯔꯦꯟꯒꯤ ꯄ꯭ꯂꯥꯟꯗꯤ ꯌꯥꯠꯈ꯭ꯔꯕꯅꯤ ꯑꯗꯣ ꯅꯁꯥꯅ ꯈꯪꯅ ꯊꯕꯛ ꯈꯔ ꯇꯧꯀꯣ ꯙꯅꯔꯥꯖꯅ ꯌꯥꯔꯦ ꯆꯪꯉꯁꯤ ꯊꯦꯡꯒꯤ ꯂꯥꯛꯑꯣ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯄꯤꯔꯤꯉꯩꯗ ꯑꯣꯖꯥꯒ ꯂꯣꯏ ꯆꯪꯉꯝꯃꯅꯤ ꯍꯌꯦꯡ ꯅꯪꯒꯤꯗꯁꯨ ꯑꯩꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯗꯣꯏꯅꯤꯗ ꯑꯩꯒꯤ ꯃꯇꯝꯁꯤꯗꯗꯤ ꯅꯣꯏꯅ ꯈꯔ ꯄꯥꯡꯗꯅ ꯀꯅꯥ ꯂꯥ ꯄꯥꯡꯕꯤꯗꯣꯏꯅꯣ ꯕꯤꯛꯇꯔꯅ ꯍꯣꯔꯦꯟꯗꯤ ꯆꯅꯨꯂꯦꯝꯕꯤꯁꯦ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎꯋꯦ ꯌꯥꯝꯅ ꯙꯅꯔꯥꯖꯅ ꯏꯔꯥꯡꯗꯤ ꯂꯣꯏꯔꯦꯅꯦ ꯑꯩ ꯌꯥꯎꯅ ꯌꯥꯎꯅ ꯅꯣꯛꯃꯤꯒ ꯌꯦꯡꯗꯅ ꯅꯨꯄꯤꯒ ꯀꯣꯏꯈ꯭ꯔꯗꯤ ꯄꯨꯟꯕꯒ ꯐꯪꯂꯣꯏꯗꯧꯔꯤꯅ ꯏꯁ
ꯑꯩꯕꯨ ꯌꯥꯝ ꯈꯠꯄꯗꯧꯅ ꯎꯔꯛꯀꯅꯨ ꯀꯣꯏꯕꯣ ꯅꯪꯒꯤꯁꯨ ꯃꯇꯝ ꯑꯃ ꯁꯣꯏꯅ ꯂꯥꯛꯈꯤꯅꯤ ꯑꯩ ꯈꯪꯒꯗꯕ ꯍꯦꯅꯔꯤꯅ ꯍꯣꯏ ꯌꯥꯔꯦ ꯆꯪꯉꯁꯤ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯂꯤꯅꯔꯨ ꯂꯥꯛꯑꯣ ꯙꯅꯔꯥꯖꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛ ꯉꯥꯏꯕꯤꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯐꯥꯎꯕ ꯁꯥꯗꯅ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯁꯅꯥꯅꯨꯗꯤ ꯍꯦꯅꯔꯤꯅ ꯃꯉꯣꯟꯗ ꯌꯦꯜꯂꯛꯂꯤꯕꯁꯤ ꯀꯝꯗꯧꯅ ꯇꯣꯛꯍꯟꯒꯅꯤ ꯈꯟꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯤ ꯆꯅꯨꯂꯦꯝꯕꯤꯗꯤ ꯍꯣꯔꯦꯟ ꯕꯤꯛꯇꯔꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯀ꯭ꯂꯥꯁꯇꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯕꯣꯕꯤꯗꯤ ꯁꯅꯥꯅꯨꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯂꯤ ꯑꯃꯨꯛꯁꯨ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕ ꯑꯣꯖꯥꯗꯨꯗ ꯌꯦꯡꯂꯤ ꯂꯦꯝꯕꯤꯗꯨ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯇꯧꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯏꯃꯥ ꯑꯩꯅꯦ ꯍꯩꯃꯥ ꯅꯪꯒꯤ ꯐꯣꯟꯗꯨꯅ ꯀꯩꯗꯧꯔꯦ ꯅꯝꯕꯔꯒ ꯁꯦꯚ ꯇꯧꯗꯕꯁꯤꯗ ꯑꯩꯗꯤ ꯀꯅꯥꯅꯣ ꯈꯜꯂꯨꯔꯦꯗꯅ ꯆꯪꯈꯣꯟꯕꯅ ꯑꯩ ꯐꯣꯟꯗꯣ ꯅꯍꯥꯟ ꯐ꯭ꯂꯣꯔꯗꯒꯤ ꯑꯣꯟꯊꯕꯗꯒꯤ ꯄꯨꯝꯆꯩ ꯆꯥꯏꯔꯦ ꯌꯥꯗ꯭ꯔꯦ ꯐꯣꯟ ꯑꯍꯟꯕ ꯑꯃ ꯂꯩꯇ꯭ꯔꯗꯤ ꯏꯃꯥ ꯍꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯐꯣꯟ ꯌꯥꯗꯦꯅ ꯁꯦꯝꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯐꯣꯟ ꯑꯃꯨꯛ ꯀꯥꯏꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯅ ꯊꯨꯒꯥꯏꯕ ꯅꯠꯇꯦ ꯁꯣꯏꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯁꯤꯕꯨ ꯑꯩꯅꯔꯣ ꯄꯩꯁꯥꯅ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯀꯥꯟꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯐꯣꯟ ꯊꯨꯒꯥꯏꯔꯤꯕꯅꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯪ ꯕꯕꯥꯗ ꯋꯥꯔꯤꯗꯣ ꯐꯖꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯅꯄꯥꯅꯁꯨꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯣꯟꯅ ꯄꯩꯁꯥ ꯊꯥꯏꯌꯦꯅ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯑꯃꯠꯇꯁꯨ ꯌꯥꯎꯗ꯭ꯔꯦ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯑꯩꯅ ꯇꯧꯗꯣꯔꯤꯁꯤ ꯕꯕꯥꯗ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤ ꯇꯧꯕꯅꯤ ꯑꯗꯣ ꯏꯃꯥꯗ ꯄꯩꯁꯥ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ 10,000 ꯑꯣꯏꯔꯁꯨ ꯀꯞꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯣ ꯂꯨꯄꯥ 8,000 ꯂꯩꯔꯝꯒꯅꯤ 10 ꯁꯨꯔꯝꯃꯣꯏꯅꯦ ꯀꯣꯟꯅ ꯄꯤꯅꯔꯁꯨ ꯌꯥꯕ ꯏꯃꯥꯅ ꯑꯇꯣꯞꯄꯗꯒꯤ ꯍꯪꯅꯕ ꯑꯝꯇ ꯂꯩꯇ꯭ꯔꯕꯕ ꯍꯪꯐꯝ ꯑꯩꯅ ꯐꯣꯟ ꯄꯥꯏꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯗꯣꯏꯅꯣ ꯏꯃꯥꯟꯅꯕꯗꯒꯤ ꯐꯣꯟꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯌꯥꯝ ꯇꯥꯡꯕ ꯅꯠꯇ꯭ꯔꯁꯨ ꯏꯃꯥ ꯍꯣꯏꯒ ꯄꯥꯎ ꯏ ꯐꯥꯎꯅꯕ ꯌꯥꯕ ꯑꯃ ꯍꯦꯛꯇ ꯂꯩꯔꯒꯦ ꯑꯩꯗꯤ ꯀꯅꯥꯗ ꯍꯪꯗꯣꯏꯅꯣꯅꯦ ꯅꯠꯇꯦ ꯑꯩꯕꯨ ꯃꯃꯥ ꯃꯆꯥꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯅꯥꯌꯥꯏꯃꯗꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯀꯅꯥꯅꯣ ꯋꯥꯔꯤ ꯁꯥꯔꯤꯗꯨꯅ ꯂꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯏꯕꯨꯡꯉꯣꯅꯤ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣꯅꯦ ꯑꯩꯉꯣꯟꯗꯗꯤ ꯐꯣꯟ ꯇꯧꯔꯛꯇꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯆꯪꯈꯣꯟꯕꯁꯨ ꯇꯥꯏ ꯃꯃꯥꯅ ꯁꯣꯏꯗꯅ ꯐꯣꯟꯒꯤ ꯃꯇꯥꯡꯁꯤ ꯃꯄꯥꯗ ꯍꯥꯏꯗꯣꯛꯈ꯭ꯔꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯂꯦꯝꯕꯤꯁꯨ ꯂꯣꯠꯂꯨꯔꯒ ꯁꯥꯎꯅꯅꯕꯅꯤ ꯈꯟꯗꯅ ꯏꯕꯨꯡꯉꯣꯒꯤ ꯐꯣꯟꯗꯣ ꯐ꯭ꯂꯣꯔꯗ ꯑꯣꯟꯊꯗꯅ ꯄꯨꯝꯇꯣꯏ ꯇꯣꯏꯔꯦꯌꯦ ꯑꯗꯨꯅ ꯑꯍꯟꯕ ꯑꯝꯇꯪ ꯂꯩꯅꯕ ꯍꯥꯏꯔꯛꯂꯤꯕ ꯁꯅꯥꯌꯥꯏꯃ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯒ ꯑꯩꯉꯣꯟꯗꯅ ꯀꯔꯤꯝ ꯍꯥꯏꯔꯛꯇꯕ ꯃꯈꯩ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕꯅꯤꯅꯦ ꯁꯤꯜ ꯊꯥꯒꯗꯕ ꯑꯩꯉꯣꯟꯗ ꯇꯧꯔꯛꯇꯗꯅ ꯅꯪꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯅꯦꯕ ꯐꯣꯟ ꯀꯥꯏꯔꯕꯅꯤꯅ ꯀꯃꯥꯏꯅ ꯃꯣꯏ ꯕꯕꯥꯗ ꯇꯧꯔꯛ ꯌꯥꯗꯣꯏꯅꯣ ꯁꯤꯁꯨ ꯃꯃꯥꯟꯅꯕꯗꯩꯅꯦꯌꯦ ꯑꯩꯒꯤ ꯅꯝꯕꯔ ꯁꯤꯟꯐꯥ ꯄꯨꯕꯗꯨꯗ ꯇꯧꯔꯛꯂꯤꯕꯅꯤ ꯁꯤ ꯄꯥꯏꯌꯨꯁꯤ ꯁꯅꯥꯌꯥꯏꯃ ꯐꯣꯟꯗꯨ ꯂꯦꯝꯕꯤꯗꯒꯤ ꯂꯧꯗꯨꯅ ꯄꯥꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦꯕ ꯕꯕꯥ ꯑꯩꯒꯤ ꯐꯣꯟꯗꯣ ꯌꯥꯈꯤꯗ꯭ꯔꯦ ꯑꯍꯟꯕ ꯑꯝꯇ ꯂꯩꯕꯤꯌꯨ ꯅꯪꯅ ꯅꯁꯥꯒꯤꯅ ꯄꯣꯠ ꯅꯁꯩ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯄꯩꯁꯥ ꯑꯁꯤꯕꯨ ꯎꯗ ꯋꯥꯗ ꯄꯥꯟꯕ꯭ꯔꯣ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯗꯨ ꯋꯥꯠꯂꯦꯒ ꯑꯗꯥ ꯋꯥꯠꯂꯦꯒꯅ ꯆꯪꯈꯣꯟꯕ ꯁꯥꯎꯅꯤꯡꯅ ꯏꯃꯥ ꯏꯄꯥ ꯑꯣꯏꯕꯒꯤ ꯑꯩꯁꯨ ꯑꯋꯥꯠ ꯑꯄꯥꯗꯣ ꯅꯣꯏꯗ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣ ꯐꯔꯦ ꯀꯩꯝ ꯍꯥꯏꯔꯛꯇꯅꯕ ꯑꯩ ꯌꯨꯝꯗ ꯊꯣꯛꯂꯒꯦ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯏꯁꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯖꯔꯒ ꯁꯦꯟ ꯇꯥꯟꯖꯔꯒꯦ ꯅꯣꯏꯗꯤ ꯀꯩꯝ ꯍꯥꯏꯔꯔꯣꯏ ꯃꯆꯥꯅ ꯈꯣꯜ ꯀꯜꯂꯛꯄꯗꯨꯗ ꯁꯅꯥꯌꯥꯏꯃꯁꯨ ꯁꯥꯎꯅ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯕꯨ ꯆꯥꯎꯅꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯅ ꯌꯣꯛꯂꯛꯂꯤꯕꯁꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯅꯕ꯭ꯔꯣ ꯅꯥꯀꯜꯗꯒꯤ ꯂꯦꯝꯕꯤꯅ ꯀꯩꯅꯣ ꯃꯣꯏ ꯕꯕꯥ ꯋꯥꯗꯨ ꯆꯨꯝꯅ ꯐꯖꯅ ꯍꯥꯏꯌꯨ ꯆꯪꯈꯣꯟꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯜ ꯇꯧꯔꯒ ꯑꯗꯨ ꯋꯥꯠꯂꯦ ꯑꯗꯥ ꯋꯥꯠꯂꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯁꯨ ꯇꯉꯥꯏ ꯐꯗꯅ ꯁꯤꯃ ꯂꯩꯕꯤꯌꯨ ꯁꯤꯃ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯅꯣꯏꯗ ꯍꯥꯏꯗꯨꯅ ꯀꯅꯥꯗ ꯍꯥꯏꯌꯨ ꯍꯥꯏꯅꯣ ꯁꯅꯥꯌꯥꯏꯃꯁꯨ ꯁꯥꯎꯅꯤꯡꯅ ꯅꯪꯅꯗꯨ ꯍꯥꯏꯔꯒ ꯑꯩꯅ ꯄꯪꯌꯥ ꯌꯥꯒꯗ꯭ꯔꯣ ꯅꯪꯅ ꯑꯩ ꯈꯪꯍꯟꯗꯅ ꯅꯃꯥꯗꯒꯤ ꯂꯣꯟꯅ ꯂꯧꯔꯤ ꯄꯩꯁా ꯃꯌꯥꯝꯗꯨ ꯑꯩꯅ ꯈꯪꯂꯣꯏꯅ ꯈꯟꯕ꯭ꯔꯣ ꯅꯃꯥ ꯑꯄꯪꯕꯤꯁꯦ ꯅꯪꯅ ꯍꯥꯏꯖꯤꯟꯗꯅ ꯄꯩꯁꯥ ꯂꯧꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅꯅꯦ ꯅꯪꯕꯨ ꯃꯐꯝꯗꯨ ꯊꯝꯂꯤꯕꯁꯦ ꯅꯍꯩ ꯅꯁꯤꯡ ꯇꯝꯅꯕ ꯃꯤꯔꯛ ꯇꯤꯟꯅꯅꯕꯅꯤ ꯏꯃꯨꯡꯁꯤꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯄꯩꯁా ꯂꯧꯊꯣꯛꯅꯕ ꯅꯠꯇꯦꯅꯦ ꯑꯣ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯈ꯭ꯔꯦꯅ ꯋꯥꯖꯥꯎ ꯉꯥꯡꯂꯤꯕꯅꯤꯅꯦ ꯐꯩ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯣꯏꯗ ꯄꯩꯁꯥꯁꯦ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯂꯥꯏꯔꯤꯛ ꯇꯝꯒꯦꯔꯥ ꯇꯝꯃꯣꯏꯒꯦꯔꯥ ꯑꯩꯅ ꯊꯣꯛꯄ ꯄꯩꯁꯥ ꯇꯥꯜꯂꯒ ꯂꯩꯔꯒꯦ ꯌꯥꯔꯦ ꯍꯥꯏꯔꯒ ꯆꯪꯈꯣꯟꯕ ꯀꯣꯜꯗꯨ ꯁꯥꯎꯅ ꯀꯛꯈ꯭ꯔꯦ ꯁꯅꯥꯌꯥꯏꯃꯁꯨ ꯁꯥꯎꯅ ꯂꯦꯝꯕꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯅꯆꯥꯅꯨꯄꯥꯅ ꯉꯁꯤ ꯉꯥꯡꯂꯛꯂꯤꯕ ꯈꯣꯟꯗꯥꯁꯦ ꯌꯦꯡꯉꯨꯗꯅ ꯁꯤꯗꯕꯨ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯩꯁꯥ ꯆꯤꯜꯂꯦꯗꯅ ꯍꯦꯛꯇ ꯄꯤꯊꯣꯛꯄ ꯉꯝꯃꯤꯅꯦ
ꯃꯣꯏ ꯕꯕꯥ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ ꯇꯞꯊꯕꯤꯌꯨ ꯏꯕꯨꯡꯉꯣꯗꯣ ꯑꯥꯗꯒ ꯂꯩꯔꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯁꯥꯎꯅꯤꯡꯂꯤꯅꯦꯗꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯗꯤ ꯅꯪꯉꯩ ꯈꯛꯇꯅꯤ ꯃꯥꯡꯖꯒꯗꯕ ꯁꯅꯥ ꯌꯥꯏꯃ ꯑꯁꯥꯎꯕ ꯐꯥꯊꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥ ꯌꯥꯝꯅꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯃꯥꯅ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯁꯦ ꯈꯪꯗꯣꯛꯇꯕ ꯌꯥꯗꯕꯅꯤ ꯃꯉꯣꯟꯗ ꯍꯥꯏꯗꯅ ꯍꯞꯇꯥ ꯑꯃꯅꯤꯁꯤꯗ ꯑꯩꯈꯣꯏꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯇꯧꯁꯤ ꯃꯁꯥꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯃꯥꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯗꯤ ꯐꯗꯧꯕ ꯃꯆꯥꯗꯣ ꯃꯇꯝ ꯈꯔꯗꯤ ꯏꯇꯥꯎ ꯗꯦꯕꯥꯟ ꯍꯣꯏꯗ ꯕꯦꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯅꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯈꯛ ꯆꯠꯂꯒ ꯏꯕꯨꯡꯉꯣꯗꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯥꯗ ꯂꯩꯔꯒ ꯃꯥꯅ ꯍꯦꯛꯇ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨꯕ ꯁꯥꯎꯔꯒ ꯀꯩꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯑꯣꯏꯌꯦ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯑꯉꯥꯡꯗꯣ ꯑꯝꯇ ꯐꯖꯅ ꯊꯦꯝꯁꯤ ꯁꯤꯒꯤ ꯋꯥꯁꯦ ꯃꯆꯥꯗꯗꯤ ꯍꯥꯏꯔꯨꯔꯅꯨ ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅꯤꯗꯣ ꯃꯕꯨꯡꯒꯤ ꯐꯪꯁꯟ ꯑꯃ ꯌꯥꯎꯅꯤ ꯍꯥꯏꯔꯒ ꯆꯠꯂꯁꯤ ꯏꯆꯥꯅꯨꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯤ ꯋꯥꯏꯅꯤ ꯑꯩꯁꯨ ꯏꯆꯥꯅꯤꯅ ꯐꯍꯟꯅꯤꯡꯉꯤ ꯃꯥꯅ ꯐꯠꯇꯕ ꯇꯧꯔꯛꯂꯕꯗꯤ ꯑꯩ ꯈꯛꯇꯅꯤ ꯋꯥꯖꯒꯗꯣꯔꯤꯕꯁꯦ ꯌꯥꯔꯦꯁꯦ ꯁꯥꯎꯕꯗꯣ ꯐꯥꯊꯅꯅꯕ ꯑꯩ ꯀꯣꯐꯤ ꯑꯝꯇ ꯁꯦꯝꯂꯛꯀꯦ ꯑꯗꯨꯒ ꯋꯥꯈꯜꯗꯣ ꯏꯪꯊꯅꯅꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯝꯃꯣ ꯇꯦꯟꯁꯟ ꯂꯩꯔꯒ ꯀꯩꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯅꯕ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯁꯤ ꯐꯔꯦ ꯐꯔꯦ ꯅꯪ ꯀꯣꯐꯤꯗꯣ ꯈꯔ ꯁꯦꯝꯃꯣ ꯑꯩ ꯋꯥꯈꯜꯁꯦ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯦꯝꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯁꯅꯥ ꯌꯥꯏꯃꯁꯨ ꯑꯣꯐꯤꯁ ꯍꯜꯂꯛꯄꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯨ ꯍꯨꯟꯗꯣꯛꯂꯒ ꯉꯥꯏꯍꯥꯛ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯏ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯦꯟꯁꯟ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯃꯆꯥꯅꯨꯄꯥꯗꯨ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯈꯟꯕꯗ ꯃꯊ꯭ꯋꯥꯏꯗꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯕꯤꯛꯇꯔꯒ ꯙꯅꯔꯥꯖꯀꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯂꯥꯁ ꯂꯧꯔꯝꯕ ꯑꯣꯖꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯕꯤꯛꯇꯔꯗ ꯁꯠ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯦ ꯉꯥꯏꯔꯝꯃꯨ ꯁꯠ ꯑꯩꯈꯣꯏꯅꯤ ꯋꯥꯁꯔꯨꯝ ꯍꯥꯟꯅ ꯆꯪꯂꯨꯒꯦ ꯅꯣꯏꯒꯤꯇ ꯉꯥꯏꯔꯝꯃꯨ ꯀꯨꯏꯔꯛꯑꯣꯏ ꯕꯤꯛꯇꯔꯁꯨ ꯍꯥꯟꯅ ꯉꯥꯏꯔꯒ ꯂꯩꯔꯝꯕꯒꯨꯝ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯁꯠ ꯍꯜꯂꯛꯏ ꯑꯣꯀꯦ ꯆꯅꯨ ꯂꯦꯝꯕꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯁꯅꯥꯅꯨꯗꯨ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯅꯨꯅ ꯀꯩꯅꯣ ꯅꯪꯅ ꯑꯣꯖꯥ ꯊꯣꯛꯈ꯭ꯔꯁꯤꯐꯥꯎ ꯍꯨꯔꯥꯟꯕꯗꯧꯅ ꯐꯣꯟ ꯃꯦꯠꯂꯤꯗꯨꯕꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯊꯦꯡꯁꯨ ꯊꯦꯡꯉꯤ ꯉꯁꯤꯗꯤ ꯋꯥꯔꯤ ꯌꯥꯝꯅ ꯆꯅꯨ ꯂꯦꯝꯕꯤꯅ ꯉꯥꯏꯈꯣ ꯋꯥꯁꯔꯨꯝ ꯍꯥꯟꯅ ꯑꯝꯇ ꯆꯪꯉꯝꯈꯤꯁꯤ ꯑꯗꯨꯒ ꯆꯠꯂꯁꯦꯕ ꯍꯣꯏ ꯂꯥꯛꯑꯣ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯊꯣꯛꯂꯛꯄꯒ ꯕꯣꯕꯤꯗꯨ ꯔꯣꯁꯟꯒ ꯄꯨꯟꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯁꯅꯥꯅꯨꯅ ꯆꯅꯨ ꯂꯦꯝꯕꯤ ꯑꯁꯣꯝꯗꯒꯤ ꯀꯣꯏꯔꯛ ꯑꯣꯏꯅ ꯆꯠꯂꯁꯤ ꯆꯅꯨ ꯂꯦꯝꯕꯤꯗꯤ ꯁꯅꯥꯅꯨꯒꯤ ꯃꯇꯧꯗꯨ ꯀꯩꯁꯨ ꯆꯤꯡꯅꯗꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯑꯃꯨꯛ ꯀꯣꯏꯊꯣꯛꯂꯒ ꯆꯠꯂꯤ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯄꯨꯡꯒꯗꯤ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯗꯤ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏꯅꯦ ꯉꯁꯤꯅ ꯐꯨꯜ ꯀ꯭ꯂꯥꯁ ꯇꯧꯕ ꯂꯣꯏꯔꯅꯦꯕ ꯁꯅꯥꯅꯨꯅ ꯄꯥꯅꯕ ꯃꯇꯝ ꯈꯔꯁꯨ ꯄꯤꯕ ꯐꯩ ꯀꯩꯅꯣ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯁꯦ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯂꯥꯏꯔꯤꯛ ꯄꯥꯊꯔꯗꯧꯅꯤ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯑꯣꯡ ꯃꯩꯇꯧ ꯇꯧꯏꯗ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯕ ꯕꯁꯟꯇ ꯂꯥꯛꯂꯕ꯭ꯔꯥ ꯀꯩꯅꯣ ꯏꯁꯥꯁꯦ ꯏꯇꯦꯛ ꯇꯦꯛꯈꯠꯂꯗꯅ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄꯗꯧꯅ ꯇꯧꯏ ꯈꯪꯗꯦꯗ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯔꯥꯡꯅꯩ ꯑꯅꯤꯗꯣ ꯋꯥꯁꯔꯨꯝ ꯆꯪꯂꯤꯉꯩ ꯁꯣꯝꯗ ꯍꯦꯅꯔꯤ ꯍꯣꯏ ꯄꯥꯔꯇꯤꯗꯣ ꯒꯦꯠꯇ ꯒꯥꯔꯤ ꯏꯟꯊꯣꯛꯇꯨꯅ ꯁꯅꯥꯅꯨꯒ ꯆꯅꯨ ꯂꯦꯝꯕꯤꯒ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯍꯦꯅꯔꯤꯅ ꯃꯣꯏꯅꯤ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇꯦꯗ ꯕꯤꯛꯇꯔꯅ ꯋꯥꯁꯔꯨꯝ ꯆꯪꯂꯨꯒꯦ ꯍꯥꯏꯔꯝꯕꯅꯤ ꯀꯩꯁꯨ ꯀꯨꯏꯔꯨꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ ꯅꯪꯅ ꯊꯧꯅꯥ ꯌꯥꯝ ꯐꯒꯠꯂꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯙꯅꯔꯥꯖꯅ ꯐꯖꯕ ꯅꯨꯄꯤ ꯎꯕꯗ ꯉꯥꯎꯔꯣꯏꯗꯧꯕ ꯄꯥꯈꯪ ꯂꯩꯇꯦꯅꯦ ꯃꯁꯤ ꯍꯟꯗꯛꯇꯤ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯔꯤꯁꯤ ꯈꯪꯗ꯭ꯔꯣ ꯅꯪ ꯌꯥꯏ ꯑꯃ ꯀꯥꯏꯅꯈ꯭ꯔꯕꯅꯤꯅ ꯑꯃꯃꯨꯛ ꯈꯪꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯤꯛꯇꯔꯅ ꯊꯣꯛꯂꯛꯏꯍꯦ ꯍꯦꯅꯔꯤ ꯁꯠ ꯁꯅꯥꯅꯨꯒ ꯆꯅꯨ ꯂꯦꯝꯕꯤꯒꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯤ ꯁꯅꯥꯅꯨꯗꯤ ꯍꯦꯅꯔꯤꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯉꯁꯤꯗꯤ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯆꯅꯨ ꯂꯦꯝꯕꯤꯁꯨ ꯌꯥꯎꯔꯤ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯣꯇꯣꯗ ꯆꯠꯈ꯭ꯔꯒꯦ ꯅꯥꯀꯜꯗꯒꯤ ꯕꯤꯛꯇꯔꯅ ꯌꯥꯅꯤ ꯂꯝꯕꯤ ꯄꯨꯜꯂꯕꯅꯤꯅ ꯆꯅꯨ ꯂꯦꯝꯕꯤꯒꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯅꯪꯁꯨ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯣ ꯌꯥꯔꯅꯤ ꯂꯝꯕꯤ ꯄꯨꯜꯂꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯙꯅꯔꯥꯖꯅ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯔꯦ ꯑꯣꯇꯣ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯕꯗ ꯊꯦꯡꯒꯅꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ ꯅꯪ ꯀꯩꯁꯨ ꯆꯤꯡꯅꯒꯅꯨ ꯑꯩꯈꯣꯏꯁꯨ ꯅꯥꯀꯜꯗ ꯑꯗꯨꯝ ꯊꯧꯔꯛꯀꯗꯣꯏꯁꯤꯗꯤ ꯑꯗꯨꯏ ꯅꯠꯇꯦ ꯌꯥꯔꯅꯤ ꯍꯦꯅꯔꯤꯅ ꯅꯪ ꯅꯩꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯩꯅꯔꯛꯇꯣꯏꯅꯣ ꯅꯣꯡꯇꯁꯨ ꯑꯩꯅ ꯍꯩꯖꯕ ꯋꯥꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯐꯝ ꯊꯣꯛꯏ ꯕꯤꯛꯇꯔꯅ ꯆꯅꯨ ꯂꯦꯝꯕꯤ ꯂꯥꯎ ꯆꯪꯅꯕ ꯇꯧꯔꯁꯤ ꯁꯅꯥꯅꯨ ꯅꯪꯁꯨ ꯃꯥꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯉꯁꯤꯈꯛ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ
ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯁꯨ ꯌꯥꯎꯗꯣꯏꯅꯤ ꯆꯥꯅꯨ ꯂꯦꯝꯕꯤꯅ ꯍꯥꯏꯒꯨꯝꯂꯗꯅ ꯅꯣꯏ ꯒꯥꯔꯤ 3 ꯁꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯤ ꯑꯃꯃꯝ ꯇꯣꯡꯉꯛꯄ ꯌꯥꯔꯅꯤ ꯁꯅꯥꯅꯣ ꯁꯦ ꯃꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦꯕ ꯉꯁꯤꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯉꯩ ꯊꯦꯡꯁꯨ ꯊꯦꯡꯈ꯭ꯔꯦ ꯑꯣꯇꯣ ꯉꯥꯏꯕꯗ ꯃꯇꯝ ꯈꯔꯁꯨ ꯆꯪꯈ꯭ꯔꯅꯤ ꯃꯣꯏꯒꯁꯨ ꯂꯝꯕꯤ ꯄꯨꯜꯂꯕꯅꯤꯅ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯑꯁ ꯆꯥꯅꯨ ꯂꯦꯝꯕꯤ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯌꯥꯔꯦ ꯉꯁꯤ ꯈꯛꯄꯨ ꯀꯣꯛ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯑꯩꯁꯨ ꯌꯥꯎꯗꯣꯏꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯌꯥꯔꯦ ꯁꯅꯥꯅꯣ ꯆꯥꯅꯨ ꯂꯦꯝꯕꯤꯗ ꯌꯦꯡꯂꯛꯏ ꯆꯥꯅꯨ ꯂꯦꯝꯕꯤꯁꯨ ꯁꯅꯥꯅꯣꯗ ꯆꯠꯂꯁꯦ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯚꯤꯛꯇꯔꯅ ꯁꯠ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯀꯥꯟꯅꯗꯦ ꯆꯠꯅꯕ ꯇꯧꯁꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯊꯦꯡꯖꯤꯜꯂꯅꯤ ꯍꯦꯅꯔꯤꯁꯨ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯁꯅꯥꯅꯣꯗ ꯌꯦꯡꯂꯛꯏ ꯁꯅꯥꯅꯣ ꯎꯄꯥꯏ ꯂꯩꯇ ꯍꯦꯅꯔꯤꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯀꯥꯈꯠꯈ꯭ꯔꯦ ꯆꯥꯅꯨ ꯂꯦꯝꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯀꯥꯏꯔꯞ ꯚꯤꯛꯇꯔꯗ ꯌꯦꯡꯂꯒ ꯒꯥꯔꯤ ꯃꯅꯤꯡꯗ ꯀꯥꯈꯠꯈ꯭ꯔꯦ ꯁꯣꯝꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯅ ꯃꯔꯤ ꯃꯔꯤ ꯒꯥꯔꯤ ꯊꯧꯗꯣꯛꯅꯈꯤꯕꯗꯨꯗ ꯔꯣꯁꯟꯒ ꯕꯣꯕꯤꯒꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯌꯦꯡꯍꯧꯔꯤ ꯔꯣꯁꯟꯅ ꯀꯩꯅꯣ ꯁꯤꯗꯤ ꯁꯅꯥꯅꯣ ꯅꯠꯇ꯭ꯔꯣ ꯕꯣꯕꯤ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯂꯒ ꯑꯩꯅ ꯃꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯑꯗꯨꯒ ꯃꯥꯅ ꯀꯩꯁꯨ ꯅꯥꯆꯨꯡꯗꯅ ꯅꯨꯄꯥꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕ ꯉꯝꯃꯤꯅꯦ ꯑꯁ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯠꯇ ꯉꯁꯤ ꯎꯔꯤꯁꯤꯕꯣ ꯁꯤꯀꯥꯟꯗꯁꯦ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯁ꯭ꯋꯥꯏꯗ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯒ ꯑꯝꯇ ꯎꯊꯣꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯔꯣꯁꯟꯗꯣ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯣꯕꯤꯗꯤ ꯉꯁꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯊꯧꯗꯣꯛꯁꯤꯅ ꯃꯊꯃꯣꯏ ꯆꯥꯛꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅ ꯂꯩꯍꯧꯔꯤ